Live stream tꯧꯒꯦ ꯌꯥꯝꯗ꯭ꯔꯣ? Yes, sir. Yeah, sir. Chales. ꯅꯪ ꯗꯦꯜꯂꯤ ꯇꯥꯡ ꯀꯌꯥ ꯆꯠꯇꯣꯔꯦꯕ? Day 13th. That's great. ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯍꯣꯏ ꯑꯩꯅꯁꯨ ꯃꯤꯁ ꯇꯧꯕ ꯀꯌꯥꯝ ꯌꯥꯎꯔꯦ ꯕꯤꯀꯣꯁ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯃꯇꯝ ꯃꯦꯅꯦꯖ ꯇꯧꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯃ ꯂꯥꯛꯈꯤꯕꯅꯤꯅ ꯍꯟꯗꯛꯀꯤ ꯊꯥꯁꯤ ꯅꯥꯕꯒ ꯀꯩꯒ ꯃꯌꯥꯝꯁꯤꯡ ꯊꯦꯡꯅꯕꯅ ꯑꯗꯣ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯑꯜꯕꯥꯁ ꯅꯪ ꯀꯃꯥꯏꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯇꯧꯔꯤꯒꯦ? Sir, I love and come lady, sir. ꯑꯗꯨ ꯑꯟꯁꯔꯗꯨꯔꯕ ꯑꯇꯣꯞꯄꯗꯤ? So, sir. Sajid, how is everything going? Well, sir. Everything is well, but where is the wealth? Everything is going well, but where is the wealth? ꯅꯠꯇ꯭ꯔꯣ? ꯅꯨꯡꯁꯤꯕ ꯀꯌꯥꯝ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯇꯧꯔꯒꯦ? Mana? Sir, ngan hajaramba 30 days kito date 4 dagi hore ado ngasi dagi kailan tawni webinar ka kay tawga sales ka kay tawno tawni 30 days kidi? mamang dai na hajaram dai sarna kong kani hokduna habda sumai tawre na hajaram da sarna ma ngasi dagi sales hore ni. Okay. Silas, nang sales tawbro? Sales tawdri. Sima kaya ꯌꯧꯔꯒꯦ? ꯁꯥꯔ ꯑꯩꯗꯤ ꯂꯟꯖꯥꯎ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯁꯥꯔ ꯅꯥꯕꯗꯨꯗ ꯁꯥꯔꯗꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯕ ꯑꯗꯣ ꯗꯦꯜꯂꯤꯗ ꯂꯩꯕ ꯀꯩꯅꯣꯃꯅ ꯃꯇꯦꯡ ꯐꯖꯅ ꯄꯥꯡꯕꯤꯔꯛꯑꯦ ꯂꯣꯏꯁꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯄꯣꯠꯇꯤ ꯁꯥꯔ ꯐꯖꯅ ꯑꯗꯨꯝ ꯆꯥꯛꯀꯧ ꯃꯌꯥꯒꯤ ꯐꯅꯌꯥꯝ ꯁꯦꯜꯁ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯧꯕ ꯑꯃꯨꯛ ꯂꯧꯅꯕꯒꯤ ꯂꯣꯏꯅ ꯔꯦꯗꯤꯗ ꯂꯩ. ꯂꯥꯟꯖꯥꯎ ꯍꯥꯏꯗꯤ ꯏꯃꯨꯡꯒꯤ? ꯅꯠꯇꯦ, ꯄꯣꯠ ꯄꯦꯃꯦꯟ ꯇꯧꯁꯟꯈ꯭ꯔꯒ ꯄꯣꯠ ꯄꯤꯔꯛꯇꯕꯒꯤ. Okay. ꯍꯧꯖꯤꯛꯇꯤ ꯄꯤꯔꯛꯑꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯄꯤꯔꯛꯑꯦ. ꯗꯦꯜꯂꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯄꯣꯠ ꯍꯥꯟꯅ ꯂꯧꯅꯕꯒꯤ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯐꯖꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯗꯨꯒ ꯌꯥꯅꯈ꯭ꯔꯦ. ꯌꯥꯝ ꯐꯔꯕꯅꯦ. ꯑꯗꯨ ꯁꯦꯜꯁ ꯇꯧꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯁꯦꯜꯁ ꯇꯧꯔꯛꯑꯦꯕ? ꯇꯧꯔꯤꯌꯦ ꯁꯥꯔ ꯑꯗꯣ ꯄꯣꯠ ꯑꯃꯨꯛ ꯑꯅꯧꯕ ꯑꯃꯨꯛ ꯂꯧꯅꯕꯒꯤ ꯔꯦꯗꯤ ꯇꯧꯔꯤ. ꯑꯣꯀꯦ, ꯌꯥꯝ ꯐꯔꯦ, ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯦ. ꯑꯗꯒꯤ ꯃꯌꯨꯁꯃꯥ, ꯍꯥꯎ ꯁꯥꯔ. ꯁꯦꯜꯁ ꯀꯌꯥꯝ ꯇꯧꯔꯒꯦ? ꯑꯗꯨꯝ ꯇꯧꯔꯤ ꯁꯥꯔ. ꯀꯣꯟꯇꯦꯟ ꯌꯥꯝ ꯊꯥꯒꯠꯂꯤꯅꯦ. ꯍꯣꯏ ꯁꯥꯔ. ꯑꯗꯤꯇꯦ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯣ ꯐꯥꯁ ꯃꯟꯅꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯗ ꯗꯦꯂꯤ ꯃꯦꯖꯤꯛ ꯇꯧꯋꯦ. ꯍꯥꯏꯗꯤ ꯏ ꯃꯥꯏ ꯍꯨꯟꯕ ꯑꯗꯒꯤ ꯄꯦꯇ꯭ꯔꯣꯜ ꯑꯗꯒꯤ ꯑꯍꯥꯟꯕꯒꯤꯗꯤ. ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯏꯁꯥꯒꯤ ꯄꯣꯀꯦꯠꯇꯒꯤꯗꯤ ꯄꯤꯗꯕ ꯅꯠꯇ꯭ꯔꯕ? ꯄꯤꯗꯦ. ꯍꯥꯏꯕꯗꯤ ꯏꯟꯀꯝꯗꯨꯗꯩ ꯖꯦꯅꯦꯔꯦꯠ ꯇꯧꯔ ꯄꯤꯔꯤꯅꯦꯕ? ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯂꯦꯝꯍꯧꯗꯕ ꯍꯥꯏꯇꯥꯔꯦ. ꯀꯩꯝ ꯀꯥꯏꯗꯦ. ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨ ꯄꯣꯠꯇꯣ. ꯀꯩꯝ ꯀꯥꯏꯗꯦ ꯍꯥꯏꯇꯥꯔꯗꯤ ꯀꯩꯒꯨꯝꯕ ꯑꯗꯤꯇ꯭ꯌꯅ ꯏꯁꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯑꯒ ꯑꯦꯚ꯭ꯔꯤ ꯃꯟꯇ ꯄꯦ ꯇꯧ ꯇꯥꯔꯗꯤ ꯑꯗꯨ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯏꯁꯨ ꯑꯃ ꯂꯩ ꯍꯥꯏꯔꯛꯇꯣꯏꯅꯦꯕ 6 months ꯐꯥꯎꯗ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯇꯥꯔꯗꯤ. ꯕꯠ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯄꯩꯁꯥ ꯂꯦꯝꯗꯕꯤꯗ ꯑꯩꯅ ꯇꯥꯜꯂꯛꯏꯕ ꯄꯩꯁꯥꯗꯨꯗꯒꯤ ꯑꯩꯒꯤ ꯔꯦꯟ ꯄꯤꯕ ꯉꯝꯃꯦ, ꯑꯩꯒꯤ EMI ꯄꯤꯕ ꯉꯝꯃꯦ ꯍꯥꯏ ꯇꯥꯔꯗꯤ ꯌꯥꯝ ꯊꯤꯅ ꯐꯩꯕ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯟꯅ ꯍꯦꯟꯒꯠꯍꯜꯂꯣꯏꯔꯦꯕ. ꯑꯗꯒꯤ ꯀꯦꯟꯗꯜꯒꯤꯗꯨꯗꯤ? ꯀꯦꯟꯗꯜꯒꯤꯗꯣ ꯀꯩꯅꯣ ꯇꯧꯗꯦ. ꯂꯣꯒꯣ ꯁꯦꯝꯕꯒꯤ ꯁꯥꯔꯒꯤ ꯈꯨꯠ ꯅꯥꯕꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ. ꯑꯣꯀꯦ. ꯑꯗꯨꯒꯤ ꯂꯣꯒꯣꯗꯣ ꯌꯥꯎꯔꯀꯥꯟꯗ ꯐꯖꯅ ꯀꯩꯅꯣ ꯇꯧꯋꯦ. ꯌꯥꯏ. ꯑꯗꯒꯤ ꯑꯥꯔꯖꯦꯟꯇꯤꯅꯥ ꯀꯃꯥꯏꯅ ꯇꯧꯔꯦ? ꯁꯥꯔ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯄꯩꯁꯥ ꯍꯥꯟꯅ ꯀꯩꯅꯣ ꯔꯦꯗꯤ ꯇꯧꯔꯤ ꯁꯥꯔ. ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯑꯣꯔꯗꯔ ꯇꯧꯅꯤꯡꯉꯥꯏꯒꯤ. ꯑꯗꯨꯒꯤ ꯍꯟꯗꯛꯁꯦ ꯑꯦꯛꯖꯥꯝꯁꯨ ꯇꯥꯁꯟꯕ ꯑꯗꯨꯅ ꯐꯔꯛ ꯈꯤꯇꯪ ꯇꯥꯏ ꯑꯩꯉꯣꯟꯗ. ꯑꯣꯀꯦ. ꯀꯣꯂꯦꯖꯀꯤ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝꯁꯨ ꯇꯥꯁꯜꯂꯦꯕ. ꯄꯩꯁꯥꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯨꯡꯁꯤꯜꯂꯤ ꯍꯥꯏꯇꯥꯔꯦ ꯁꯥꯔ. ꯈꯔ ꯑꯗꯨꯝ ꯄꯩꯁꯥ ꯇꯧꯈꯠꯂꯤ.
Okay, but aina haidu se aina mayam dai jong haiget bo wam lei bom ko zo ina haidini chauna hobagi wakan khan gano chauna hobagi wakan khan da di business ho so ngamaroi se aina hai je ai experience ni paisa fana lei su chauna su ho ho no ina hai ni chauna ho bu matam da mangja ba kyam la kani adagi di failure yam chauna la kani adagi di kya hai tare noida uthang am da ba kyam la kani bo si madi fazana calculate tor lei ho kai gi no ham tam da sigi po che ai sana ai sa jo ai everyday calculate to ba calculate to hai tar di saying na igan mahai gi ma si matang da business ki matang da igan si real of fact ma is mayam da share to jar ke bo mayam business loi to bu su yorong gani khang bu su yorong gani khang da mayam sing ju igan mahai jar ke nang da paisa lai hai tar ju aina hai du je paisa de fat sat kano paisa fat sat pa matam da sigi po se nang da big issue da nang da trouble da por kani kai gi no matam da yong go saying na ngasi nang kano ma hire se nang showroom ma hange nang gi business gi hoji online da chale nang hoji showroom ma hange nang warehouse ma loge hire example ne nang amazon da flipkart of thama ge nang gi showroom da thama ge nang khanba matam da adu poto fai but khanba se nang gi nang on option adum lai ni option adum nang on option mari manga option lai ni sidi ai gi life experience ni go kai no da ingon da thok pa ingon da juju ku thoi ba ingon adu bodu ne share ro is mayam da nang on option lai ni samna ham sam da guwahati hire se Guwahati की main road से ख्वाइदगी गुवाहाटी की अचौबा city मपा से GS road आइजने so GS road सिदा नंग नौजिक सिदा इसे नंग shop अमा लवो मतमदा मागी shop से ngarang da so mi wai shana me ai gi ahoi gi shop yeng ba ge shop yeng kan da tha ma gi rent se lupa lakh ahum ne 400 square feet ta tha ma gi rent se 3 lakh rupees ne adu tadi nang na khandu se station nang on da mi nang on da ha kani be mun ta solo si part se ko business ki part ne mi me nang on da ha kani si ma pham se nang on da marketing darka le roi ke gi no nam si di already mayam gi flashy ba jaga ni ade mayam na ikhang da khangna ra ba mayam na koi chat pa ma pham ni adu nang gi si ma pham je nang na dukan hang tar di showroom hang tar di nang gi ke no se business se yam thuna grow to ni hai ba se mi oi pu ma ki wakhan da le ram ni noi ju le ram gani si pot le ram gani ba big city gi mayai da city gi center da ai no jik showroom ma hang tar ai paisa yam thuna pai ni hai ba ai customer marketing yam tok da su som da customer pai gi chenjala kani khano mi oi kyam yorum gani yaw da bra yaw da bra Yaoja. yaw go everyone si khandor bane ai ju khalam but I was wrong I was wrong kai gi na da ai na hai tu se ai di survey yam to hojik everyday survey to even though I ta phamung da tar leire hai ta ju khut na re ai phamung da sofa da pham leire hai ta ju ai di research to kai gi ran da wakhan da khan da ba di ba nang na si pham di da 3 lakhs every online da ju offline da ju apply to ko si pot se nang na 3 lakh rupees tha ma gi thadar pa matam da fare ne nang gi business to nang gi business ki status yeng da ba di nang gi business ki nang ji paisa leire nang gi ai si ma pham je lo da ba di ai sneaker showroom hang da ba di fare nang hang ba hangi pot se nang hayeng nang gi si da lak da income je kya no si ne ai ai nangi already customer kyam leirage dagi nangi price segment je kyam no adagi nangi kaino je kamai leitunu hai po nang fazana wakan khanbam dara ka kaino ai noina si observe tawbra tawdabra ai khangde noi sometimes na Delhi chatpa matam da sometimes na Bangalore chatpa matam da sometimes Mumbai chatpa matam da Guwahati chatpa matam da or even Imphal do oiger kai tawgira sum yeng kan da anobo showroom amgi franchise am por amani then khar le kana showroom je mu khang bangam da showroom je chatkib ji yorong gani thengna ra ba si pot Sina. thengna go si pot se dai kengi na ti ba si pot se sing ha ga di yeng ona je clothing brand gi fashion am pore ha se phanam ko chahi ama khang am ga chahi ama matung da mangi si mangi je kai no am da price segment masak khang da bai ni price segment masak khang da bai ni customer gi apam ba do khang da bai ni kai no am da housing nang na kai no am da jeans am da 7000 piraga jeans lai ni have mi puna mang lai ni have lai ti Librone 7,000 piga jeans laini habje lai puti mi puna ma adu itardi nangna pore ibam fam je nang fana chaw chu nangna pore ibam fam je kai deno hai po si sigi mun na yeng bam dar ka tai ken dai go so si po ai khalam de ba ai hoji khangal le ba hoji okhan de am khal le ba kai num da it's not about price, it's not about location po che kai num da nangi segment je kai deno nangi segment je lai du fam je segment je kai deno ha je masak mun na khangam dar ka tai business to matam sa ji gyan tai go aina hojik lambel da thua lag ma sajit wall frame le hoye wall frame je pai de yeng kan da moi price pa ka da yo li yeng
khara amdi lupa lishing tra cheta ga yole khara amna lupa lishing mari manga da yole so then aina khala pan ai gap am fange mana lishing mari manga da yoli pot se kai pot mana lishing tra cheta yoli pot se lupa kya da yon ya ge customer da kya da pi ya ge hai pot se mo dum calculate tor lai yan dai go sa jin hai point se si point se yamna important we point ne kai gum na business ta sing na not only online the yon matlab the saying nang business se market to roga nang business the saying expand to roke chau thora ke adagi di brand semgal ke hai tadi sigi understand nang gi ain mamang to ina haibdo hojik dum deeply to roine price ni matang ni haibdo price segment quality segment adagi di nang gi customer se nang gi customer se kari no hai po si gi po se mun na khangom dar ka type si po se koi ai khoi gi saying haibam da koi lamdam da singum po study sung to de sung to kam da study to de singum po se Pasigmo poche study to dringai kanamta business to busung airway. Ay nga si hay sa muna to. Everyone nang fana hayban farm mo isunu nang fana hayban pi mo isunu nang fana pasapay bo isunu until and unless nang na si khang da bahay ba se nang sell to bo wa duro ba kay ginam da quite first sales to drikan da quite first important we poche nang gi product sigi nang gi price se am important we ba nang na yon duro poche sigi price se kya no na pi duro poche kya no kai do no kari no yon do se lupa kya no charges kya no everything si me am sing je yam na darka le ba si me am sing je khang da tari nang kamai sales to do no kamai nang marketing to do no kamai nang target to do no hai po to ne gyan tare go arjun so aduna ai ne ngasi hai do je me am da paisa yam thuna hekta bat sat kanu noi leite khange leitarsu yam thuna sat kanu ai hai do yam thuna sat kanu adu ai ngasi wam hai ge hojik mayamna manipur da hojik tori jai mayamna register to matam da business to hojik private limited hai bu pocha private limited ki ai mamang da jo hai ge private limited ki benefit kai no private limited ki pros and cons kai no khang da mi oi kyam lei private limited an tabak to bam lei bu kai no bu du to kana kana khangi har kana private limited an tab atobam lei kana khangi LLP tarab LLP limited liabilities partnership ena tadri ki khang LLP LLP se yam LLP ju no ekta private aju gi ngo kya men ta de private limited hangdu amutung da private limited ki makha da private limited ta chahi khuding gi private limited ta audit to honda ba ya de ha si madam chu ning jingo audit to honda ba ya de dui makha da nang phajana generalize to da ba de company run to da nang fine thi tam ne manipur yam lei bani private limited hangdu ga ai company am lei private limited but ta sing na hai ga di my business alai di khang puti ai sabang fall di ko ai private limited log dip LLP ne limited liabilities partnership ne thamis kai gino nam da nangon da hojik adugi nang taxation ma'am lakini tax ki system lakini ko adagi hoi kana ba sigi kana ba kai no hai ke nang LLP sina matam da nangon kana ba kyam lakani ha dei hai gi koi first ai koina ngasi keno to wise company register to ba hai ba si register to bu sigi kana ba kai no sana jaw kai no sigi ai koina company je register to matam da hayeng noina business to matam da noina company je register to gi hai matam sigi kana ba kai u no sigi benefit se kai no sir ai kan da loan gum lawda ngai da ba ngai atopadi to padi kang de chale satopadi kana khange si yam important we part ni ko si yam thine important we pone na jese na business as out thoro ke expand toro ke dagi di business ta sing na hayeng wai investor tied up toro ke dagi di nang business ta toro ke scale up toro ke hayo myam sing je ko gi hai ta sigum su khangjalo ko LLP versus kaino su khangjalo private limited su khangjalo LLP akoina register toro ko na kanai je kaino ham da wai first ta nang hojik company ma register to matam da nangi kaino changani nangi business ki address changani
business ki address se changa matunga then only na kabji ki nangi company je register tor ko duni register tor matungda adu matungda nang LLC tawre private limited tawre ha nangi company ki pan card lo thro ko duni pan card ha pot si yamna important ba pot ne company ki pan card se nang na habji nang na ha ka dori ba nang si changi ba mayam sing everything record mayam sing si mayam sing de khang duni private limited ta di ngasi aina suppose aina mo invest to duni ha pot se nangi company ki track record se mi na yeng matam da transparent u phang ni nangi kyam ngam transaction tawi kyam ngam nangi business tawi kyam ngam na growth tawi to de ha pot se mi na sora ko u phang ni gen tarigo aduna sigmo mayam sing je noi khalam kai only online business khatana important oi digital marketing khatana important oi no aina digital marketing to raga aina business ki line changa kana sum atobu mayam kaino to raga darka le pot mayam sing du lenga si aina mayam de explain to is with experience aina ngasi share to everything is important the singa nangi business se grow to ge haitadi you have to understand all these things kamaina work to we si post ne koi the benefit in future the kari benefit pi do no tax kya thi tax manufacturing gi oina manufacturer kangbu gi tax kya thi adagi online business to bu kangbu gi tax kya thi gani adagi garments kangbu gi tax kya thi gani adagi si mayam sing je you have to understand all these things kana kana khangi si mayam sing je hana ticket pe yaw research to yaw bro to khum din ne research to dire natro so research to the vibe se sida kai ta kem sam da noi forward when chatting bagi keno the fault ribai ne ko research have po am important way ba aina research to is keno nam da just keno gi nate ba aina expand to ga ta ai ngon sigum research ma min mating pang bi roi ta sing na min mating pang bi roi no de karam mating pang oi no ukil ma hire to ni ukil da pa pi to ni mo le to adu nang na sana na research to nang na sana understand to bom targa tai gen tai go sajid gyan tare go aduna Tai sir. please aina haidu je shi mayam sing je shi mayam sing ju yam important business ki every background da shi mayam sing lo important oi shi mayam sing khang bom darka tai aduna mayam da ina haidu je digital marketing ju khang da bani business knowledge ju khang da bani financial gi knowledge ka khang da bani adagi di sigum ba register tor kana koi de heng kai kana gani koi gi keno da in future da koi kai kana ba lakani haibdi sigum mayam sing je shi na sana khang bo nangi business heng expand tor bu matam da kai de ne kai bu pu ya ge kamai kai do ya ge hai po je you have to understand all these things hoi kwai first adi noi hoji pa shakra tal fare ai hai ke aigi journey da inoi da aigi journey da matang da inoi da have share to rogi mayam koi first da aikoina keno to matam da su aikoina mi gi makha da thabak shu matam da su somewhat akoi gi yengo kana gumba lak mathak da salary chaba mi sing je moi gi TDS kaina kakpane si mo tax makhalam ne ko so everywhere the we are paying some kind of taxes tax amam de koi thi ne as an employee as an employer tax have po koi government na koi da tham gra po ne pasi black money na black money to lak sawa manung da koi kaim khang da bi da longna ba pesa case oina pina ba duna that's a different thing adu duna tongan ba khalam chat le ba du po to wai sha roi je dum ta da but business ki purpose lak se koi lak mo dum da khang da se kai nyam dum da siguma mayam sing je noina ahamba da di noi da hujik darka lai roi du se kai gino nang da pesa income lak tri kharam di income lae but tasingna income yamna lak se na tri ham da lising manga am lai lising tram lai lising kunam lai lising gutram lai lising yankhayam lai ni fum lai la am lai right that's fine but lai pot se Madak position am di lakani binong unda hey nang na pesa je nang na ai na tok de kamai tok ke habdam ai use pesa am lai re ham te de gan tok re ham te I'm still struggling I'm still building I use ki sa build tori de business tok su ai everything ai na lak ko talak ko pesa mem ai invest to business because ke gin ham de invest tok de ya de si ma di mai am de ngasi transparent and thami jene ai bus tai time ai ke no spend tok de pesa spend tok de yaring ai gi lai ri pesa je object business to invest to the season ai first thing always ke gin ham da ai ngasi hai ge no de nang ngasi harau re nang pesa khar ta le yam tin important lesson mai ngasi share tor ke ko mayam na shi is the khan ngano kan aina haije ai chahi keno to ta su young oi tar su still experience aina haije sometimes aina haido 30 years ki mi oi tar so 50 years ki punsi hing mi ga chamana ram ne hai bo se aina sometimes example pi bane mayam na kai you know da because I have seen so many things ai life da yam thing na ram ne bo shi po ai ngasi hari je ko aduna mayam da ngasi ke nam haige ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯋꯥ ꯄꯩꯁꯥ ꯈꯔ ꯂꯥꯛꯄ ꯃꯇꯝꯗꯀꯣ ꯑꯦꯀꯥꯎꯟꯗ ꯄꯩꯁꯥ ꯈꯔ ꯂꯥꯛꯑꯣꯕ ꯅꯨꯡꯁꯤꯕ ꯃꯨꯟꯅ ꯇꯥꯎꯀꯣ ꯉꯁꯤ ꯄꯣꯏꯟꯠꯁꯦ ꯕꯤꯖꯤꯅꯦꯁꯇ ꯉꯁꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯅ ꯉꯁꯤ ꯍꯥꯏꯔꯛꯏꯁꯦ ꯄꯩꯁꯥ ꯈꯔ ꯍꯦꯛ ꯆꯪꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏ ꯏꯁꯥꯗ ꯀꯔꯤꯒꯨꯝꯕ ꯍꯥꯒꯖꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯑꯝꯒꯅꯤ
ꯀꯔꯤꯅꯣꯝ ꯅꯠꯇ꯭ꯔ ꯀꯩꯅꯣꯝꯗꯤ ꯀꯩꯅꯣꯝ ꯂꯩꯁꯤꯔ ꯀꯩꯅꯣꯝ ꯇꯧꯊꯣꯛꯁꯤꯔ ꯀꯩ ꯋꯥꯠꯂꯤ ꯀꯩꯅꯣꯝ ꯇꯧꯁꯤ ꯀꯩꯅꯣꯝ ꯁꯤ ꯂꯩꯁꯤꯔ ꯁꯤ ꯂꯩꯔꯣꯏ ꯑꯗꯨ ꯐꯥꯎꯗꯕ ꯃꯤꯗ ꯂꯩꯔꯝꯃꯣꯏ ꯀꯩꯅꯣꯝ ꯅꯠꯇ꯭ꯔ ꯀꯩꯅꯣꯝꯗꯤ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤꯕ ꯄꯩꯁꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯕ ꯇꯧꯁꯤꯔ ꯁꯤ ꯇꯧꯁꯤꯔ ꯁꯤ ꯂꯩꯁꯤꯔ ꯁꯤ ꯇꯧꯊꯣꯛꯁꯤꯔ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯣꯏ ꯈꯜꯂꯝꯒꯅꯤ ꯄꯩꯁꯥ ꯈꯔ ꯂꯥꯛꯄ ꯃꯇꯝꯗ ꯈꯜꯂꯤ ꯈꯟꯗꯦ ꯈꯜꯂꯦ ꯈꯜꯂꯤꯀꯣ ꯕꯤꯖꯦꯁ ꯈꯟꯕ꯭ꯔꯥ ꯈꯟꯗꯕ꯭ꯔꯥ ꯈꯜꯂꯤ ꯁꯔ ꯁꯤ ꯀꯩꯅꯣ ꯁꯤ ꯄꯩꯁꯥꯒꯤ ꯂꯦꯡꯒ꯭ꯋꯦꯖꯅꯦ ꯄꯩꯁꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯥꯛꯇ ꯂꯩꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯈꯪꯖꯜꯂꯣ ꯕꯠ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯂꯣꯏ ꯁ꯭ꯄꯦꯟ ꯇꯧꯒꯗꯕꯅꯤ ꯄꯩꯁꯥꯗ ꯑꯩꯈꯣꯏꯅ ꯁꯦꯚꯤꯡ ꯇꯧꯔꯒꯁꯨ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯅ ꯇꯨꯡꯁꯤꯜꯂꯒꯁꯨ ꯀꯩꯝ ꯀꯥꯟꯅꯔꯣꯏ ꯀꯩꯒꯤꯅꯣ ꯄꯩꯁꯥꯗꯤ ꯂꯥꯁꯇ ꯄꯨꯟꯅ ꯂꯣꯏ ꯆꯠꯈꯤꯗꯕ ꯉꯥꯛꯇꯅꯦꯕ ꯕꯠ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯣꯏ ꯂꯦꯁꯟꯁꯦ ꯀꯩꯅꯣꯝꯗ ꯑꯩꯅ ꯑꯍꯥꯟꯕꯗ ꯑꯩꯅ ꯄꯩꯁꯥ ꯇꯥꯟꯈꯠꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯄꯩꯁꯥꯒꯤ ꯅꯣꯂꯦꯖ ꯑꯩꯅ ꯈꯪꯉꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯅ ꯐꯣꯀꯁ ꯇꯧꯕ ꯃꯐꯝꯁꯦ ꯀꯥꯏꯗ ꯐꯣꯀꯁ ꯇꯧꯋꯦ ꯑꯩꯅ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯑꯩ ꯏꯃꯔꯖꯦꯟꯁꯤ ꯐꯟꯗ ꯐꯣꯀꯁ ꯇꯧꯋꯦ ꯏꯃꯔꯖꯦꯟꯁꯤ ꯐꯟꯗ ꯑꯩ ꯀꯩꯝ ꯆꯥꯊꯣꯛꯇꯦꯕ ꯑꯩꯅ ꯄꯩꯁꯥ ꯌꯥꯝ ꯇꯥꯟꯗ꯭ꯔꯤꯀꯥꯟꯗ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯇꯥꯜꯂꯦ ꯅꯠꯇꯦ ꯕꯠ ꯄꯤꯛꯅ ꯇꯥꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯔꯖꯦꯟꯁꯤ ꯐꯟꯗ ꯂꯨꯄꯥ 10,000 ꯑꯃ 30 ꯑꯃ ꯍꯥꯟꯅ ꯇꯨꯡꯁꯤꯟꯅꯕ ꯍꯥꯟꯅ ꯍꯣꯠꯅꯔꯦꯕ ꯑꯁꯦꯡꯕꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯩ ꯍꯣꯠꯅꯔꯦꯕ ꯁꯤ ꯄꯣꯠꯁꯤꯗ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯏꯁꯅꯨ ꯑꯩꯒꯤ ꯏꯄꯥꯅ ꯍꯥꯏꯁꯅꯨ ꯏꯅꯥꯎꯅ ꯍꯥꯏꯁꯅꯨ ꯏꯆꯟꯅ ꯍꯥꯏꯁꯅꯨ ꯑꯦꯅꯤꯋꯥꯟꯅ ꯍꯥꯏꯁꯅꯨ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦꯕ ꯕꯠ ꯑꯩꯒꯤ ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯑꯩ ꯊꯝꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯁꯤ ꯐꯥꯔꯁ ꯊꯤꯡ ꯑꯩ ꯍꯥꯟꯅ ꯐꯣꯀꯁ ꯇꯧꯔꯦ ꯁꯤ ꯐꯣꯀꯁ ꯇꯧꯔ ꯃꯇꯨꯡꯗ ꯁꯤꯗꯩꯁꯦ ꯁꯤ ꯂꯩꯔꯦ ꯍꯥꯏ ꯀꯥꯟꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯇꯆ ꯇꯧꯗꯦꯕ ꯌꯥꯔꯤꯉꯩ ꯁꯤꯗꯒꯤ ꯃꯔꯛ ꯃꯔꯛꯇ ꯊꯦꯡꯉꯦ ꯊꯦꯡꯗꯕ ꯅꯠꯇꯦ ꯊꯦꯡꯉ ꯂꯥꯛꯑꯀꯥꯟꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯕꯤꯜ ꯇꯧꯔꯛꯑꯦꯕ ꯑꯩ ꯏꯃꯔꯖꯦꯟꯁꯤ ꯐꯟꯗ ꯍꯥꯟꯅ ꯂꯥꯛꯑꯦ ꯑꯇꯣꯞꯄ ꯑꯩ ꯁꯤꯗ ꯆꯥꯊꯣꯛꯄ ꯂꯩꯊꯣꯛꯄ ꯑꯗꯒꯤꯗꯤ ꯉꯥꯎꯊꯣꯛꯄ ꯅꯨꯡꯉꯥꯏꯊꯣꯛꯄ ꯄꯣꯠ ꯑꯩ ꯀꯌꯥ ꯐꯣꯀꯁ ꯇꯧꯔꯛꯇꯦꯕ ꯇ꯭ꯔꯨꯠꯅꯤꯀꯣ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯍꯤ ꯈꯔ ꯑꯃ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯏꯅꯦ ꯆꯍꯤ 1 2 3 ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯏꯅꯦꯕ ꯕꯠ ꯗꯦꯟ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯂꯥꯛꯑꯀꯥꯟꯗ ꯅꯪꯉꯣꯟꯗ ꯂꯦꯚꯦꯜ ꯑꯃ ꯂꯥꯛꯀꯅꯤ ꯂꯦꯚꯦꯜ ꯑꯃ ꯂꯥꯛꯀꯅꯤꯕꯀꯣ ꯂꯦꯚꯦꯜ ꯑꯃ ꯂꯥꯛꯀꯅꯤ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯑꯩ ꯂꯥꯛ 2ꯗꯤ ꯑꯩꯒꯤ ꯄꯨꯔꯥ ꯀꯩꯅꯣ ꯑꯣꯏꯅ ꯏꯃꯔꯖꯦꯟꯁꯤ ꯐꯟ ꯑꯣꯏꯅ ꯂꯥꯛ 2 3 ꯗꯤ ꯏꯃꯔꯖꯦꯟꯁꯤ ꯐꯟ ꯑꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕ ꯃꯇꯥꯡ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯕ ꯅꯪꯅ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯖꯤꯠ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯕꯤꯌꯣ ꯑꯩꯅ ꯁꯣꯝꯗ ꯈꯨꯠ ꯌꯥꯗ꯭ꯔ ꯐꯥꯎꯗ ꯃꯌꯥꯝꯗ ꯇꯥꯛꯏꯅꯦ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯤꯅꯦ ꯑꯗꯨ ꯃꯌꯥꯝ ꯁꯣꯝꯗ ꯀꯦꯃꯦꯔꯥ ꯑꯣꯐ ꯇꯧꯔ ꯂꯩꯔꯦ ꯃꯌꯥꯝꯗ ꯅꯣꯂꯦꯖꯁꯦ ꯉꯁꯤ ꯍꯥꯏꯕꯗꯤ ꯗꯤꯁꯀꯁ ꯇꯧꯁꯤꯅ ꯂꯩꯅꯦ ꯑꯗꯨ what is this ꯌꯥ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯩꯁꯥꯁꯦ ꯃꯇꯥꯡ ꯑꯃ ꯂꯥꯛꯀꯅꯤꯕ ꯅꯪꯅ ꯏꯃꯔꯖꯦꯟꯁꯤ ꯐꯟ ꯊꯝꯃꯛꯄ ꯃꯇꯥꯡ ꯑꯃ ꯂꯥꯛꯀꯅꯤ ꯍꯧꯖꯤꯛ ꯏꯃꯔꯖꯦꯟꯁꯤ ꯐꯟ ꯀꯅꯥꯝ ꯊꯝꯃꯝꯃꯣꯏ ꯑꯩ ꯈꯪꯉꯦ ꯑꯗꯨ ꯀꯅꯥꯝ ꯊꯝꯃꯝꯈꯤꯔꯣꯏ ꯍꯧꯖꯤꯛ ꯏꯃꯔꯖꯦꯟꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯁꯥꯒꯤꯕꯨ ꯄꯩꯁꯥ ꯂꯥꯛꯇ꯭ꯔꯤꯕꯅꯤꯅ ꯏꯃꯔꯖꯦꯟꯁꯤ ꯐꯟ ꯀꯥꯏ ꯊꯝꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯥꯡꯁꯨ ꯈꯔ ꯂꯥꯛꯀꯅꯤ ꯕꯠ ꯃꯦꯛ ꯁꯨꯔ ꯅꯪꯒꯤ ꯏꯃꯔꯖꯦꯟꯁꯤ ꯐꯟꯁꯦ ꯈꯔ ꯁꯦꯞ ꯇꯧꯕ ꯍꯧ ꯑꯗꯨ ꯏꯃꯔꯖꯦꯟꯁꯤ ꯐꯟꯁꯦ ꯅꯉꯣꯟꯗ ꯀꯩ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗ ꯀꯣꯟꯐꯤꯗꯦꯟꯁ ꯑꯃ ꯄꯤꯔꯛꯀꯅꯤ ꯀꯣꯟꯐꯤꯗꯦꯟꯁ ꯑꯃ ꯄꯤꯔꯛꯀꯅꯤ ꯅꯪ ꯑꯗꯨꯝ ꯅꯁꯥꯅ ꯈꯟꯖꯔꯛꯀꯅꯤꯕ ꯑꯩ ꯐꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯗꯥꯎꯟ ꯆꯠꯂꯁꯨ ꯑꯋꯥꯕ ꯑꯃ ꯇꯥꯔꯁꯨ ꯑꯝ ꯁ꯭ꯇꯤꯜ ꯐꯥꯏꯟ ꯑꯩ ꯍꯧꯖꯤꯛ ꯄꯩꯁꯥꯗꯤ ꯂꯩꯔꯦ ꯑꯩ ꯍꯤꯡꯕꯒꯤ ꯂꯝꯕꯦꯜ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕ ꯂꯥꯛꯄ ꯍꯥꯏꯕ ꯁꯦꯐ ꯑꯦꯟ ꯁꯤꯀ꯭ꯌꯣꯔ ꯁꯥꯎꯟ ꯃꯇꯥꯡ ꯑꯃ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ 10,000 ꯑꯣꯏꯁꯨ 10,000 ꯑꯣꯏꯁꯨ 5 ꯑꯣꯏꯁꯨ 9 ꯑꯣꯏꯁꯨ ꯆꯥꯊꯣꯛꯀꯅꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯄꯩꯁꯥ ꯅꯪ ꯁꯦꯒꯃꯦꯟ ꯈꯥꯏꯗꯣꯛꯑꯣ ꯑꯩꯗꯤ ꯄꯩꯁꯥ ꯁꯦꯒꯃꯦꯟ ꯈꯥꯏꯗꯣꯛꯑꯦ ꯀꯩꯅꯣ ꯄꯩꯁꯥꯁꯦ ꯌꯥꯝ ꯂꯨꯕꯅꯦꯀꯣ ꯀꯦꯜꯀꯨꯂꯦꯠ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯦ ꯄꯩꯁꯥꯁꯦ ꯅꯪ ꯍꯧꯖꯤꯛ ꯑꯦꯀꯥꯎꯟꯗ ꯅꯪ ꯍꯧꯖꯤꯛ ꯂꯨꯄꯥ 500 ꯑꯃ 300 ꯑꯃ ꯄꯥꯄ ꯁꯠꯇꯣꯛꯀꯅꯤ ꯅꯪꯅꯗꯤ ꯄꯩꯁꯥ ꯌꯥꯝ ꯁꯠꯇꯕꯩ ꯃꯥꯅꯤ ꯕꯠ ꯑꯗꯨ ꯌꯦꯡꯀꯥꯟꯗ ꯄꯩꯁꯥꯗꯣ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯌꯦꯡꯀꯥꯟꯗ ꯄꯩꯁꯥꯗꯣ ꯌꯥꯝ ꯍꯟꯊ ꯂꯩꯔꯝꯅꯤ ꯕꯦꯂꯦꯟꯁ ꯐꯅ ꯌꯥꯝ ꯍꯟꯊ ꯂꯩꯔꯝꯅꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤ ꯄꯣꯠꯁꯦ ꯃꯤ ꯂꯣꯏ ꯊꯦꯡꯅꯔꯝꯒꯅꯤ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯅ ꯄꯩꯁꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯪꯒꯤ ꯏꯃꯔꯖꯦꯟꯁꯤ ꯐꯟ ꯑꯃ ꯈꯥꯏꯗꯣꯛꯄꯤꯔꯣ ꯈꯥꯏꯗꯣꯛꯑ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯄꯩꯁꯥꯁꯦ ꯁꯤꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥꯁꯦ ꯄ꯭ꯂꯥꯅꯤꯡ ꯑꯃ ꯇꯧꯔꯣ ꯅꯦꯛꯁ ꯋꯦꯔ ꯇꯨ ꯏꯟꯚꯦꯁꯠ ꯀꯥꯏꯗ ꯏꯟꯚꯦꯁꯠ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯃꯈꯥ ꯇꯥꯕ ꯂꯦꯝꯍꯧꯔꯤ ꯄꯣꯠꯁꯦ ꯀꯥꯏꯗ ꯏꯟꯚꯦꯁꯠ ꯇꯧꯗꯣꯏꯅꯣ ꯋꯦꯗꯔ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗ ꯏꯟꯚꯦꯁꯠ ꯇꯧꯒꯦ ꯍꯥꯏꯔ ꯋꯦꯗꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯄꯥꯔꯠꯅꯔꯁꯤꯞ ꯕꯤꯖꯤꯅꯦꯁꯇ ꯏꯟꯚꯦꯁꯠ ꯇꯧꯒꯦ ꯍꯥꯏꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯁꯤꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁ ꯑꯃ ꯊꯥꯗꯕꯗ ꯏꯟꯚꯦꯁꯠ ꯇꯧꯒꯦ ꯍꯥꯏꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯄ꯭ꯔꯗꯛ ꯂꯧꯈꯠꯄꯗ ꯏꯟꯚꯦꯁꯠ ꯇꯧꯒꯦ ꯍꯥꯏꯔ ꯁꯤꯒꯤ ꯔꯤꯇꯔꯟ ꯀꯩꯗ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏꯕꯁꯤ ꯁꯤꯗ ꯍꯥꯟꯅ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯁꯤꯡꯉꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯉꯁꯤ ꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯉꯁꯤ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖు ꯑꯩ ꯏꯁꯥꯗ ꯑꯩꯗꯤ ꯌꯥꯝ ꯊꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔ ꯊꯝꯃꯦꯕ ꯑꯩ ꯏꯁꯥꯗ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯅꯧꯕ ꯑꯩꯁꯨ ꯊꯧꯅꯤꯡꯗꯕ ꯅꯠꯇꯦ ꯑꯗꯒꯤꯗꯤ ꯑꯇꯥꯡꯕ ꯄꯣꯠ ꯂꯩꯅꯤꯡꯗꯕ ꯅꯠꯇꯦ ꯕꯠ ꯑꯥꯏ ꯑꯦꯝ ꯁ꯭ꯇꯤꯜ ꯀꯟꯇ꯭ꯔꯣꯂꯤꯡ ꯃꯥꯏ ꯁꯦꯜꯐ ꯑꯩ ꯀꯩꯝ ꯇꯧꯊꯣꯛꯇꯦꯕ ꯀꯩꯅꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯃꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯪ ꯇꯁꯦꯡꯅ ꯉꯁꯤ ꯃꯅꯤ ꯅꯪꯅ ꯉꯁꯤ ꯁ꯭ꯄꯦꯟ ꯇꯧꯊꯣꯛꯈꯤꯕ ꯃꯇꯝꯗ ꯅꯪ ꯑꯩꯅ ꯍꯥꯏꯖꯤꯅꯤ ꯉꯁꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯅ ꯉꯁꯤ ꯃꯅꯤ ꯁ꯭ꯄꯦꯟ ꯇꯧꯊꯣꯛꯈꯤꯕ ꯃꯇꯝꯗ ꯅꯪ ꯍꯌꯦꯡ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯅꯪ ꯍꯌꯦꯡ ꯐꯨꯒꯠꯅꯗꯣꯏꯅꯦꯕ ꯑꯗꯨ ꯄꯣꯠꯇꯨ ꯅꯪꯅ ꯔꯥꯏꯠ ꯋꯦꯗ ꯏꯟꯚꯦꯁꯠ ꯇꯧꯕꯁꯦ ꯌꯥꯝ ꯊꯤꯅ ꯃꯦꯇꯔ ꯑꯣꯏꯌꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯖꯤꯠ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯅ ꯉꯁꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯇꯩ ꯀꯩꯝꯒꯤ ꯅꯠꯇꯦꯕ ꯅꯪꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯂꯩꯇꯦ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯪꯁꯨ ꯄꯩꯁꯥ ꯈꯔꯗꯤ ꯈꯔꯁꯥ ꯑꯃꯗꯤ ꯅꯪ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯃꯐꯝꯗ ꯈꯔꯁꯥ ꯑꯗꯨꯝ ꯈꯔ ꯂꯧꯊꯣꯛꯑꯝꯒꯅꯤ ꯇꯧꯕ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯔꯣ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ ꯍꯥꯏꯔꯣ ꯃꯌꯥꯝꯕꯨꯗꯤ ꯇꯧꯗꯦ ꯑꯗꯣ ꯅꯣꯡꯃꯩ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯩ ꯈꯔ ꯆꯠꯄ ꯈꯔ ꯆꯠꯄ ꯌꯥꯎꯋꯦ ꯑꯗꯨꯕꯨꯛꯇ ꯁ꯭ꯇꯤꯜ ꯀꯟꯇ꯭ꯔꯣꯜꯅꯦꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯀꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯀꯦ ꯃꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯅ ꯊꯝꯒꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯚꯤꯁꯇꯥꯏꯂꯥꯒꯤ ꯍꯧꯖꯤꯛ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯍꯧꯗꯣꯛꯇꯣꯏꯁꯨ ꯁꯤꯒꯤ ꯄꯣꯠꯁꯦ ꯃꯦꯅꯨꯐꯦꯛꯆꯔꯤꯡꯁꯦ ꯊꯥ ꯅꯠꯇꯦ ꯄꯩꯁꯥ ꯆꯪꯉꯤꯁꯦ ꯁꯤꯗ
ꯁꯦꯡꯅ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯃꯤꯅꯤꯃꯝꯗ ꯆꯪꯉꯤꯁꯦ ꯍꯧꯖꯤꯛ ꯃꯤꯅꯤꯃꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯁꯦꯠꯑꯞꯇꯩ ꯀꯩꯗꯒꯤ ꯁꯣꯔꯨꯝꯗꯩ ꯄꯨꯔꯥ ꯄꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯪꯉꯤꯁꯦ 13 to 15 lakhs ꯆꯪꯉꯦ directly 13 to 15 lakhs ꯑꯩꯒꯤ ꯄꯥꯔꯠꯅꯔꯒ ꯁꯤ ꯀꯩꯅꯣ ꯇꯧꯏꯅꯤ ꯑꯗꯨꯕꯨ ꯁꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯪ ꯅꯁꯥꯅ ꯁꯤ ꯄꯣꯠꯁꯦ ꯁꯦꯚꯤꯡ ꯇꯧꯔꯒ ꯑꯩꯅ ꯅꯁꯥꯅ ꯑꯩꯒꯤ ꯁꯤꯒꯤ ꯏꯟꯚꯦꯁꯠ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯟꯅꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯔ ꯂꯥꯛꯑꯕ ꯄꯣꯠꯅꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯖꯤꯠ ꯑꯩꯅ ꯍꯥꯏꯁꯦ ꯄꯩꯁꯥꯁꯦ ꯑꯩ ꯍꯥꯟꯅꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯔ ꯑꯩ ꯍꯥꯟꯅ ꯂꯩꯕ ꯅꯠꯇꯦ ꯄꯩꯁꯥꯁꯦ ꯕꯠ ꯂꯩꯇꯕ ꯄꯣꯠꯇꯣ ꯑꯩꯅ ꯀꯦꯜꯀꯨꯂꯦꯠ ꯇꯧꯏꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯥꯏꯗꯩ ꯂꯥꯛꯇꯣꯏꯅꯣ ꯀꯃꯥꯏ ꯀꯥꯏꯗ ꯏꯟꯚꯦꯁꯠ ꯇꯧꯗꯣꯏꯅꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯁꯤ ꯄꯣꯠꯁꯦ ꯃꯆꯥ ꯀꯃꯥꯏꯅ ꯄꯣꯛꯊꯣꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯃꯐꯝꯁꯦ ꯀꯥꯏꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯑꯩ ꯑꯇꯣꯞꯄ ꯄꯣꯠ ꯑꯃ ꯂꯩꯊꯣꯛꯑꯝꯕ ꯌꯥꯏ ꯒꯥꯔꯤ ꯑꯃ EMIꯗ ꯂꯧꯊꯣꯛꯑꯝꯕ ꯌꯥꯏ ꯑꯗꯩ ꯀꯩꯅꯣꯝ ꯇꯧꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯐꯣꯟ ꯑꯅꯧꯕ ꯑꯃ ꯁꯤꯟꯗꯣꯛꯑꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯕꯨꯂꯦꯠ ꯑꯃ ꯂꯧꯊꯣꯛꯑꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯥ ꯇꯧꯔꯝꯕ ꯑꯣꯞꯁꯟꯗꯤ ꯌꯥꯝ ꯊꯤꯅ ꯂꯩꯕ ꯑꯩꯉꯣꯟꯗꯁꯨ ꯂꯩꯈꯤꯗꯕ ꯅꯠꯇꯦ ꯑꯣꯞꯁꯟ ꯄꯩꯒꯩ ꯂꯩꯈꯤꯕ ꯑꯩꯉꯣꯟꯗ ꯁ꯭ꯇꯤꯜ ꯑꯝ ꯀꯟꯇ꯭ꯔꯣꯂꯤꯡ ꯑꯩ ꯍꯧꯖꯤꯛꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯦꯕ ꯃꯤꯅ ꯀꯩ ꯈꯟꯒꯗꯒꯦ ꯃꯤꯅ ꯀꯩ ꯀꯩꯅꯣ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯥꯏ ꯗꯣꯟꯠ ꯒꯤꯚ ꯑ ꯗꯦꯝꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯐꯥꯔꯁ ꯑꯦꯟ ꯐꯣꯔꯃꯣꯁ ꯑꯩꯅ ꯍꯧꯖꯤꯛ ꯏꯟꯚꯦꯁꯠ ꯇꯧꯗꯣꯏꯕ ꯃꯐꯝꯁꯦ ꯀꯥꯏꯗꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇ ꯏꯟꯚꯦꯁꯠ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ everything is possible ꯅꯦ ꯍꯧꯖꯤꯛ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯛꯇꯣꯏꯁꯦ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯕꯤꯁꯇꯥꯏꯂꯥꯒꯤ ꯍꯧꯖꯤꯛꯀꯤ ꯃꯦꯅꯨꯐꯦꯛꯆꯔꯁꯦ ꯏꯟꯚꯦꯁꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯟꯚꯦꯁꯠ ꯇꯧꯕ ꯉꯝꯃꯣꯏ ꯕꯠ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯆꯍꯤ 3 ꯆꯪꯅ ꯑꯩꯅ ꯈꯥꯡꯉꯛꯑꯀꯥꯟꯗ ꯆꯍꯤ 3 ꯆꯪꯅ ꯑꯩ ꯁꯦꯝꯒꯠꯂꯛꯑꯀꯥꯟꯗ ꯂꯝꯕꯦꯜꯁꯦ ꯎꯔꯛꯑꯀꯥꯟꯗ then only ꯑꯗꯨ ꯃꯇꯝꯗ ꯑꯩ ꯍꯧꯖꯤꯛ ꯏꯟꯚꯦꯁꯠ ꯇꯧꯕ ꯉꯝꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯅꯨꯡꯁꯤꯕ ꯑꯩꯅ ꯍꯥꯏꯁꯦ ꯁꯣ ꯁꯤꯒꯤ ꯐꯦꯛꯇꯔꯁꯦ ꯅꯣꯏ ꯅꯁꯥꯗ ꯀꯣꯛ ꯇꯥꯅ ꯍꯥꯞꯆꯟꯖꯧꯕ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯉꯁꯤ ꯅꯪꯅ ꯀꯥꯏꯗ ꯏꯟꯚꯦꯁꯠ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯅꯪꯅ ꯀꯥꯏꯗ ꯁ꯭ꯄꯦꯟ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯍꯧꯖꯤꯛ ꯅꯪ ꯄꯩꯁꯥ ꯄꯥꯏꯕ ꯁꯥꯔ ꯅꯃꯥꯟꯅꯕ ꯃꯌꯥꯝ ꯃꯔꯛꯇ ꯅꯪ ꯄꯩꯁꯥ ꯁꯠꯀꯅꯤ ꯅꯪ ꯍꯧꯖꯤꯛ ꯕꯠ ꯑꯗꯨꯒꯤ ꯕ꯭ꯔꯣꯛ ꯆꯠꯂꯀꯥꯟꯗ ꯅꯪꯉꯣꯟꯗ ꯐꯨꯀꯠꯄꯗ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯄꯣꯠꯇꯦꯕ ꯏꯃꯥꯟꯅꯕ ꯌꯥꯝ ꯂꯩꯕ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯁꯠ ꯑꯃꯗ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯃ ꯆꯤꯡꯕ ꯗꯦꯟ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯃ ꯁꯤꯡꯕꯩꯗꯃꯛꯇ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯃꯗ ꯂꯧꯊꯣꯛꯑ ꯑꯃꯨꯛ ꯁꯤꯡꯕ ꯑꯃꯗ ꯂꯧꯊꯣꯛꯑ ꯑꯃꯗ ꯑꯃꯨꯛ ꯁꯤꯡꯕ ꯑꯗꯨ ꯀꯩ ꯀꯧꯏ ꯑꯗꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯩꯅꯣꯅꯦ ꯇ꯭ꯔꯦꯞ ꯇꯧꯈ꯭ꯔꯕꯅꯦ ꯃꯉꯣꯟꯗ ꯃꯥ ꯂꯦꯡꯕ ꯌꯥꯔꯔꯣꯏꯗꯕꯅꯦ ꯁꯣꯝꯒꯤ EMI ꯑꯃꯨꯛ ꯊꯤ ꯁꯣꯝꯒꯤ EMI ꯑꯃꯨꯛ ꯊꯤ ꯁꯣꯝꯒꯤ EMI ꯑꯃꯨꯛ ꯊꯤ ꯁꯣꯝꯒꯤ EMI ꯊꯤ ꯄꯨꯟꯁꯤꯜꯂ ꯂꯩꯈꯤꯗꯣꯔꯕꯅꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯊꯣꯛꯈ꯭ꯔꯕꯅꯦ ꯑꯩꯉꯣꯟꯗ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯟꯅ ꯂꯔꯟ ꯇꯧꯒꯦ ꯄꯣꯠꯇꯣ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏ ꯇꯧꯒꯅꯨ ꯍꯥꯏꯅ ꯀꯩꯅꯣꯝꯗ ꯊꯥꯏꯅ ꯑꯩꯅ HDFCꯗꯩ ꯂꯣꯟ ꯂꯧꯈꯠꯂ ꯃꯇꯨꯡꯗ ꯗꯦꯟ ꯑꯇꯣꯞꯄ ꯃꯐꯝꯗꯩ ꯑꯃꯨꯛ ꯂꯣꯟ ꯂꯧꯈꯠꯂꯀꯥꯟꯗ ꯂꯣꯟꯁꯦ ꯑꯃꯒꯤ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯃꯗꯩ ꯑꯃꯨꯛ ꯂꯧꯈꯠ ꯑꯃꯗꯩ ꯑꯃꯨꯛ ꯂꯧꯈꯠ ꯑꯃꯗꯩ ꯑꯃꯨꯛ ꯂꯧꯈꯠ ꯑꯃꯗꯩ ꯑꯃꯨꯛ ꯂꯧꯈꯠ ꯇꯧꯋꯦ ꯑꯗꯨ ꯄꯨꯊꯈ꯭ꯔꯤꯅꯦ ꯖꯣꯕ ꯂꯣꯟ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯒꯤ ꯂꯣꯟ ꯍꯦꯛ ꯆꯪꯉꯛꯄꯒ ꯏꯟꯁꯇꯦꯟ ꯂꯣꯟꯒ ꯂꯩꯗꯣ ꯂꯣꯟꯁꯦ ꯍꯦꯛ ꯆꯪꯉꯛꯄꯒ ꯐ꯭ꯔꯨꯏꯠ ꯈꯔ ꯂꯩꯊꯣꯛꯅꯤ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯈꯔ ꯇꯧꯊꯣꯛꯅꯤ ꯈꯔ ꯀꯣꯏꯊꯣꯛꯅꯤ ꯑꯗꯩ ꯄꯩꯁꯥ ꯈꯔ ꯁꯠꯇꯣꯛꯀꯅꯤ ꯍꯥꯏꯕ ꯇꯧꯔꯝꯃꯤ ꯉꯥꯛꯇꯅꯦꯕ But then I realized slowly ꯑꯩꯉꯣꯟꯗ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯀꯥꯟꯗꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯩꯁꯥ ꯍꯥꯏꯕ ꯄꯣꯠꯁꯦ where do you invest ꯅꯪ ꯉꯁꯤ ꯀꯥꯏꯗ ꯏꯟꯚꯦꯁꯠ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯁꯤꯖꯤꯅꯦꯕ ꯌꯥꯝ ꯃꯦꯇꯔ ꯑꯣꯏꯔꯤꯁꯦ ꯅꯪꯅ ꯉꯁꯤ ꯔꯥꯏꯠ ꯊꯤꯡꯗ ꯏꯟꯚꯦꯁꯠ ꯇꯧ ꯇꯥꯔꯗꯤ ꯅꯪ ꯉꯁꯤ 6 months ꯋꯥꯕ ꯌꯥꯏ ꯕꯠ 6 monthsꯀꯤ ꯃꯇꯨꯡꯗ it will give you it will give you back ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯣꯏꯁꯦ ꯃꯌꯥꯝꯗ ꯐꯦꯟꯁꯤ ꯊꯤꯡ ꯇꯁꯦꯡꯅ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯅ ꯑꯩꯗꯤ ꯀꯩꯅꯣꯗꯒꯤꯁꯨ ꯂꯔꯟ ꯇꯧꯕꯅꯤꯀꯣ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯆꯧ ꯃꯌꯥꯝꯁꯤꯡꯗꯩꯁꯨ ꯃꯣꯏꯒꯤ ꯋꯥꯔꯤꯗꯩꯁꯨ ꯑꯩ ꯂꯔꯟ ꯇꯧꯕꯅꯤ ꯏꯟꯐꯦꯛ ꯃꯣꯏꯒꯤ ꯁꯨꯝ ꯁ꯭ꯇꯔꯛꯆꯔ ꯌꯦꯡꯀꯥꯟꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯥꯔꯤꯉꯩ ꯁꯤꯝꯄꯜ ꯑꯣꯏꯔꯤꯉꯩ ꯌꯥꯝ ꯊꯤꯅ ꯐꯕ ꯍꯦꯜꯂꯦꯕ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯍꯌꯦꯡ ꯕꯤꯖꯤꯅꯦꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯍꯌꯦꯡ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯉꯛꯀꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔ ꯑꯃꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗ ꯌꯦꯡꯉꯣ ꯃꯅꯤꯄꯨꯔꯗ ꯁꯨꯝ ꯌꯦꯡꯉꯣꯕ ꯃꯌꯥꯝꯗꯁꯨ ꯈꯪꯅꯕ ꯌꯥꯎꯔꯝꯒꯅꯤ ꯄꯥꯟꯁꯨ ꯄꯥꯟꯕ ꯌꯥꯎꯅꯤ ꯑꯗꯒꯤ ꯃꯌꯥꯝ ꯁꯥꯎꯅꯤꯡꯕꯁꯨ ꯌꯥꯎꯅꯤ ꯈꯔ ꯑꯃꯗꯤ ꯁꯤꯗ ꯅꯠꯇꯦꯀꯣ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯃꯤ ꯇꯥꯕ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯩꯁꯥ ꯄꯥꯏꯕ ꯍꯥꯟꯅ ꯁꯥꯏꯌꯦꯕ ꯁꯤ ꯐꯥꯔꯁ ꯊꯤꯡ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯕꯤꯖꯤꯅꯦꯁ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯀꯩꯗꯧꯋꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯍꯧꯖꯤꯛ ꯁꯄꯣꯁ ꯂꯣꯟ ꯑꯃ ꯇꯥꯟꯅꯔꯦ ꯍꯥꯏꯔꯁꯦ ꯕꯤꯖꯤꯅꯦꯁꯀꯤ ꯂꯣꯟ ꯑꯃ ꯇꯥꯟꯅꯔꯦ ꯕꯤꯖꯤꯅꯦꯁ ꯂꯣꯟꯁꯦ ꯐꯪꯉꯦꯕ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯂꯣꯟꯁꯦ ꯕꯤꯖꯤꯅꯦꯁꯇ ꯊꯥꯗꯗꯦꯕ ꯒꯥꯔꯤ ꯈꯔ ꯂꯩꯊꯣꯛꯑ ꯒꯥꯔꯤ ꯊꯧꯗꯣꯛꯑꯒ ꯁꯤꯁꯤꯅ ꯑꯃꯨꯛ ꯄꯩꯁా ꯄꯥꯏꯕ ꯑꯃꯨꯛ ꯁꯥꯔ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦ ꯎꯔꯝꯃꯅꯤ ꯊꯦꯡꯅꯔꯝꯃꯅꯤ ꯁꯤ ꯄꯣꯠꯁꯦ ꯃꯉꯥ ꯁꯥ ꯊꯦꯡꯅꯔꯕ ꯋꯥꯔꯤꯗ ꯀꯩꯗ ꯈꯔ ꯇꯥꯔꯒ ꯁꯥ ꯊꯦꯡꯅꯕꯁꯨ ꯋꯥꯔꯤ ꯌꯥꯎ ꯈꯛꯇꯪꯗꯤ ꯑꯁꯦꯡꯕꯅꯤ ꯁꯤ ꯋꯥꯔꯤ ꯈꯛꯇꯪꯗꯤ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ꯁꯤ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯀꯣ ꯗꯤꯖꯤꯇꯦꯜ ꯃꯥꯔꯀꯦꯇꯤꯡ ꯈꯛꯇꯅ ꯕꯤꯖꯤꯅꯦꯁ ꯀꯩꯅꯣ ꯈꯛꯇꯅ ꯏꯝꯄꯣꯔꯇꯦꯟ ꯁꯤꯒꯨꯝꯕꯁꯤꯡꯁꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯀꯣ ꯑꯩ ꯉꯁꯤ ꯍꯥꯏꯔꯤꯁꯦ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯔꯛ ꯃꯥꯔꯀꯦꯇꯔ ꯏꯟꯗꯤꯌꯥꯒꯤ ꯅꯦꯠꯋꯔꯛ ꯃꯥꯔꯀꯦꯇꯔ ꯑꯃ ꯂꯩꯕꯅꯦ ꯃꯥꯒꯤ ꯂꯦꯁꯟꯁꯦ ꯀꯩꯅꯣ ꯃꯥ ꯀꯩ ꯍꯥꯏꯒꯦꯗ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯒꯤ ꯄꯩꯁꯥ ꯂꯥꯛꯄꯁꯦ ꯃꯥꯒꯤ ꯏꯟꯀꯝꯁꯦ ꯃꯥꯏꯅꯁ ꯆꯠꯂꯝꯅꯦ ꯃꯥꯁꯦ ꯑꯣꯟꯂꯤ ꯃꯥꯅ ꯅꯦꯠꯋꯔꯛ ꯕꯤꯖꯤꯅꯦꯁ ꯇꯧꯕꯩꯗꯃꯛꯇ ꯃꯥ ꯄꯩꯁꯥ ꯄꯥꯏꯕ ꯁꯥꯟꯅꯕꯩꯗꯃꯛꯇ ꯃꯥꯏ ꯀꯥꯔ ꯑꯇꯥꯡꯕ ꯂꯩꯊꯣꯛꯄ ꯍꯣꯇꯦꯜ ꯑꯇꯥꯡꯕ ꯂꯩꯊꯣꯛꯄ ꯐ꯭ꯂꯥꯏꯠ ꯑꯇꯥꯡꯕꯗ ꯄꯥꯏꯊꯣꯛꯄꯁꯦ ꯁꯤꯁꯤꯅ ꯃꯉꯣꯟꯗ ꯅꯦꯒꯦꯇꯤቭ ꯑꯣꯏꯕ ꯃꯥꯒꯤ ꯅꯦꯒꯦꯇꯤቭ ꯕꯦꯂꯦꯟꯁꯇ ꯂꯥꯛꯑꯦ ꯃꯥ ꯄꯨꯔꯥ ꯕ꯭ꯔꯣꯛ ꯆꯠꯂꯦ ꯗ꯭ꯌꯨꯗ ꯂꯥꯛꯑꯦ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯄꯩꯁꯥꯁꯦ ꯃꯤꯅ ꯂꯤꯛꯑꯦ ꯍꯥꯏꯁꯅꯨ ꯃꯤꯅ ꯀꯩꯅꯣ ꯍꯥꯏꯁꯅꯨ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯁꯅꯨꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯩ ꯉꯁꯤ ꯂꯦꯁꯟ ꯂꯔꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪ ꯐꯅ ꯅꯥꯁꯅꯨ ꯅꯪ ꯐꯅ
lambi amda leijunu nang fana wasunu nangi account da nangi invest toge paisa je everything safe and sound later wakhan je stress amadagi stress amda kumda kaisu yohunda bane boy ninga se maintain tawne boundary je maintain taw ngam bane aduna be smart with your money kana khwaidi paisa spend taw yaro make nang paisa kam spend taw make nang paisa am spend taw de mala kan Sir, I did tawde. tawde kana paisa am spend taw yaro asing ba yaro sam spend taw thok mi hadi hek lak ga jak lotion ma mi kana okay just to grow Punjab ta lega spend cha to grow let's to grow Sales na Delhi chala paisa fat sa to ri tu e na I just tawde. so ai ngasi hai je kaino ai ngona thok pagi ni ko ai ngasi mayam da share doi je mayam na ngasi lam bo ko ni mayam da thoning da bai da mayam bu nu shi bai dam da ngasi share doi je kaino dam da ai khoi shan di khanja bane khoi je knowledge lai re khoi da di paisa gi knowledge ki ai darka ta de je khanja bane ko du bu kaino ai ngasi hai doi je paisa je khangou dam ne paisa je spend torom dai da kok se blind chat paga yaw bane fa lo kaino khangou da paisa je spend tok kana then yum yor kana regret oirak ba da gi di nuai ta ba paisa du kai gi no ngasi mangan ge do khan ba matang ke am su yaw dam te yaw bane ko duna everyone ai ngasi hai je chahi tranga su boi jun trai ban su boi jun kontra su boi jun ni fu su boi jun yang kai su boi jun ai ngasi wam tang hai jerom ge mayam da until and unless nangi account da keno nangi paisa khra nangi emergency fund nangna laitri fauda iphone lai thor no ko adagi di keno tok dri fauda nangi car ama nangna keno do eco na haiba wahe ma leibane ngasi keno ma haike eco na kaigumba nangonda $100,000 yaw da tardi nang $10,000 ki gari je nang afford to bungam de have ning jing wai adagi 100 nang na kaigumba nangi account da 1 million laita tardi nang $100,000 ki car je nang afford to bungam de have si khang wai yan dai ko maintenance lakini EMI lakini yam thi lakini adu mayam sing ko adu mayam sing do kaino da financial literacy yaw da bai ne adu mayam sing do aduna business to mo tam da khwai dagi important oi je kaino ha ta financial literacy hoji business dagi paisa la e ha ne khara mina leina re mina ji yo le kai do re ha kan da di kai do ne du paisa do aina to gi po che kaino da nangi account da paisa changai po che kai da spend to wi no khang da ba nangi partner u da bi da nang na spend ken to thoki mayang habdi sigu matang ke amju york kani ba sigu po che si jina nang heng paisa ke am puthar ke nang khang roi aduna always safe and secure the transparent the business kina business account adagi di personal kina personal account emergency fund kina emergency fund account thambiyo account ani hum pai biyo aina haidui kene account ani hum pai de kem kai blame na tiuji balance hangbong gi hangbong ngata ne ko aduna nangi safe and sound da si ma pham dina igi sigi paisa si ma pham dina igi sigi paisa si ma pham dina igi sigi paisa thamo adu matam da nangi business nang na torpa thabak myam singa nangi paisa gi calculation se kyam nuai kiu tham da lupa ke spend to duino tham da ai kari spend to be adagi tham da aina koi thok pa thok matam dai tham da lupa ke spend to be ya everything loima paisa da calculate to dia puti ke no da koi Elon Musk na te koi Ambani ne te we have to calculate adu calculate to da koi paisa ta seng na har matam da in future da nang logic hojik noi logic business khanjari ba mayam sing noi logic to ge khanjari ba noi logic ai logic online business ama hange adagi da ai logic aigi showroom ama hange ai logic aigi business am build to kala ke hai po loi paisa changi ngatan noi logic ho bungam du kai no da paisa do lai ta bai ni Mani ko paisa do leram tari noi logic war noi ho do ke da ho do pungam mani ba du tari paisa du kai de la kana la aba matung da den ka maina give birth to da ge hai po understand to you man yan dai ko sajet si knowledge ma di si di shana khangbiro mina yan to we hai ta su amana adu hai amana da hai ta su at the end of the day it's your money nangi paisa ni but it's not your money nangi paisa na unda la ko paisa chat ki do ne dum chat ka do report se kai chat han ga da ge have you have to control it nana control to you know da ai khange bu ko ai di andak you know suma me am sing calculation to matam da tasinga nana business to matam da nangi aikoina business am tor ko matam da aikoi gi khwai first ta miui ba me aikoina kai calculate to wi ham tam da yong noi je calculate to doi je acho part noi paisa loi calculate to thong ngani lupa ke thadari lupa changani ha acho part noi calculate oi torong ngani si matam da packaging gi si changani adagi di si changani product lo da si changani adagi si sabai dam si changani ha small things noi calculate torong ngani but khwai de gi paisa chat ba fam je kai du no khang big things noi calculate torong ngani ba khwai de paisa chat ba fam je kai du no khang
small things da paisa yam chatpane macha lemhori ma'am sing koina pahaudo ma'am sing si mafam je paisa jar loi chatkimne si wali loi hapchal ko matam da it takes a lot of money duna aina ngasi ma'am da haije financial literacy yaringai tasengna koi pisa pai ge hai tadi financial literacy je yaringai isana मीना ताक्तरजु इशाना दम तंबियु हाबदी आई पैसाजे कमाइना स्मार्ट ओइना कमाइना काइदा कई थादगदगे कमाइना सिगी पोचे इन फ्यूचर दे कमाइना गिव बर्थ तौरगदगे हाइ पोचे सिदी आइना नंगना हाइबे यारोय हाबदी आई जुंगाइदे एवरीडे आई स्टडी तौवे हाबदी आइगी पैसाजे काइदा थादर मतुंदा काइदगी पैसा चौखलकदगे आई ngasi double lam thada matamda heng lakaduri matamda ingon sang matamda si poche kamai olhangedage hai poche you have to do the calculation yan tai ko chales nang sana khanjagadamne ai mairaje hojik Mairan aina hojik hogdoiba brand Mairaje hojik sigi future je kaino sidagi lakadoriba Mitra matamda Maitra sorry Maitra da hojik lakadoriba sahi sida hojik kaino da 3 years to 4 years da aigi investment je hala matungda sigi matungda ge aigi paisa je kyam tangkat kadoino kyam tana kadoino ha pose yam important oi nan sum puto ke di sunga roi nan sum puto ko sunga roi si possible ni khangelo business to matamda hauji ekoi jungai bisala thada matamda 15 lakhs hadare haje 15 lakhs se akoi hum 5 lakhs hadare 5 lakhs se sahi im the 5 lakhs se hanjan sahi am khai changadra 5 lakhs hanjan mada sahi ni changadra 5 lakhs se hanjan matamda hanjan la matunga then adum profit kamai lakto adum kai de ke bisa sa dunu ha po si myam ni calculate to entare ko aduna everything business to matamda 6 months di paro 6 months di aigi survival stage paro yaar survival stage is 6 months 6 months survive to wonga mamotunga na hojik hire je ai ngi sai gibdo nang 3 lakhs ki rent am lo matamda nangi product to fana fata jo 3 lakhs to nang ha ke nang 3 lakhs hi doi 3 lakhs nang hojik 6 months nang income am ta laktre 3 lakhs nang hojik 3 lakhs nang na 6 months thi re nang kya thi do 18 lakhs thi do 18 lakhs thi do kita nang due to ne second and the pico second and the aduna aino ji haju je nang 3 lakhs sidoki matamda 18 lakhs ne satki do myam sing ba sigum mi sing sigum kanam calculate to damne only mi na uri se product khatang product setup to rogai gi business don so paisa lak ba but paisa lak do fam ji da nang gi calculation je follow da nang business to so ngam moy yan tare ko nung siba kok se sang da bro ngasi class se Changi sa. kai changi ba ta haron Ai quite first ta koina any business ki khangde ti atop ni khangde pisa la ko matam da ai kada de invest to de kai to de adi kari thada ga de ga na si masang na khangba adagi koina pisa la de hai tar ga su yani karma mafam na thada ba no karma mafam na thada ba da no ko nga sing wa dra oi dra adagi kada jaga da na kari hena thada ga de karma jaga da na di koina marketing to wi jaga to tar jo mo ge jaga to tar jo pisa la pisa la kan da kari kan khang ga de ha ba matang sa ga please nang ngasi nang tangkat ki nang na paisa khar tan gi pu nang kai de invest to wer invest to de sa manage to ko na do kamai na manage to gi kamai na kai de manage to gi ga haro nam family jab to hai but na hojik nang hojik plan da nang hojik tha ma da tha ni nang paisa ke tan duro gi nang u matamda chap chap de hai ba ngam dre do 20 de gina 35 se bu tai target to hai on adu a ta monthly basis okay yes sir. monthly basis ta that's great Yes sir. adu khango smart oi da di it's not going to work ai ngasi haju je mes ma kai de investor oge tangkali bisa mem do kamai to ri gi ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯝ ꯊꯥꯗꯔꯤꯗ ꯍꯥꯏꯗꯤ ꯄ꯭ꯔꯗꯛ ꯂꯧꯕ ꯑꯗꯒꯤ ꯑꯗꯨꯝ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯑꯩꯒꯤꯁꯦ ꯄꯩꯁꯥ ꯌꯥꯝ ꯊꯥꯗꯕ ꯃꯇꯥꯡꯗꯤ ꯌꯧꯔꯦ na kamai ꯍꯥꯏꯗꯤ to dinu
ꯑꯗꯨꯝ ꯄꯩꯁꯥ ꯌꯥꯝ ꯊꯥꯗꯗꯣꯏꯅꯦ ꯊꯥꯗꯕ ꯁꯥꯔ ꯃꯇꯥꯡ ꯑꯗꯣ ꯌꯧꯕꯁꯦ ꯄꯩꯁꯥ ꯀꯃꯥꯏꯅ ꯊꯥꯗꯣꯏꯅꯣ ꯍꯧꯖꯤꯛ? ꯁꯨꯝ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯦ ꯁ꯭ꯇꯣꯛꯇ ꯈꯔ ꯊꯝꯗꯕ ꯌꯥꯔꯣꯏꯗꯣꯔꯦꯕꯀꯣ ꯁꯥꯔ ꯍꯥꯏꯗꯤ ꯈꯔ ꯀꯃꯟ ꯑꯣꯏꯕ ꯑꯩꯅ ꯈꯟꯇꯣꯛꯄ ꯃꯤꯅ ꯍꯦꯟꯅ ꯗꯤꯃꯥꯟ ꯇꯧꯒꯟꯕ ꯄ꯭ꯔꯗꯛꯀꯨꯝꯕ ꯑꯗꯨꯝ ꯊꯝꯒꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯍꯟꯕꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯐꯤꯗꯕꯦꯛꯁꯦ ꯑꯗꯨꯝ ꯑꯐꯕ ꯐꯪꯉꯦꯕꯀꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯌꯦ ꯅꯪꯅ ꯔꯤꯀꯃꯦꯟ ꯇꯧꯔꯛꯄꯁꯦ ꯑꯗꯨꯗ ꯑꯗꯨꯝ ꯑꯗꯒꯤ ꯑꯩꯁꯦ ꯃꯔꯨꯑꯣꯏꯅ ꯇꯝꯗꯕꯁꯨ ꯌꯥꯔꯣꯏꯗꯣꯔꯤꯕ ꯑꯩꯒꯤꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯂꯨꯏꯌꯦꯕꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄꯒ ꯃꯥꯟꯅꯗꯦꯕ ꯐꯨꯔꯤꯠ ꯍꯥꯏꯗꯤ ꯀ꯭ꯂꯣꯠꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯑꯃꯨꯛ ꯂꯥꯏꯌꯦꯕꯀꯣ ꯑꯩꯒꯤꯁꯤꯗꯤ ꯃꯤꯒꯤ ꯁ꯭ꯀꯤꯟ ꯏꯔꯤꯇꯦꯁꯟ ꯊꯣꯛꯇꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗꯁꯨ ꯇꯝꯐꯝꯁꯦ ꯊꯤꯗꯤ ꯊꯤꯕꯅꯦ ꯑꯗꯣ ꯈꯪꯗꯦ ꯂꯩꯇꯕꯩ ꯇꯥꯏꯞ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯑꯩ ꯑꯈꯪꯕ ꯃꯤꯗ ꯑꯗꯨꯝ ꯇꯥꯕꯨꯗꯤ ꯇꯥꯟꯅꯔꯤ ꯑꯗꯣ ꯇꯝꯗꯕꯁꯨ ꯌꯥꯔꯣꯏꯗꯕ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯀꯝꯄꯜꯁꯔꯤ ꯄꯩꯁꯥ ꯈꯔꯗꯤ ꯊꯥꯗꯕ ꯃꯇꯝ ꯑꯣꯏꯔꯦꯅ ꯈꯜꯂꯦ ꯑꯗꯨꯝ ꯀꯟꯇꯦꯟꯒꯤꯕꯨ ꯑꯣꯏꯔꯣ ꯑꯃꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯨꯝ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯝ ꯐꯖꯅ ꯄꯣꯠ ꯂꯧꯐꯝ ꯈꯣꯠꯐꯝ ꯐꯖꯅ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯗꯦꯂꯤꯚꯔꯤ ꯀꯩꯀꯩ ꯐꯖꯅ ꯆꯠꯂꯕꯅꯤꯅ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ. ꯑꯣꯀꯦ. ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯍꯧꯖꯤꯛ ꯑꯩ ꯉꯁꯥꯏ LLCꯒ ꯍꯥꯏꯈꯤꯗꯣ ꯀꯩꯒꯤꯅꯣ LLPꯒ ꯍꯥꯏꯈꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯝꯄꯅꯤꯒꯤ ꯀꯩꯅꯣ ꯊꯝꯕꯁꯦ ꯐꯖꯅ ꯇꯧꯔꯀꯥꯟꯗꯗꯤ ꯀꯝꯄꯅꯤꯒꯤ ꯊꯝꯃꯛꯄ ꯃꯇꯝꯗ it will help you ꯅꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯍꯦꯜꯞ ꯇꯧꯔꯛꯀꯅꯤ ꯍꯌꯦꯡ ꯅꯉꯣꯟꯗ ꯄꯩꯁꯥꯒꯤ ꯂꯥꯛꯄꯗ ꯐꯟꯒꯤ ꯂꯥꯛꯄ ꯃꯌꯥꯝꯁꯤꯡꯗꯤ ꯌꯥꯝ ꯊꯤꯅ ꯍꯦꯜꯞ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯗꯣ. ꯍꯣꯏ ꯁꯥꯔ. ꯑꯣꯀꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯅꯣꯏꯗ ꯉꯁꯤꯃꯛ ꯗꯔꯀꯥꯔ ꯂꯩꯔꯝꯗꯕ ꯌꯥꯏ, ꯉꯁꯤꯃꯛꯇꯤ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯔꯝꯗꯕ ꯌꯥꯏ, ꯏꯝꯄꯣꯔꯇꯦꯟꯁ ꯁꯨꯔꯝꯗꯕ ꯌꯥꯏ. ꯚꯥꯏ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯣꯏ ꯄꯣꯠꯁꯦ ꯑꯩꯅ ꯑꯦꯚ꯭ꯔꯤꯗꯦ ꯑꯩꯅ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗꯅꯦ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯛꯏꯁꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯊꯣꯛꯄ ꯄꯣꯠꯇꯨꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯁꯦ. ꯄꯩꯁꯥꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯋꯥꯔꯜꯁꯦ ꯄꯩꯁꯥ ꯉꯥꯛꯇꯅꯦ ꯍꯧꯖꯤꯛ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ. ꯇꯁꯦꯡꯅ ꯄꯩꯁꯥ ꯂꯩꯇꯅꯗꯤ ꯑꯩꯈꯣꯏ ꯀꯩꯝ ꯇꯧꯕ ꯉꯝꯗꯦ. ꯁꯦꯡꯅ ꯃꯅꯤ ꯏꯁ ꯅꯣꯠ ꯑꯦꯚ꯭ꯔꯤꯊꯤꯡ ꯕꯠ ꯑꯦꯚ꯭ꯔꯤꯊꯤꯡꯗ ꯑꯩꯈꯣꯏ ꯃꯅꯤ ꯗꯔꯀꯥꯔ ꯂꯩꯌꯦꯕ. ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯍꯧꯖꯤꯛ ꯄꯣꯠ ꯑꯃ ꯂꯩꯒꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯝ ꯇꯧꯒꯦ ꯍꯥꯏ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯄꯣꯠꯁꯦ ꯃꯃꯜꯁꯦ ꯌꯥꯝ ꯋꯥꯡꯉꯤꯅꯦ ꯍꯧꯖꯤꯛ ꯌꯦꯡꯉꯣ. ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁꯇꯁꯨ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁꯁꯦ ꯍꯥꯏ ꯀꯝꯄꯤꯇꯤꯁꯟꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ. ꯍꯥꯏ ꯀꯝꯄꯤꯇꯤꯁꯟꯁꯤꯗ ꯍꯧꯖꯤꯛ ꯅꯪ ꯌꯦꯡꯉꯣ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ 2015ꯒꯤ ꯋꯔꯛꯇꯨꯒ ꯍꯧꯖꯤꯛ 2024ꯒꯤ 25ꯒꯤ ꯋꯔꯛꯁꯤꯒꯗꯤ ꯌꯥꯝ ꯊꯤ ꯈꯦꯠꯅꯔꯅꯤꯕ. ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ 2015ꯗ ꯃꯥꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯀꯣꯁꯇꯨꯒ ꯍꯧꯖꯤꯛꯀꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯀꯣꯁꯁꯤꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒꯤ ꯀꯣꯁꯁꯤꯅ ꯑꯗꯨꯝ ꯋꯥꯡ ꯇꯥꯕꯅꯦꯕ. ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯀꯝꯄꯤꯇꯤꯁꯟꯁꯦ ꯋꯥꯡꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯈꯜꯂꯣꯕ ꯂꯥꯛꯏꯕ 2010 ꯌꯔꯁꯇ 2035ꯇ ꯀꯣꯁꯁꯦ ꯀꯌꯥ ꯂꯩꯒ꯭ꯔꯅꯤ, ꯃꯥꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯀꯣꯁ ꯀꯌꯥ ꯂꯩꯒ꯭ꯔꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯈꯜꯂꯣ. ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯉꯣ ꯋꯦꯕꯁꯥꯏꯠ ꯁꯥꯔꯝꯃꯤꯕ ꯋꯤꯛꯁ ꯑꯣꯏꯒꯦꯔꯥ ꯁꯣꯄꯤꯐꯥꯏ ꯑꯣꯏꯒꯦꯔꯥ ꯋꯦꯕꯁꯥꯏꯠꯀꯤ ꯄ꯭ꯔꯥꯏꯁꯁꯦ ꯍꯧꯖꯤꯛ ꯋꯦꯕꯁꯥꯏꯠꯀꯤ ꯄ꯭ꯔꯥꯏꯁꯁꯦ ꯌꯦꯡꯉꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯌꯦꯡꯉꯣ. ꯋꯦꯕꯁꯥꯏꯠꯀꯤ ꯄ꯭ꯔꯥꯏꯁꯁꯦ ꯑꯍꯥꯟꯕꯗ 3 years back 4 years backꯇ ꯋꯦꯕꯁꯥꯏꯠꯀꯤ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯂꯩꯔꯝꯃꯤ, ꯍꯣꯡꯅ ꯂꯩꯔꯝꯃꯦꯕ. ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯋꯦꯕꯁꯥꯏꯠꯀꯤ ꯄ꯭ꯔꯥꯏꯁ ꯋꯥꯡꯈꯠꯂꯛꯑꯕꯅꯦꯕ. ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯁꯣꯄꯤꯐꯥꯏꯒꯤ ꯄ꯭ꯔꯥꯏꯁ ꯋꯥꯡꯈꯠꯂꯛꯑꯕꯅꯤ. ꯑꯗꯨ ꯄ꯭ꯔꯥꯏꯁꯁꯦ ꯁꯨꯝ ꯋꯥꯡꯈꯠꯂꯛꯇꯣꯏꯅꯦꯕ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯝꯄꯤꯇꯤꯁꯟꯁꯨ ꯁꯨꯝ ꯋꯥꯡꯈꯠꯂꯛꯏꯅꯦꯕ. ꯑꯗꯣ ꯑꯩꯈꯣꯏ ꯈꯪꯉ ꯆꯠ ꯇꯥꯏꯕ. ꯑꯗꯨꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯇꯧꯕ ꯃꯇꯝꯗ ꯅꯣꯏ ꯅꯁꯥꯅ ꯈꯟꯖꯧꯕ. ꯍꯥꯏꯕꯗꯤ ꯀꯦꯜꯀꯨꯂꯦꯁꯟꯁꯦ ꯌꯥꯝ ꯊꯤꯅ ꯗꯔꯀꯥꯔ ꯂꯩꯌꯦꯕꯀꯣ. ꯍꯥꯏꯕꯗꯤ ꯃꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯣꯏ ꯄꯨꯝꯅꯃꯛꯇ ꯂꯣꯏ ꯆꯪꯉꯦꯕ ꯍꯧꯖꯤꯛ. ꯅꯪꯒꯤ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯗꯣꯃꯦꯟꯁꯦ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯒꯦꯕ. ꯍꯥꯏ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤ .onlineꯁꯤꯗ ꯗꯣꯃꯦꯟꯁꯦ ꯃꯃꯥꯡꯗ ꯂꯧꯀꯥꯟꯗ ꯆꯍꯤ ꯑꯃꯒꯤ ꯂꯧꯀꯥꯟꯗ ꯃꯇꯝꯗꯨꯗ ꯂꯩꯈ꯭ꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣꯅꯦꯕ. ꯁꯝꯋꯦꯔ ꯑꯔꯥꯎꯟ 1000 ꯂ 999 ꯂ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕꯅꯦꯕ. ꯕꯠ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯑꯃꯒꯤ 3000 ꯌꯧꯈ꯭ꯔꯦꯕ. ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯗꯣꯃꯦꯟꯗꯨꯗ. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯜꯂꯣꯕ ꯃꯌꯥꯝ ꯁꯤ ꯄꯣꯠꯁꯦ ꯈꯪꯉꯣꯕ. ꯄꯩꯁꯥ ꯂꯣꯏ ꯆꯪꯉꯦꯕ. ꯅꯣꯏꯅ ꯇꯧꯗꯣꯔꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯄꯩꯁꯥ ꯂꯣꯏ ꯆꯪꯉꯦꯕ. ꯕꯠ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗꯒꯤ ꯅꯣꯏ ꯄꯩꯁꯥ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯉꯝꯗ ꯇꯥꯔꯗꯤ it will not last long. ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯍꯥꯏꯗꯣꯏꯁꯦ ꯄꯩꯁꯥ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠꯁꯦ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯁꯦ ꯅꯣꯏ ꯃꯁꯥꯅ ꯈꯪꯖꯧꯕ. ꯅꯣꯏ ꯃꯁꯥꯅ ꯀꯥꯏꯗ ꯏꯟꯚꯦꯁꯠ ꯇꯧꯒꯗꯒꯦ ꯑꯗꯒꯤ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯖꯦꯅꯦꯔꯦꯠ ꯇꯧꯔꯤꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯪꯉꯣꯕ. ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯊꯕꯛꯄꯨ ꯐꯖꯅ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯑꯣꯐꯤꯁꯇ ꯍꯥꯟꯅ ꯏꯟꯚꯦꯁꯠ ꯇꯧꯊꯣꯛꯑꯅꯤ. ꯑꯣꯐꯤꯁꯇ ꯏꯟꯚꯦꯁꯠ ꯇꯧꯊꯣꯛꯑ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔꯗ ꯏꯟꯚꯦꯁꯠ ꯇꯧꯊꯣꯛꯑꯅꯤ. ꯄꯩꯁꯥ ꯂꯣꯏ ꯏꯟꯚꯦꯁꯠ ꯇꯧꯊꯣꯛꯈ꯭ꯔꯅꯤ. ꯕꯠ ꯊꯥ 6 ꯊꯥ 3 ꯁꯦꯜꯁ ꯂꯥꯛꯑꯔꯣꯏ. ꯑꯗꯩꯗꯤ ꯈꯜꯂꯦ ꯔꯦꯟ ꯊꯤꯔꯅꯤ, ꯆꯪꯈꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯐꯨꯒꯠꯄ ꯉꯝꯃꯔꯣꯏ. ꯑꯗꯩꯗꯤ ꯀꯩꯗꯧꯔꯅꯤ ꯂꯥꯁꯇꯗꯤ ꯗꯤꯐꯣꯜꯠꯇ ꯆꯠꯈ꯭ꯔꯅꯤ. ꯑꯣꯚꯔꯗ꯭ꯌꯨ ꯑꯣꯏꯈ꯭ꯔꯅꯤ ꯑꯗꯨ ꯄꯣꯠ ꯃꯌꯥꯝꯗꯨꯗ. ꯁꯤꯒꯨꯝꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯉꯥꯛꯇꯪꯒꯤ ꯉꯥꯏꯉꯝꯗꯕ ꯄꯣꯠꯇꯨꯅꯦꯕ. ꯉꯥꯛꯇꯪꯒꯤ ꯍꯪꯒꯔꯗꯨꯅꯦ. ꯃꯤꯉꯣꯟꯗ ꯎꯠꯊꯣꯛꯅꯤꯡꯕ, ꯃꯤꯉꯣꯟꯗ ꯑꯩꯒꯤ ꯑꯣꯐꯤꯁ ꯑꯃ ꯂꯩ, ꯑꯩꯒꯤꯁꯨ ꯁꯨꯃꯥꯏꯅ ꯊꯕꯛ ꯁꯨꯏ, ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ, ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯑꯩꯒꯤꯁꯨ AC ꯄꯥꯜꯂꯤ, ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯅꯤ, ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯉꯥꯛꯇꯪꯒꯤ ꯎꯠꯊꯣꯛꯅꯤꯡꯕꯒꯤ ꯄꯣꯠꯅꯦꯕ. ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯕꯤꯖꯤꯅꯦꯁꯇ ꯋꯔꯛ ꯇꯧꯕ꯭ꯔꯥ ꯍꯥꯏ ꯇꯥꯔꯗꯤ ꯇꯁꯦꯡꯅ ꯋꯔꯛ ꯇꯧꯗꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ. ꯀꯩꯅꯣ ꯍꯥꯏꯕꯗ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯍꯦꯟꯅ ꯅꯉꯣꯟꯗ ꯃꯦꯟꯇꯦꯂꯤ ꯄ꯭ꯔꯦꯁꯔ ꯌꯥꯝ ꯄꯤꯕ. ꯃꯦꯟꯇꯦꯂꯤ ꯄ꯭ꯔꯦꯁꯔ ꯄꯤꯕꯅ ꯅꯪ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏꯕ. ꯑꯗꯨꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯑꯩꯅ ꯍꯥꯏꯖꯤꯅꯦ ꯃꯌꯥꯝꯗ ꯅꯪꯅ ꯃꯤꯅ ꯕ꯭ꯔꯣꯛ ꯃꯥꯟꯕ ꯆꯠ ꯇꯥꯔꯁꯨ ꯅꯪꯅ ꯅꯁꯥꯒꯤ ꯊꯕꯛꯇ ꯅꯪꯅ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗ ꯅꯪꯅ ꯄꯩꯁꯥ ꯊꯥꯗ ꯇꯥꯔꯗꯤ ꯏꯟꯀꯝ ꯖꯦꯅꯦꯔꯦꯠ ꯇꯧꯕ ꯁꯤꯁꯤꯅ ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ. ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ? ꯕꯤꯖꯤꯅꯦꯁꯀꯤ ꯁꯤꯃꯥ ꯑꯃꯗ ꯂꯩꯕꯅꯦ. ꯑꯍꯥꯟꯕꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ
attraction je kandaba attraction loganu hai poje car leithokanu adu leithokunu ada leithokunu hai ba shin nam leibane kaino attraction je kandaba attraction loganu hai ne adugi attraction duna nonda tasengna kaino benefit anda poroi nonda overdue lom da porokani yan tai ko ngasi aina hai je kaino nonda ayam ure ko ayam sum chinau kyam su ure tasengna adagidi acho so manipur maming di palaro acho businessman phautai ure ko tasengna mang ta aga lotion giba adagidi jail changbo gumba adagidi gyan men ta dana lotion ba gumba shum po se kaino nonda sengna hai ga di pesadi paiba but pesa je makutagi nan thokpa control to bungam da bagi ne sigi pot map se kaino nonda nang di pesa macet macet satu kiba macet macet satu kiba lotion giba sima fam da si thada giba sima fam si thada giba but last day du pun mo to pujala kan ne ulab lup pin gan tai ko sajet aduna chauna hogonu start small chauna dream thamu but start small am pick na ho ajuga macet khango pot macet khango experience ki matung ina local o nang ji business am to ga ai pesa la ye ga la hum thada ganu khwai first nang gi pot amom level by level khango khanga matung nang tam na process to aduna best toy bina aduna matam chang tar su nang on the rewarding oine aduna nang on the can oine business ki beneficial am oine ne but nang hekta khudak tai thado ga khudak tai kan nongala ga hekta pesa la ani have city mang mangoronu kaino nang on experience lai giru du matam gan tari ko sana joba ngasi class technical oi jata so ini ngasi hire mi je kaino nanda e kok ta hapsa lo ro mayam dai ni ngasi hire je kaino nanda nungai thokpai saruk se mioi ba ko je nungai thokpai am pam bani cha thokpai am pam bani but cha thokko pam je nungai thokko pam je ne business te kaidong de help to da ne hapse matam chuk ne king wa ya nang pesa krai lap nang 5 star da cha thokani hotel tang cha thokani hai po che jina no ne kenta beneficial pi ro shi jina no only broke days per kani only no on awa lakani only no on mental pressure lakani business man moina mental pressure lai ta di thawak to so ngamroi da mentally ko yam china calm oi bum darka tai mentally calm oi dra mi je kan khan bang ngamroi da ne wakan khan bang ngamdra ba nang kai thawak to din noi hoji tau ngam ju se ke no hai ge nung shi ba ju ngai re adagidi argentina ju ngai re adum struggle dum tong noi mind da wakan yam na khan ba kai nu to dui po che wakan yam na khan ba jina noi da wakan athing ba dum leram gani wakan ma'am jing dum lai lai te si ma'am jing de kai no dum da because nang on the quite first issue lai je money ki financial issue um lai re then nang on the knowledge ki issue um lai re then nang on the aki bam lai re then nang on the family pressure lai re then nang on the nang life ki pressure lai re si ma'am jing de nang on the aki ba ma'am jing je fall in so adu itare adugi mental pressure do nang lawthoke ha nang sana khallo ai mental pressure je kamai lawthoga mental pressure je thulai kamai na thabak to gudagi haiba posa na khalo pesa ka de tan ngam moido every place nang every industry de pesa tan bi ain everything de pesa tan bi ain mi tali mi pai kai tali mem every industry pesa tan bi ai only thing je kai no nang nangi nang na to duri posa nang the fear no hold back to la thamba dagi di nang on de nang khalli ba mem sing je pangthuk ba nang on the mentally nang kam oi de bai ni 시마디 이샬라 타모 꼭다 왜냐면 또 원감 리저 대긴 왜냐 되는 멘탈리 calm 모이데 버이니 자지 너무다 옵션은 비기 nangwon zik mayam sushi ki answer je pibiro saji nangwon option ani pi nangwon pisa khar lai re ama jina nangi kenu na hai re ba nangi friend amna hai re ba or nangi family member amna hai re saji bro nangi pisa je ibani business am thadar se hai re business am thadar se si thadar pisa je but nang ju sure di ma ju sure di sigi business na kya muyam matam kya chang na pesa masa pol ko matam da kya muyam chang no kya muyam na sigi portion kana ba product no have nang ma ju khang de but business ay portion di kai no da unpredictable ne aina su nang na ju hai bangam de hai kai yoni hangjit kai yoni masem kai yoni hai ba kem khang mana te but ai khoi ju ngai hojik bistara da pesa su thadar ga sigi portion hai khoi return da kai lak no adu hana pa lai ta khoi ngam maroi ko so si portion ma lai re kan da nangi family de pressure am lai nangi family khang da nangi mother father na nangi sister na nangi brother na hai adudi saji da adudi da saji adudi adu tawronu kaino yang odin pesa thadaraga business home da pesa thadaraga nang karam kanda pesa pokthorokani kam kanda nang asi pesa talakani mai pak ni paoi ju khangdab du kai kan du sarpudi kaino tawrose khoi car ama lawrosi hai car ama lawrosi sigi car je lawraga baba gi ju phana ba imung gi ju phana ba hai ga sumai nang unda option ani lae ba nang two option amana family rom de lae amana nangi friend lae nang unda ju pressure lai nang mun na khalaga ingon haro na hojik pangai ha kanu ngaktang nang car lebi nang mun lening mu pok tu ni nang mun excitement ma nangi blind nangi family nangi mother na father na nangi parents na nangi sister na ma harako matam nang mun adumai tawrasi moi akiba mem sing nang usalak ka du ne nang si mabam thadar li oidura khang bana te ha nang haraka du ne matam nang kai decision lagu dagi
ꯔꯤꯛꯁ ꯂꯧꯕ ꯇꯥꯔꯦ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯗꯨ ꯍꯥꯏꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯅꯪ ꯑꯗꯨ ꯍꯥꯏꯅꯤ ꯕꯤꯀꯣꯁ ꯀꯩ ꯅꯪ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯩꯗꯃꯛꯇ ꯕꯠ ꯅꯪꯅ ꯑꯁꯦꯡꯕ ꯅꯪꯒꯤ ꯂꯥꯏꯐꯇ ꯊꯣꯛꯑꯝ ꯇꯥꯔꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯅꯪ ꯃꯥꯗꯔ ꯐꯥꯗꯔꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯈꯜꯂꯒ ꯅꯪ ꯑꯗꯣꯝꯗ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯅꯪꯒꯤ ꯁꯤꯁꯇꯔꯅ ꯍꯥꯏꯕ ꯅꯪꯒꯤ ꯐꯦꯃꯤꯂꯤꯅ ꯍꯥꯏꯕ ꯑꯗꯣꯝꯗ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯪꯁꯨ ꯎꯗꯦꯕ ꯕꯤꯖꯤꯅꯦꯁꯇꯒꯤ ꯔꯤꯇꯔꯟꯁ ꯂꯥꯛꯇꯣꯏꯁꯦ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣ ꯅꯪꯁꯨ ꯎꯕ ꯅꯠꯇꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯇꯥꯏ ꯁꯤ ꯔꯤꯇꯔꯟꯁꯦ ꯀꯌꯥꯝ ꯂꯥꯛꯇꯣꯏꯅꯣ ꯆꯍꯤ ꯑꯃꯗ ꯀꯌꯥ ꯂꯥꯛꯇꯣꯏꯅꯣ ꯑꯩ ꯀꯌꯥꯝ ꯃꯥꯡꯗꯣꯏꯅꯣ ꯃꯥꯡꯉꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯅꯪꯅ ꯁꯤꯅꯦꯕ ꯅꯪꯅ ꯈꯟꯗꯣꯏꯁꯦ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯈꯜꯂꯤꯅꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯑꯩꯁꯨ ꯈꯜꯂꯦꯕ ꯅꯪ ꯈꯛꯇꯟꯗꯤ ꯑꯩꯁꯨ ꯈꯜꯂꯦꯕ ꯑꯗꯨꯅꯅꯦ ꯑꯩ ꯉꯁꯤ ꯅꯪꯉꯣꯟꯗ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔ ꯍꯥꯏꯔꯤꯁꯦ ꯑꯩꯁꯨ ꯈꯜꯂꯦꯕ ꯑꯩꯉꯣꯟꯗꯁꯨ ꯑꯀꯤꯕ ꯂꯩꯌꯦꯕ ꯑꯩ ꯍꯧꯖꯤꯛ ꯄꯩꯁా ꯊꯥꯗꯗꯣꯏꯁꯦ ꯍꯧꯖꯤक ꯑꯇꯥꯟꯕ ꯄꯩꯁा ꯊꯥꯗꯔꯛꯄ ꯍꯥꯏꯁꯦ ꯑꯩꯁꯨ ꯑꯀꯤꯕ ꯂꯩꯔꯤꯅꯦꯕ ꯊꯥ ꯊꯥꯒꯤ ꯔꯦꯟ 15,000 ꯀꯨꯟꯊ꯭ꯔꯥꯐꯧ ꯊꯤꯔꯛꯄ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯑꯀꯤꯕ ꯂꯩꯔꯤꯅꯦꯕ ꯕꯠ above all ꯑꯀꯤꯕ ꯂꯩꯇꯥꯔꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯕꯤꯖꯤꯅꯦꯁꯁꯦ ꯈꯪꯉꯕꯅꯤꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩ ꯈꯪꯉꯛꯑꯕꯅꯤꯅ ꯑꯦꯕ꯭ꯔꯤꯗे ꯄꯤꯛꯅ ꯄꯤꯛꯅ ꯃꯆꯥ ꯃꯆꯥ ꯇꯧꯔ ꯍꯧꯔꯛꯄꯁꯦ ꯈꯪꯉꯛꯑꯕꯅꯤꯅ ꯁꯤ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯦ ꯂꯩꯔꯦ ꯑꯩ ꯍꯣꯠꯅꯗꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯈꯪꯉꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯤꯗ ꯌꯥꯅꯕ ꯇꯧꯅꯔꯒ ꯄꯩꯁꯥ ꯊꯥꯗꯔꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯖꯤꯠ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯏ ꯁꯥꯔ ꯃꯤꯟꯁ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯅꯪꯅ ꯇꯧꯗꯣꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯦ ꯅꯪ ꯃꯁꯛ ꯈꯪꯉꯨ ꯍꯥꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯅꯪꯅ ꯇꯧꯗꯣꯔꯤꯕ ꯃꯁꯛꯁꯦ ꯈꯪꯗ ꯇꯥꯔꯗꯤ ꯅꯪ ꯄꯩꯁꯥ ꯊꯥꯗꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ 100% ꯄꯩꯁा ꯊꯥꯗꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯅꯪ ꯀꯤꯔ ꯑꯗꯨꯝ ꯂꯩꯅꯤ ꯄꯩꯁꯥ ꯊꯥꯗꯕꯗ ꯅꯪꯉꯣꯟꯗ ꯀꯧꯇꯛ ꯑꯗꯨꯝ ꯆꯥꯔ ꯂꯩꯅꯤꯕ ꯅꯪ ꯃꯥꯏ ꯄꯥꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯉꯁꯤ ꯍꯥꯏꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯁꯖꯤꯠ ꯈꯛꯇꯪꯗꯤ ꯑꯦꯕ꯭ꯔꯤ ꯋꯥꯟꯗꯅꯦ ꯑꯩ ꯉꯁꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯅꯪꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯉꯥꯏꯔꯦ ꯅꯪꯒꯤ ꯄꯥꯔꯠꯅꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗꯁꯨ ꯉꯥꯏꯔꯦ ꯑꯦꯕ꯭ꯔꯤꯊꯤꯡ ꯅꯪꯒꯤ ꯐꯤꯌꯔꯗꯁꯨ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯟꯇ꯭ꯔꯣꯜ ꯂꯩ ꯅꯪꯅ ꯊꯥꯗꯅꯤꯡꯗ꯭ꯔꯒ ꯅꯪ ꯀꯃꯥꯏ ꯄꯩꯁꯥ ꯃꯥꯏ ꯀꯃꯥꯏꯅ ꯄꯥꯛꯇꯣꯏꯅꯣ ꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯐꯦꯛꯇꯔꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯍꯥꯏꯁꯦ ꯃꯌꯥꯝꯗ ꯉꯥꯛꯇꯪꯒꯤ ꯅꯣꯏ ꯂꯧꯁꯟꯅꯤꯡꯉꯝꯗꯕ ꯌꯥꯏ ꯄꯥꯝꯃꯝꯗꯕ ꯌꯥꯏ ꯇꯥꯅꯤꯡꯉꯝꯗꯕ ꯌꯥꯏ ꯀꯧꯇ ꯍꯥꯞꯅꯤꯡꯉꯝꯗꯕ ꯌꯥꯏ but in future this is going to happen ꯅꯪꯅ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯦꯛꯁꯄꯥꯟ ꯇꯧꯔꯝꯗꯥꯏꯗ ꯅꯪ ꯁꯤ ꯁꯣꯏꯗꯅ ꯊꯣꯛꯇꯣꯔꯕꯅꯤ ꯑꯗꯨꯅ ꯁꯖꯤꯠ ꯅꯁꯥꯅ ꯈꯜꯂꯣ ꯀꯔꯝꯕ ꯋꯦꯗ ꯆꯠꯇꯣꯏꯅꯣ ꯀꯥꯏꯗ ꯏꯟꯚꯦꯁꯠ ꯇꯧꯗꯣꯏꯅꯣ ꯉꯁꯤ ꯀꯔꯝꯕ ꯕꯤꯖꯤꯅꯦꯁꯇ ꯏꯟꯚꯦꯁꯠ ꯇꯧꯕ ꯌꯥꯕꯒꯦ ꯃꯤꯅ ꯇꯧꯅꯩꯌꯦꯅ ꯑꯩꯅ ꯍꯥꯏꯌꯦꯅ ꯃꯌꯥꯝꯅ ꯍꯥꯏꯌꯦꯅ ꯑꯗꯨꯁꯨ ꯐꯣꯂꯣ ꯇꯧꯒꯅꯨ what is your business what do you want to ꯀꯔꯝꯕꯅꯣ ꯅꯪ ꯇꯧꯅꯤꯡꯉꯤꯁꯦ ꯀꯔꯝꯕ ꯃꯐꯝ ꯆꯠꯅꯤꯡꯉꯤꯅꯣ ꯍꯥꯏꯁꯦ ꯅꯪ ꯅꯁꯥꯅ ꯃꯨꯟꯅ ꯈꯜꯂ ꯊꯕꯛ ꯇꯧ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯇꯥꯏ ꯁꯥꯔ ꯅꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯤꯗ ꯑꯩ ꯀꯩꯝꯒꯤ ꯅꯠꯇꯦ ꯕꯤꯀꯣꯁ ꯅꯣꯏ ꯅꯁꯥꯅ ꯃꯥꯏꯟꯗ ꯅꯣꯏ ꯅꯁꯥꯅ ꯃꯦꯟꯇꯦꯜꯂꯤ ꯅꯣꯏ ꯅꯁꯥꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯖꯗꯕ ꯑꯗꯒꯤꯗꯤ ꯅꯣꯏ ꯅꯁꯥꯅ ꯀꯩꯅꯣꯁꯦ ꯍꯥꯏꯕꯗꯤ ꯐꯤꯌꯔꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔ ꯊꯝꯕ ꯑꯗꯒꯤ ꯅꯣꯏ ꯅꯁꯥꯅ ꯑꯣꯏꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯍꯥꯟꯅ ꯈꯟꯕ ꯑꯗꯩ ꯅꯣꯏ ꯅꯁꯥꯅ ꯀꯩꯅꯣ ꯇꯧꯕ ꯃꯤꯉꯣꯟꯗ ꯈꯨꯠꯁꯦ ꯂꯥꯟꯊꯣꯛꯄꯗ ꯅꯣꯏꯗ ꯑꯀꯤꯕ ꯂꯩꯕꯁꯦ ꯁꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯄꯣꯠꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯅꯨꯡꯁꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ Yes, sir. ꯑꯦꯛꯖꯥꯝꯄꯜ ꯑꯃꯁꯨ ꯄꯤꯒꯦ ꯅꯨꯡꯁꯤꯕ ꯅꯪ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯐꯔꯦꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦꯕ ꯅꯣꯏꯗꯤ ꯉꯁꯤ ꯂꯦꯁꯟ ꯑꯃ ꯂꯔꯟ ꯇꯧꯕ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯌꯦꯕ ꯃꯥꯁꯦ ꯌꯥꯝ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯑꯦꯕ ꯃꯥꯏ ꯁꯪꯒꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯁꯪꯒ ꯉꯥꯛ ꯇꯧꯋꯦꯕ ꯑꯆꯧ ꯑꯆꯧꯕ ꯃꯤꯁꯤꯡꯒ ꯁꯪꯒ ꯇꯧꯋꯦꯕ ꯁꯣ ꯗꯦꯟ ꯑꯩꯅ ꯃꯉꯣꯟꯗꯩ ꯂꯦꯁꯟ ꯑꯃ ꯂꯔꯟ ꯇꯧꯋꯦꯕ ꯑꯩ ꯏꯃꯥꯟꯅꯕ ꯑꯅꯤ ꯂꯩꯌꯦꯕ ꯑꯃꯁꯤꯅ ꯑꯩꯒꯤ ꯆꯥꯏꯜꯍꯨꯗ ꯐ꯭ꯔꯦꯟꯅꯦꯕ ꯑꯩ ꯉꯁꯤ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯒꯦꯀꯣ ꯆꯥꯏꯜꯍꯨꯗ ꯐ꯭ꯔꯦꯟꯁꯦ ꯃꯥꯁꯨ ꯌꯥꯝ ꯋꯥꯏꯑꯦꯕ ꯃꯥꯁꯨ ꯌꯥꯝ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯑꯦꯕ ꯗꯦꯟ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯁꯨ ꯑꯩꯒ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯃꯥꯁꯨ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯑꯦꯕ ꯕꯠ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯑꯃꯁꯤꯅ ꯃꯥꯒꯤ ꯏꯒꯣ ꯑꯝꯗ ꯂꯩ ꯏꯒꯣ ꯑꯝꯗ ꯂꯩ ꯍꯥꯏꯕꯗꯤ ꯑꯩ ꯀꯩꯗꯧꯕꯩ ꯃꯤꯉꯣꯟꯗ ꯍꯥꯏꯖꯗꯣꯏꯅꯣ ꯀꯩꯗꯧꯕꯩ ꯃꯤꯉꯣꯟꯗ ꯀꯩꯗꯧꯕꯩ ꯊꯥꯎ ꯇꯩꯗꯣꯏꯅꯣ ꯃꯤꯉꯣꯟꯗ ꯀꯩꯗꯧꯕꯩꯗꯃꯛꯇ ꯅꯣꯟꯖꯗꯣꯏꯅꯣ ꯃꯤꯉꯣꯟꯗ ꯀꯩꯗꯧꯕꯩꯗꯃꯛꯇ ꯃꯤꯅ ꯍꯥꯏꯔ ꯁꯨꯝ ꯇꯥꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯂꯩ ꯑꯦꯟ ꯃꯥ ꯍꯧꯖꯤꯛꯁꯨ ꯄꯩꯁꯥ ꯊꯣꯛꯄꯩ ꯂꯝꯕꯦꯜ ꯃꯉꯣꯟꯗ ꯌꯥꯝ ꯋꯥꯏ ꯕꯠ ꯑꯃꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯅ ꯃꯤ ꯅꯞꯄ ꯌꯥꯝ ꯍꯩ ꯃꯤ ꯂꯣꯏꯅꯕ ꯌꯥꯝ ꯍꯩ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝ ꯍꯩꯌꯦꯕ ꯃꯤ ꯍꯔꯥꯎꯍꯟꯕ ꯌꯥꯝ ꯍꯩꯌꯦꯕ ꯃꯤ ꯅꯨꯡꯁꯤꯅꯕ ꯇꯧꯕ ꯌꯥꯝ ꯍꯩꯌꯦꯕ ꯃꯥꯒꯤ ꯃꯁꯥꯒꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯁꯨ ꯃꯤꯒ ꯇꯧꯃꯤꯟꯅꯁꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯊꯕꯛ ꯇꯧꯃꯤꯟꯅꯁꯦ ꯑꯩ ꯄꯥꯡꯒꯜ ꯄꯨꯊꯣꯔꯛꯀꯦ ꯑꯩꯗꯨ ꯇꯧꯒꯦ ꯑꯗꯥ ꯇꯧꯒꯦ ꯍꯥꯏꯕ ꯃꯤꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯨꯡꯁꯤꯕ ꯄꯩꯁꯥ ꯂꯩꯇ꯭ꯔꯁꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯥꯅ ꯄ꯭ꯔꯨꯐꯅꯦꯕ ꯃꯥ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯆꯥꯎꯈꯠꯅ ꯍꯤꯡꯉꯛꯑꯦ ꯃꯥ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯗ ꯁꯤ ꯂꯩꯕ ꯃꯥ ꯍꯧꯖꯤꯛ ꯁꯤ ꯄ꯭ꯔꯨꯐꯅꯦꯕ ꯁꯤ ꯀꯥꯏꯗꯩ ꯂꯥꯛꯀꯦꯅ ꯃꯁꯥꯅ ꯇꯧꯅꯤꯡꯕ ꯃꯁꯥꯒꯤ ꯋꯤꯜ ꯄꯋꯥꯔꯗꯣ ꯂꯥꯛꯑꯀꯥꯟꯗ ꯃꯥꯁꯤ ꯊꯕꯛ ꯇꯧꯔꯛꯏꯅꯦꯕ ꯁꯣ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯅꯪ ꯑꯄꯥꯝꯕꯗꯣ ꯑꯩꯒꯤꯗꯤ ꯑꯅꯤꯃꯛ ꯏꯃꯥꯟꯅꯕꯅꯦꯕ ꯑꯅꯤꯃꯛ ꯑꯣꯏꯇꯥꯔꯁꯨ ꯅꯪ ꯅꯁꯥꯅ ꯈꯜꯂꯨ ꯀꯔꯝꯕ ꯄꯩꯁꯥ ꯂꯩꯇ꯭ꯔꯦꯅ ꯁꯨꯝ ꯂꯩꯕ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯃꯥꯏꯟꯁꯦꯠꯇꯣ ꯆꯦꯟꯖ ꯇꯧꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯅꯨꯡꯁꯤꯕ ꯒ꯭ꯌꯥꯟ Yes, sir. ꯇꯥꯔꯕ Thanks. ꯕꯤꯖꯦꯁ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯍꯣꯏ ꯁꯥꯔ ꯇꯥꯔꯦ ꯁꯣ ꯅꯣꯏꯅ ꯃꯅꯤ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯦꯛꯁꯀ꯭ꯌꯨꯁꯁꯦ ꯁꯨꯝ ꯄꯤ ꯂꯩꯇꯥꯔꯗꯤ ꯅꯣꯏ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯕ ꯑꯥꯔꯖꯨꯟ ꯅꯪ ꯀꯥꯏ ꯌꯧꯔꯦ ꯍꯧꯖꯤꯛ ꯍꯥꯏꯔꯣ ꯋꯥꯠ ꯏꯁ ꯌꯣꯔ ꯁ꯭ꯇꯦꯇꯁ ꯁꯥꯔ ꯀꯩꯅꯣ ꯇꯧꯔꯦ
ꯂꯣꯛ ꯊꯨꯡꯉꯨꯔꯦ ꯍꯟꯗꯛ ꯑꯩꯈꯣꯏ ꯔꯣꯗ ꯑꯩꯈꯣꯏ ꯃꯤ ꯎꯅꯕ ꯆꯠꯀꯗꯕ ꯂꯩꯕꯅꯦꯕ ꯑꯗꯣ ꯃꯣꯏ ꯂꯥꯛꯑꯣ ꯑꯩ ꯍꯥꯏꯅꯈ꯭ꯔꯕꯅꯦ ꯃꯣꯏ ꯂꯥꯛꯑꯣ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯇꯝꯗꯣ ꯂꯦꯞꯄꯛꯑꯣ ꯍꯥꯏꯕꯅꯦ ꯑꯗꯣ ꯔꯥꯍꯨꯜꯁꯨ ꯂꯣꯛ ꯊꯨꯡꯉꯨꯔꯦ ꯑꯩꯁꯨ ꯊꯨꯡꯉꯨꯔꯦ ꯑꯗꯨꯅ ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯐꯒꯠꯂꯛꯑꯦ ꯑꯗꯣ ꯆꯠꯅꯕ ꯍꯥꯏꯅꯔ ꯆꯠꯅ whatever ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯂꯦꯁꯟꯗꯣ ꯀꯣꯛꯇ ꯍꯥꯞꯆꯜꯂꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯔꯣꯏꯕ ꯑꯦꯛꯖꯥꯝꯄꯜꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯊꯤꯅ ꯑꯦꯛꯖꯥꯝꯄꯜ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯂꯥꯏꯐ ꯑꯦꯛꯖꯥꯝꯄꯜꯅ ꯑꯩꯅ ꯄꯤꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯅꯣꯏ ꯅꯁꯥꯅ ꯍꯥꯏꯕꯗꯤ ꯁꯝꯇꯥꯏꯝꯁ ꯅꯪꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯂꯩꯕ ꯃꯤ ꯑꯃꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯅꯦ ꯁꯄꯣꯁ ꯃꯉꯥꯜꯁꯅ ꯑꯥꯏꯗꯤꯌꯥ ꯌꯥꯝ ꯂꯩꯕ ꯃꯤ ꯑꯃꯅꯦ ꯍꯥꯏꯔꯁꯦ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯁꯝꯖꯤꯠ ꯈꯥꯟꯁꯦ ꯑꯥꯏꯗꯤꯌꯥ ꯌꯥꯝ ꯂꯩꯕ ꯃꯤ ꯑꯃꯅꯦ ꯍꯥꯏꯔꯁꯦ ꯕꯠ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯏꯟꯚꯦꯁꯠꯃꯦꯟ ꯂꯩꯇ꯭ꯔꯦꯕ ꯕꯠ ꯅꯪꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯐꯖ ꯇꯥꯔꯗꯤ ꯃꯤ ꯑꯃꯅ ꯏꯟꯚꯦꯁꯠ ꯇꯧꯅꯕ ꯃꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯕꯁꯨ ꯌꯥꯏꯗꯅ ꯑꯗꯨ ꯏꯟꯚꯦꯁꯇꯔꯗꯨ ꯀꯥꯏꯗꯦ ꯄꯨꯔꯛꯀꯦ ꯅꯪꯅ ꯏꯒꯣ ꯋꯥꯡꯁꯜꯂꯒꯗꯤ ꯅꯪꯅ ꯑꯩꯒꯤ ꯑꯥꯏꯗꯤꯌꯥꯅꯦ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯗꯤ ꯃꯤꯅꯁꯨ ꯏꯟꯚꯦꯁꯠ ꯇꯧꯔꯣꯏ ꯅꯪꯅ ꯑꯣꯄꯟ ꯑꯣꯏꯊꯣꯛꯑꯒ ꯅꯪꯅ ꯁꯄꯣꯁ ꯅꯪꯅ ꯍꯥꯏꯔꯦ ꯀꯩꯅꯣꯗ ꯑꯦꯛꯖꯥꯝꯄꯜꯗ ꯃꯉꯥꯜ ꯁꯅꯥꯅ ꯁꯄꯣꯁ ꯕꯤꯖꯤꯅꯦꯁꯁꯦ ꯄꯩꯁꯥ ꯈꯔ ꯄꯥꯏꯕ ꯃꯤꯅꯦ ꯍꯥꯏꯔꯦ ꯕꯤꯖꯤꯅꯦꯁꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯕꯤꯖꯤꯅꯦꯁꯀ ꯇꯤꯟꯅꯔꯀꯥꯟꯗ ꯑꯦ ꯕ꯭ꯔꯣ ꯁꯨꯃꯥꯏꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯁꯨꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯏꯗꯤꯌꯥꯗꯣ ꯀꯩꯒꯨꯝꯕ ꯚꯦꯂꯤꯗ ꯑꯣꯏꯇꯥꯔꯗꯤ ꯕꯤꯖꯤꯅꯦꯁꯅ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗ꯭ꯔꯦ ꯏꯠꯁ ꯑꯣꯜ ꯑꯕꯥꯎꯠ ꯀꯣꯂꯥꯕꯣꯔꯦꯁꯟ ꯉꯥꯛꯇꯅꯦꯕꯀꯣ ꯋꯔꯛ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯣꯂꯥꯕꯣꯔꯦꯁꯟ ꯉꯥꯛꯇꯅꯦꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯉꯥꯏ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛ 15ꯗꯣ ꯑꯩ ꯏꯊꯟꯗ ꯂꯣꯏ ꯄꯨꯊꯣꯛꯑꯒ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯁꯨ ꯀꯣꯛ ꯌꯨꯡꯅꯤꯕ ꯀꯣꯛ ꯃꯁꯥ ꯁꯥꯅꯤꯕ ꯑꯩꯁꯨ ꯑꯦꯛꯖꯥꯝꯄꯜ ꯑꯩꯅ ꯄꯤꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯨꯝꯅ ꯌꯥꯅꯔꯒ ꯑꯩꯈꯣꯏ ꯍꯨꯝ ꯊꯕꯛ ꯇꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯗꯨ ꯇꯧꯊꯣꯛꯑꯀꯥꯟꯗ ꯅꯪꯒꯤ ꯁꯦꯌꯔꯅ ꯁꯤ ꯑꯩꯒꯤ ꯁꯦꯌꯔꯅ ꯁꯤ ꯃꯥꯏ ꯁꯦꯌꯔꯅ ꯁꯤ ꯈꯥꯏꯗꯣꯔꯛꯄ ꯋꯥꯅꯦꯕ ꯑꯩ ꯏꯊꯟꯗ ꯐꯪꯒꯦ ꯑꯩ ꯏꯊꯟꯗ ꯂꯣꯏ ꯂꯧꯒꯦ ꯍꯥꯏꯕꯗꯤ ꯌꯥꯄꯣꯠꯇꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯕ ꯇꯝꯃꯣꯕ ꯁꯥꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧ ꯂꯥꯛ 35ꯗꯣ ꯁꯥꯔꯒꯤ ꯄꯨꯟꯅ ꯂꯩ ꯇꯥꯔꯒꯗꯤ ꯁꯥꯔ ꯏꯊꯟꯇ ꯇꯧꯒꯗ꯭ꯔꯥ ꯑꯗꯨꯁꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯇꯧꯔꯣꯏꯕ ꯑꯩ ꯇꯧꯔꯣꯏꯕ ꯁꯨꯡꯇꯧ ꯇꯧꯔꯣꯏꯕ ꯀꯩꯒꯤꯅꯣ ꯑꯩ ꯇꯧꯔꯣꯏꯗꯣꯏꯁꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯌꯥꯝ ꯐꯖꯕ ꯀꯣꯏꯁꯟꯅꯦꯕ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯁꯦꯒꯃꯦꯟ ꯈꯥꯏꯗꯣꯛꯑꯦꯕ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯁꯦꯒꯃꯦꯟ ꯈꯥꯏꯗꯣꯛꯑꯦꯕ ꯍꯧꯖꯤꯛ ꯅꯣꯏꯁꯨ ꯁꯤ ꯂꯔꯟ ꯇꯧꯀꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯁꯦꯒꯃꯦꯟ ꯈꯥꯏꯗꯣꯛꯏꯁꯦ ꯑꯩꯅ ꯃꯥꯔꯀꯦꯇꯤꯡꯅꯦ ꯑꯦꯗꯚꯔꯇꯥꯏꯖꯤꯡꯅꯦ ꯗꯤꯖꯥꯏꯅꯤꯡꯅꯦ ꯁꯤꯒꯤ ꯄꯥꯔꯠꯁꯦ ꯑꯩꯒꯤ ꯄꯥꯔꯠꯅꯦꯕ ꯀꯣ ꯑꯃꯅ ꯀꯩꯅꯣꯅꯦꯕ ꯀꯩꯅꯣ ꯃꯥꯅ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯛꯁꯤꯅꯦꯕ ꯌꯦꯡꯗꯣꯏꯁꯦ ꯑꯃꯅ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯛ ꯄ꯭ꯂꯁ ꯗꯦꯂꯤꯚꯔꯤ ꯄꯥꯔꯠꯁꯦ ꯁꯤ ꯄꯥꯔꯠꯁꯦ ꯃꯥꯅ ꯂꯣꯏ ꯍꯦꯟꯗꯜ ꯇꯧꯗꯣꯏꯅꯦꯕ ꯑꯃꯅ ꯀꯩꯅꯣ ꯌꯦꯡꯗꯣꯏꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯅ ꯑꯃꯨꯛ ꯀꯩ ꯌꯦꯡꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯅꯣ ꯄꯥꯔꯠꯁꯤꯅꯦꯕ ꯌꯦꯡꯗꯣꯏꯁꯦ ꯑꯃꯅ ꯇ꯭ꯔꯦꯚꯦꯜ ꯇꯧꯕ ꯑꯗꯒꯤꯗꯤ ꯃꯤꯒꯤ ꯃꯥꯔꯀꯦꯇꯤꯡꯗ ꯅꯪꯒꯤ ꯂꯥꯛꯀꯗꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯀꯃꯥꯏꯅ ꯃꯤꯁꯤꯡꯒ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯁꯤꯗ ꯂꯥꯛꯀꯗꯣꯏꯅꯦꯕ ꯁꯣ ꯑꯩ ꯏꯊꯟꯇ ꯇꯧꯕ ꯍꯥꯏꯇꯥꯔꯗꯤ ꯑꯩ ꯏꯊꯟꯇ ꯇꯧꯗ ꯄꯨꯝꯅꯃꯛ ꯇꯧꯕꯁꯨ ꯉꯝꯃꯣꯏ ꯁꯣ ꯏꯚꯟ ꯑꯣꯐ ꯑꯩ ꯄꯩꯁꯥ ꯂꯩꯇꯥꯁꯨ ꯑꯩ ꯇꯧꯕꯁꯨ ꯁꯨꯡꯇꯧ ꯇꯧꯔꯣꯏꯕ ꯑꯗꯨ ꯀꯩ ꯀꯧꯋꯦ ꯍꯥꯏꯗ ꯑꯗꯨꯗꯨ ꯅꯁꯥ ꯅꯊꯟꯇ ꯐꯪꯅꯤꯡꯕꯒꯤ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯁꯦꯜꯐꯤꯁ ꯑꯣꯏꯕ ꯄꯣꯠꯁꯦ ꯅꯪ ꯅꯊꯟꯇ ꯀꯦꯔꯤ ꯇꯧꯕ ꯉꯝꯃꯣꯏꯕ ꯁꯤꯃ ꯋꯥꯔꯕ ꯋꯥꯗꯦ ꯁꯥꯔ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯁꯦ ꯁꯦꯂꯦꯁ ꯅꯪꯅ ꯍꯧꯖꯤꯛ ꯍꯪꯉꯤ ꯀꯣꯏꯁꯟꯗꯨꯒꯤ ꯑꯟꯁꯔꯁꯦ ꯑꯗꯨꯗꯨꯅꯦꯕ ꯑꯩꯅ ꯄꯤꯔꯤꯁꯦꯀꯣ ꯍꯥꯏꯕꯗꯤ ꯏꯊꯟꯇ ꯂꯩꯔꯁꯨ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯏꯊꯟꯇ ꯁꯨꯡꯇꯧ ꯇꯧꯔꯣꯏꯕ ꯏꯊꯟꯇ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯏꯊꯟꯇ ꯇꯧꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯕꯤꯖꯤꯅꯦꯁꯇ ꯅꯪꯉꯣꯟꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯕꯠ ꯅꯪꯅ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯗꯤ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯅꯪ ꯍꯧꯖꯤꯛ ꯍꯧꯗꯣꯛꯆꯔꯤ ꯅꯁꯥ ꯅꯊꯟꯇ ꯍꯧꯗꯣꯛꯆꯔꯤ ꯀꯩꯝ ꯀꯥꯏꯗꯦ ꯕꯠ ꯍꯌꯦꯡ ꯅꯪꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯔꯝꯗꯥꯏꯗ ꯌꯨ ꯋꯤꯜ ꯅꯤꯗ ꯁꯝ ꯄꯥꯔꯠꯅꯔ ꯅꯪꯉꯣꯟꯗ ꯄꯥꯔꯠꯅꯔ ꯈꯔ ꯗꯔꯀꯥꯔ ꯂꯩꯅꯤ ꯕꯠ ꯄꯥꯔꯠꯅꯔ ꯌꯥꯝ ꯌꯥꯝꯃꯁꯨ ꯀꯥꯟꯅꯗꯦ ꯀꯣ ꯐꯥꯎꯟꯗꯔ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯅꯣꯏ ꯑꯍꯨꯝ ꯃꯔꯤ ꯁꯤꯗꯩ ꯍꯦꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯀꯣ ꯐꯥꯎꯟꯗꯔ ꯌꯥꯝ ꯌꯥꯝꯃꯗꯤ ꯐꯨꯒꯥꯏꯅꯔꯛꯀꯅꯤ ꯍꯌꯦꯡ ꯑꯗꯨ ꯐꯨꯒꯥꯏꯅꯔꯛ ꯇꯥꯔꯗꯤ ꯅꯪ ꯕꯤꯖꯤꯅꯦꯁꯁꯨ ꯐ꯭ꯂꯣꯞ ꯆꯠꯂꯅꯤ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯕ ꯃꯌꯥꯝꯀꯣ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯑꯦꯕ꯭ꯔꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯩ ꯁꯦꯌꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯄ꯭ꯔꯣꯃꯤꯁꯅꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯍꯟꯗꯛ ꯊꯦꯡꯅꯔꯤꯕ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦꯕ ꯉꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯦꯌꯔ ꯇꯧꯔꯛꯏꯁꯦꯀꯣ ꯍꯥꯏꯕꯗꯤ ꯑꯦꯕ꯭ꯔꯤꯊꯤꯡꯗ ꯅꯣꯏꯗ ꯍꯧꯖꯤꯛ ꯃꯅꯤ ꯉꯥꯛꯇꯅꯦꯕ ꯃꯅꯤꯁꯤꯅ ꯋꯔꯛ ꯇꯧ ꯃꯅꯤ ꯍꯦꯛ ꯂꯩꯇꯕꯗ ꯅꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯁꯨꯡ ꯉꯝꯃꯔꯣꯏꯕ ꯑꯗꯨꯅ ꯄ꯭ꯂꯤꯖ ꯕꯤ ꯀꯦꯌꯔꯐꯨꯜ ꯋꯤꯠ ꯌꯣꯔ ꯃꯅꯤ ꯂꯩꯇꯕꯩꯅꯤ ꯅꯣꯏꯅ ꯍꯧꯖꯤꯛ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯇꯧꯕ ꯉꯝꯗꯦ ꯅꯣꯏ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯤ ꯃꯌꯥꯝꯁꯤꯡꯗꯨ ꯀꯩꯝ ꯅꯠꯇꯦ ꯄꯩꯁꯥ ꯂꯩꯇꯕꯩꯅꯤ ꯄꯩꯁꯥ ꯂꯣꯏ ꯂꯩꯇꯥꯔꯗꯤ ꯂꯣꯏ ꯍꯧꯕ ꯉꯝꯗꯣꯔꯕꯅꯤ ꯑꯗꯨꯅꯅꯦ ꯉꯁꯤ ꯑꯩꯅ LLP ꯑꯗꯒꯤꯗꯤ PLTꯒ ꯍꯥꯏ ꯃꯌꯥꯝꯗꯣ ꯀꯩꯅꯣꯝꯗ ꯅꯣꯏ ꯍꯧꯖꯤꯛꯀꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯅꯣꯏ ꯄꯩꯁꯥꯗꯣ ꯍꯌꯦꯡ ꯂꯥꯛꯅꯕꯗꯩ ꯃꯤꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯇꯧꯕꯗ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩ ꯉꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯇꯨꯝꯅꯤꯡꯕ ꯌꯥꯎꯔꯕꯣ Sir, sir, ꯀꯩꯅꯣꯝꯈꯛ ꯀꯩꯅꯣ ꯍꯟꯗꯛ ꯗꯥꯕ꯭ꯔꯤꯁꯇꯣ ꯑꯩꯉꯣꯟꯗꯒꯤ ꯄꯣꯠ ꯂꯧꯕꯅꯦꯕꯀꯣ ꯑꯗꯨꯗ ꯁꯨꯝ ꯃꯥꯅ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯈꯣꯠꯂꯤꯒꯦ ꯑꯗꯨꯃꯥꯏꯅ ꯍꯪꯉꯛꯄ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯈꯣꯠꯂꯤ ꯑꯗꯨꯝ ꯈꯨꯝꯃꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯇꯝꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦ ꯑꯗꯣ ꯇꯝꯅꯕ ꯃꯐꯝ ꯊꯤꯕ ꯈꯣꯠꯄꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯐꯪꯗꯦ ꯈꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯑꯥꯎꯠꯁꯥꯏꯗꯠꯇꯕꯨꯗꯤ ꯃꯌꯥꯝ ꯂꯩꯕ ꯑꯗꯣ ꯇꯝꯒꯦ ꯍꯥꯏꯅ ꯀꯩꯅꯣ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯗꯔꯃꯦꯇꯣꯂꯣꯖꯤꯁ ꯑꯣꯏꯒꯦ ꯀꯣꯁꯃꯦꯇꯣꯂꯣꯖꯤ ꯑꯣꯏꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯑꯗꯣ ꯁꯥꯔ ꯇꯥꯕ꯭ꯔꯥ
ꯇꯥꯏꯌꯦ ꯑꯩ ꯇꯥꯏꯌꯦ ꯍꯥꯏꯔꯛꯑꯣ ꯑꯣ ꯑꯗꯣ ꯃꯥ ꯗꯥ ꯕ꯭ꯔꯤꯁꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯃꯥꯁꯨ ꯇꯣꯏꯅ ꯆꯠꯄꯅꯦꯕ ꯁꯨꯆꯤꯇ꯭ꯔ ꯂꯥꯏꯁ꯭ꯔꯝꯗ ꯃꯥꯒꯤꯗ ꯇꯣꯏꯅ ꯆꯠꯄꯅꯦꯕ ꯑꯗꯨꯗ ꯃꯥꯅ ꯃꯥꯒꯤꯗꯨꯗ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯀꯧꯍꯧꯕꯅꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯋꯣ ꯆꯠꯂꯣ ꯑꯗꯨꯒ ꯇꯝꯃꯣ ꯁꯤꯅꯦꯕꯀꯣ ꯑꯗꯨ ꯑꯩꯅ ꯈꯜꯂꯤꯁꯤꯅ ꯁꯤꯁꯦ ꯁꯥꯔ ꯁꯥꯎꯟ ꯑꯃ ꯊꯣꯛꯏ ꯑꯩꯉꯣꯟꯗꯩꯔꯣ ꯅꯪꯒꯤꯗꯨꯝꯗ ꯃ꯭ꯌꯨꯠ ꯇꯧꯅꯨ ꯉꯥꯡꯉꯣ ꯌꯥꯔꯦ ꯉꯥꯡꯉꯣ ꯑꯣ ꯁꯥꯔ ꯇꯥꯕꯤꯔꯕ ꯅꯪꯉꯣꯟꯗꯩꯅꯦ ꯑꯗꯣ ꯀꯩꯅꯣ ꯁꯥꯎꯟ ꯍꯥꯏꯔꯛꯑꯣ ꯄꯠ ꯌꯥꯔꯦ ꯇꯥꯏ ꯅꯨꯡꯉꯥꯏꯇꯕꯩ ꯑꯗꯣ ꯀꯩꯅꯣ ꯑꯗꯨꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗꯀꯣ ꯑꯩꯁꯨ ꯍꯧꯖꯤꯛꯀꯤ ꯁꯨꯆꯤꯇ꯭ꯔꯁꯤꯒ ꯈꯪꯅꯩꯌꯦꯕ ꯃꯁꯛꯄꯨꯗꯤ ꯈꯪꯅꯩ ꯑꯗꯨꯝ ꯀꯧꯅꯩ ꯑꯗꯨꯝ ꯑꯩ ꯈꯪꯗꯕ ꯈꯣꯠꯇꯕ ꯂꯩ ꯀꯥꯟꯗ ꯍꯪꯉꯦꯕ ꯃꯉꯣꯟꯗꯁꯨ ꯐꯣꯟ ꯇꯧꯔꯒ ꯑꯗꯨꯗ ꯑꯩꯒꯤꯁꯤꯗꯤ ꯌꯥꯝ ꯂꯨꯕ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯀꯦꯃꯤꯀꯦꯜ ꯑꯃꯒ ꯑꯃꯒ ꯌꯥꯟꯁꯟꯅꯕ ꯈꯣꯠꯆꯟꯅꯕ ꯍꯥꯏꯗꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯤꯖꯤꯟꯅꯕ ꯀꯁꯇꯃꯔ ꯁꯨꯝ ꯌꯥꯎꯕꯒꯤ ꯀꯨꯔꯣꯟ ꯍꯨꯕꯒ ꯊꯣꯛꯄꯒ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯅꯪ ꯑꯗꯨꯗꯤ ꯑꯗꯨ ꯂꯧꯊꯣꯛꯑꯣꯅ ꯑꯗꯨꯝ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯁꯨ ꯁꯤꯁꯦ ꯑꯩꯅ ꯈꯪꯕ ꯍꯥꯏꯁꯦ ꯌꯧꯕ ꯅꯠꯇꯦꯕ ꯑꯩꯅ ꯈꯪꯉꯤꯁꯤꯗꯤ ꯑꯩꯅ ꯊꯤꯖꯕꯗꯨ ꯈꯛꯇꯪꯅꯦꯕ ꯑꯩ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯇꯝꯅꯤꯡꯉꯦꯕ ꯁꯤꯁꯦ ꯁꯦꯡꯅ ꯍꯥꯏꯗꯤ ꯀꯨꯏꯅ ꯆꯪꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯝ ꯊꯥ 2-3 ꯇꯝꯃꯒ ꯑꯗꯨꯝ ꯈꯪꯒꯗꯕ ꯄꯣꯠꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯁꯨꯆꯤꯇ꯭ꯔꯁꯦ ꯁꯤ ꯃꯥꯁꯨ ꯇꯧꯔꯤꯅꯤꯗꯅ ꯑꯗꯨꯗꯣ ꯑꯩꯁꯨ ꯑꯃꯨꯛ ꯃꯥꯒ ꯆꯞ ꯃꯥꯟꯅꯕꯗꯣ ꯑꯃꯨꯛ ꯃꯉꯣꯟꯗꯒꯤ ꯇꯧꯔꯒ ꯍꯌꯦꯡꯋꯥꯏ ꯍꯥꯏꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗ꯭ꯔꯥꯅ ꯁꯨꯝ ꯈꯟꯕꯗꯣ ꯑꯩ ꯕꯤꯖꯤꯅꯦꯁꯇꯣ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯁꯤꯒꯤ ꯖꯒꯥꯁꯦ ꯁꯤꯒꯤ ꯑꯦꯕ꯭ꯔꯣꯗꯀꯤ ꯀꯩꯅꯣꯁꯦ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯄ꯭ꯔꯗꯛ ꯄꯨꯁꯜꯂꯛꯄꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯕ ꯌꯥꯝꯗꯦꯕ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯀꯣꯔꯤꯌꯟ ꯄ꯭ꯔꯗꯛꯁꯀꯨꯝꯕ ꯊꯥꯏꯂꯦꯟꯒꯨꯝꯕ ꯖꯄꯥꯟꯒꯨꯝꯕ ꯁꯤꯒꯨꯝꯕꯒꯤ ꯄꯨꯁꯜꯂꯛꯄꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝꯗ꯭ꯔꯤꯕꯀꯣ ꯂꯩꯇ꯭ꯔꯤꯕꯀꯣ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯁꯨ ꯗꯨꯄ꯭ꯂꯤꯀꯦꯠ ꯁꯥꯕꯁꯦ ꯌꯥꯝ ꯀꯟꯅ ꯊꯣꯛꯇ꯭ꯔꯤꯕ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯚꯥꯁ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯑꯗꯨꯗꯨꯅ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯨꯜꯂꯛꯑꯦ ꯌꯥꯎꯔꯝꯃꯒ ꯑꯩꯒꯤꯗꯤ ꯌꯥꯎꯔꯝꯃꯒ ꯃꯥꯁꯨ ꯆꯞ ꯃꯥꯟꯅꯅ ꯇꯧ ꯂꯩꯔꯝꯃꯦ ꯀꯥꯏꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨ ꯍꯪꯒꯦ ꯇꯧꯅꯤꯁꯦ You think too much. Simple answer is you think too much. ꯍꯥꯏꯗꯨꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨ ꯈꯜꯂꯒꯗꯤ ꯅꯪ at the end of the day ꯅꯪꯅ ꯄꯜꯂꯤꯕ ꯃꯤꯗꯣ ꯅꯣꯏꯕꯥꯅꯤ ꯑꯣꯟꯊꯣꯛꯅꯔꯁꯦꯕ ꯃꯥꯅ ꯅꯪ ꯑꯣꯏꯔꯦ ꯅꯪꯅ ꯃꯥ ꯑꯣꯏꯔꯦꯕ ꯕꯠ ꯃꯇꯝꯗꯨꯗ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯈꯜꯂꯨꯕ ꯅꯪꯅ ꯍꯣꯏ ꯅꯪꯅ ꯃꯥꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯁꯦ ꯅꯪꯅ ꯂꯩꯔꯦꯕ ꯑꯗꯨꯒ ꯅꯪꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯖꯁꯤꯅ ꯃꯥꯅ ꯂꯩꯔꯦꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯅ ꯅꯪ ꯅꯥꯛꯇ ꯇꯝꯕ ꯂꯥꯛꯑꯦꯕ ꯇꯝꯕ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣ ꯋꯥꯏ ꯇꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯍꯌꯦꯡ ꯃꯥꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯀꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯅꯪ ꯊꯤꯡꯉꯝꯒꯗ꯭ꯔꯣ ꯃꯉꯣꯟꯗ ꯉꯝꯕꯗꯤ ꯉꯝꯃꯣꯏ ꯊꯤꯡꯕꯗꯤ ꯉꯝꯃꯔꯣꯏꯀꯣ ꯍꯣꯏ ꯑꯥꯎ ꯑꯩꯅ ꯉꯁꯤ ꯃꯤꯁꯃꯥ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯕꯅꯤꯀꯣ ꯍꯥꯏꯕꯗꯤ sometimes you have to be little bit selfish ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ ꯍꯥꯏꯕ ꯑꯃ ꯂꯩꯈꯤꯕꯅꯦ ꯑꯩꯅꯀꯣ selfish ꯑꯣꯏꯕ ꯄꯣꯠꯁꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯈꯟ ꯇꯥꯔꯗꯤ ꯐꯔꯦ ꯅꯪꯅ ꯀꯩꯒꯨꯝꯕ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯝꯃꯒ ꯑꯩꯒꯤ ꯏꯟ ꯐ꯭ꯌꯨꯆꯔꯗ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯗꯣꯏ ꯃꯥꯜꯂꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯉꯣꯟꯗꯒꯤ ꯇꯝꯃꯨꯔꯅꯨ ꯌꯥꯔꯦ ꯃꯉꯣꯟꯗꯒꯤ ꯇꯝꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯒꯅꯤ ꯈꯣꯠꯀꯅꯤꯅ ꯈꯜꯂꯒ ꯅꯪꯅ ꯇꯝꯗꯣꯏꯁꯦ ꯀꯩꯅꯣ ꯅꯪꯅ ꯀꯩꯗꯧꯕꯩꯗꯃꯛꯇ ꯅꯪꯅ ꯇꯝꯕ ꯆꯠꯂꯤꯗꯣ ꯍꯥꯏꯕ ꯄꯣꯠꯁꯨ ꯑꯩꯅ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯛꯀꯗꯣꯏꯅꯦꯕ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯟꯅꯅꯕꯩꯗꯃꯛꯇ ꯅꯪ ꯑꯗꯨ ꯇꯝꯁꯤꯜꯂꯒ ꯑꯩ ꯑꯗꯨꯃ ꯍꯩꯕ ꯃꯤ ꯑꯃꯅꯤ ꯍꯥꯏ ꯁꯔꯇꯤꯐꯤꯀꯦꯠ ꯏꯃꯨꯡꯗ ꯊꯦꯠꯂ ꯊꯝꯅꯕꯩꯗꯃꯛꯇꯗꯤ ꯅꯠꯇꯦꯕ ꯅꯪ ꯇꯧꯗꯣꯏ ꯄꯣꯠꯇꯣ ꯅꯪꯁꯨ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯇꯝ ꯂꯥꯛꯏꯗꯣ ꯀꯩꯅꯣ ꯕꯤꯀꯣꯁ ꯑꯥꯏ ꯋꯥꯟ ꯇꯨ ꯃꯦꯛ ꯃꯅꯤ ꯑꯥꯎꯠ ꯑꯣꯐ ꯏꯠ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯏꯒꯦꯅ ꯑꯩꯁꯨ ꯁꯤ ꯆꯪꯉꯛꯑꯒ ꯅꯪꯅ ꯅꯥꯛꯇ ꯇꯝꯒꯦꯅ ꯂꯥꯛꯏꯅꯦ ꯍꯥꯏꯕꯅꯦꯕ ꯃꯥꯅꯤꯀꯣ ꯑꯗꯣ ꯀꯩꯅꯣꯗꯤ ꯑꯣꯏꯔꯣꯏꯗꯣꯏꯅꯦꯕ ꯃꯉꯣꯟꯗꯗꯤ ꯑꯩ ꯇꯝꯕ ꯂꯥꯛꯏꯅꯦ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯍꯥꯏꯗꯤ ꯑꯩ ꯍꯪꯉꯝꯃꯦꯕꯀꯣ ꯑꯩ ꯐꯣꯟꯗꯗꯤ ꯍꯪꯉꯝꯃꯦ ꯆꯦꯒꯤꯁꯦ ꯑꯦꯀꯥꯗꯃꯤꯁꯨ ꯍꯥꯏꯌꯦ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯁ꯭ꯀꯤꯟꯒꯤ ꯑꯣꯏꯕ ꯇꯥꯛꯀꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯍꯥꯏꯔ ꯑꯗꯨꯗꯤ ꯇꯧꯔꯣꯏ ꯈꯣꯠꯂꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯃꯃꯥꯡꯗ ꯍꯪꯈ꯭ꯔꯦꯕ ꯑꯩꯗꯣ ꯈꯪꯅꯤꯡꯕꯒꯤ ꯇꯝꯅꯤꯡꯕꯒꯤ ꯑꯗꯨꯗꯣ ꯁꯤꯁꯤꯅ ꯑꯃꯨꯛ ꯀꯣꯟꯅ ꯑꯩꯗꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯍꯥꯏꯗꯤ ꯁ꯭ꯇꯥꯐ ꯑꯣꯏꯅꯒ ꯂꯩꯔꯒ ꯁꯨꯝ ꯃꯥꯅ ꯇꯧꯔꯤꯗꯣ ꯈꯪꯖꯜꯂꯣ ꯑꯗꯨꯒ ꯑꯗꯨ ꯈꯪꯖꯟꯕꯗꯣ ꯑꯩ ꯍꯥꯏꯗꯤ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯀ꯭ꯂꯣꯁ ꯑꯣꯏꯔꯛꯑꯅꯤ ꯑꯗꯩꯗꯤ ꯃꯥꯁꯤꯗ ꯂꯩꯔꯝꯃꯒ ꯃꯥꯁꯨ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦꯅꯦ ꯈꯣꯠꯈ꯭ꯔꯦ ꯍꯥꯏꯈꯤꯗ꯭ꯔꯥꯅ ꯂꯩꯗꯤ ꯂꯩꯇꯕ ꯃꯅꯤꯄꯨꯔꯗꯗꯤ ꯇꯝꯅꯅꯤꯡꯉꯥꯏꯁꯦ ꯅꯪꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯗꯣ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯈꯤꯇꯪ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯀꯣꯏꯁꯟꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯀꯣꯏꯁꯟꯅꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯅꯣꯏꯕꯥꯅꯤ ꯃꯔꯛꯇ ꯂꯩꯔꯛꯄ ꯔꯤꯂꯦꯁꯟꯁꯤꯞꯇꯨ ꯅꯣꯏꯕꯥꯅꯤ ꯃꯔꯛꯇ ꯇꯤꯟꯅꯔꯛꯄ ꯄꯣꯠꯇꯨꯗꯤ ꯑꯩꯅ ꯎꯕ ꯅꯠꯇꯦ ꯑꯩꯅ ꯈꯪꯒꯗꯕꯁꯨ ꯅꯠꯇꯦꯕ ꯕꯠ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯠꯁꯤꯗꯤ ꯁꯤꯅꯦꯕ ꯃꯌꯨꯁꯃꯥ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯕꯤꯖꯅꯦꯁꯇ ꯂꯥꯛꯇꯥꯔꯗꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯕꯤꯖꯅꯦꯁ ꯍꯥꯏꯕ ꯄꯣꯠꯁꯤꯗꯤ ꯕꯤꯖꯅꯦꯁꯅꯤ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯇꯨꯅꯦꯕꯀꯣ ꯍꯥꯏꯕꯗꯤ
ꯅꯪꯁꯨ ꯃꯥ ꯃꯥꯡꯅꯕ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯁꯨ ꯅꯪ ꯃꯥꯡꯅꯕ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯪꯁꯨ ꯅꯪ ꯁꯔꯚꯥꯏꯚ ꯇꯧꯒꯦ ꯅꯪꯅ ꯈꯪꯖꯔꯤ ꯄꯣꯠꯇꯨꯅ ꯍꯌꯦꯡ ꯅꯁꯥ ꯅꯊꯟꯇ ꯍꯥꯡꯖꯔꯛꯀꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯖꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯅꯪꯅ ꯀꯩꯒꯨꯝꯕ ꯃꯥꯅ ꯋꯥꯔꯧꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯏꯕꯥꯅꯤ ꯔꯤꯂꯦꯁꯟꯁꯤꯞ ꯁꯦꯝꯃ ꯍꯌꯦꯡ ꯃꯥꯅ ꯋꯥꯔꯧꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯈꯟ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯃꯐꯝꯗꯨ ꯆꯪꯉꯨꯔꯅꯣꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯅꯉꯣꯟꯗ ꯑꯗꯨ ꯃꯐꯝꯗꯨ ꯅꯪ ꯑꯦꯟꯇꯔ ꯇꯧꯔꯨꯔꯅꯣꯕ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯍꯌꯦꯡ ꯃꯦꯟꯇꯦꯂꯤ ꯄ꯭ꯔꯦꯁꯔ ꯂꯩꯗꯣꯏ ꯇꯥꯔꯗꯤ ꯑꯗꯨ ꯃꯐꯝꯗꯨ ꯅꯪ ꯆꯪꯉꯨꯔꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤ ꯕꯠ ꯅꯪꯅ ꯍꯌꯦꯡ ꯑꯗꯨ ꯆꯪꯉꯨꯔꯒ ꯅꯪ ꯇꯧꯗꯣꯏ ꯂꯩꯔꯕꯅꯦꯕ ꯇꯧꯗꯣꯏ ꯂꯩꯔꯕꯅꯤꯅ ꯅꯣꯏꯕꯥꯅꯤ ꯀ꯭ꯂꯥꯁ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯂꯩꯔꯅꯤꯕ ꯅꯣꯏꯕꯥꯅꯤ ꯃꯔꯛꯇ ꯅꯪꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯃꯣꯟ ꯃꯤꯅꯣꯛ ꯈꯛꯇꯪ ꯇꯧꯅꯔꯒ ꯅꯣꯏꯕꯥꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯇꯥꯔꯁꯨ ꯃꯅꯨꯡꯗꯗꯤ ꯅꯣꯏꯕꯥꯅꯤ ꯀ꯭ꯂꯥꯁ ꯑꯃꯗꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯈꯔꯗꯤ ꯂꯩꯔꯅꯤꯕ ꯅꯣꯏꯕꯥꯅꯤ ꯃꯔꯛꯇ ꯃꯥꯅꯦ ꯂꯩꯔꯅꯤꯀꯣ ꯑꯗꯨ ꯀ꯭ꯂꯥꯁꯇꯨꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯅꯤ ꯅꯪꯉꯣꯟꯗ ꯃꯄꯥꯟ ꯊꯣꯡꯗ ꯎꯠꯊꯣꯛꯇꯥꯁꯨ ꯅꯪꯉꯣꯟꯗ ꯃꯦꯟꯇꯦꯂꯤ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯍꯣꯟꯇꯤ ꯇꯧꯔꯅꯤꯕ ꯅꯪꯉꯣꯟꯗ ꯃꯦꯟꯇꯦꯂꯤ ꯅꯪꯉꯣꯟꯗ ꯄ꯭ꯔꯦꯁꯔ ꯈꯔ ꯂꯥꯛꯑꯅꯤꯕ ꯅꯪꯉꯣꯟꯗ ꯃꯉꯣꯟꯗꯁꯨ ꯃꯦꯟꯇꯦꯂꯤ ꯄ꯭ꯔꯦꯁꯔ ꯂꯩꯔꯅꯤꯕ ꯁꯣ ꯑꯗꯨ ꯀꯤ ꯇꯥꯔꯗꯤ ꯅꯪꯅ ꯑꯗꯨꯗꯤ ꯊꯣꯛꯑꯅꯤꯕ ꯑꯗꯨꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯉꯝꯃꯔꯣꯏꯕ ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯥꯏꯔꯦ ꯁꯄꯣꯁ ꯅꯪ ꯃꯤ ꯑꯃꯒ ꯑꯩꯒ ꯂꯣꯏꯅꯔꯀꯥꯟꯗ ꯑꯩꯅ ꯇꯣꯉꯥꯟꯅ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯃꯥꯅ ꯇꯧꯔꯝꯕ ꯄꯣꯠꯇꯣ ꯑꯩꯅ ꯑꯃꯨꯛ ꯇꯧꯔꯒ ꯑꯩꯅꯁꯨ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏ ꯇꯥꯔꯗꯤ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯤꯕ ꯃꯥꯅꯦ ꯑꯗꯨꯅꯦ ꯑꯗꯨ ꯂꯥꯛꯄ ꯄꯣꯠꯁꯤꯅ ꯑꯩꯅ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯁꯤꯅꯦꯕ ꯑꯗꯨꯒꯤ ꯐꯤꯌꯔꯗꯣ ꯂꯩꯇꯥꯔꯗꯤ ꯗꯣꯟ ꯑꯦꯟꯇꯔ ꯍꯥꯏꯅꯦꯕ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯒꯤ ꯐꯤꯌꯔꯗꯣ ꯅꯪꯅ ꯑꯀꯤꯕ ꯂꯩꯇꯥꯔꯗꯤ ꯑꯗꯣ ꯆꯪꯕꯗ ꯁꯨꯃꯥꯏꯅ ꯂꯩꯔꯛꯄ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯅꯪ ꯆꯪꯉꯨꯔꯅꯣ ꯑꯗꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯗꯨꯒꯤ ꯃꯤꯅꯤꯃꯥꯏꯁ ꯇꯧꯔꯣ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯂꯩꯇꯥꯔꯗꯤ ꯑꯗꯨꯕꯨ ꯅꯪꯅ ꯆꯪꯈ꯭ꯔꯀꯥꯟꯗꯗꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯗꯤ ꯊꯣꯛꯑꯅꯤꯕ ꯑꯗꯨ ꯊꯣꯛꯄ ꯄꯣꯠꯇꯨ ꯅꯪ ꯊꯦꯡꯅꯕꯒꯤ ꯄꯥꯡꯒꯜꯗꯨ ꯅꯉꯣꯟꯗ ꯌꯥꯎꯖ ꯇꯥꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯅꯪꯅ ꯑꯃꯨꯛ ꯃꯥꯒꯤ ꯈꯜꯂꯒ ꯃꯥ ꯄ꯭ꯂꯤꯁ ꯇꯧꯕ ꯃꯥ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂ ꯑꯩ ꯇꯧꯔꯔꯣꯏ ꯍꯥꯏ ꯇꯥꯔꯗꯤ ꯅꯪꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯕꯤꯒꯦꯁ ꯂꯨꯖꯔ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥꯒꯤꯗꯃꯛꯇ ꯅꯪꯒꯤ ꯄꯨꯟꯁꯤꯅꯦ ꯃꯥꯒꯤꯗꯃꯛꯇ ꯅꯪ ꯍꯤꯡꯕ ꯅꯠꯇꯦꯕ ꯁꯣ ꯃꯥꯁꯨ ꯃꯥꯒꯤ ꯍꯤꯡꯉꯤꯅꯦꯕ ꯁꯣ ꯅꯪꯅ ꯗꯤꯐ꯭ꯔꯦꯟ ꯊꯤꯡ ꯈꯤꯇꯪꯈꯛ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯍꯜꯂꯒ ꯃꯉꯣꯟꯗꯒꯤ ꯇꯣꯉꯥꯟꯅ ꯇꯧꯒꯦ ꯍꯥꯏꯕ ꯅꯪ ꯋꯥꯈꯜ ꯈꯟꯖꯔꯛꯄꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯦꯕ ꯕꯠ ꯑꯗꯨꯒꯤ ꯋꯥꯈꯟꯗꯨꯗꯤ ꯃꯍꯦꯁꯃꯥꯏꯅ ꯅꯉꯣꯟꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥꯈꯟꯗꯨ ꯌꯥꯔꯣꯏꯕ ꯑꯗꯨꯒꯤ ꯋꯥꯈꯟꯗꯨ ꯌꯥꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯋꯥꯈꯟꯗꯨ ꯅꯪꯅ ꯕꯦꯔꯤꯌꯔ ꯑꯃ ꯁꯦꯝꯃ ꯊꯝꯃꯦꯕ ꯅꯉꯣꯟꯗ ꯍꯥꯏꯕꯗꯤ ꯈꯟꯖꯥꯟꯅꯔ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯐ꯭ꯌꯨꯆꯔꯗ ꯍꯌꯦꯡ ꯏꯟ ꯐ꯭ꯌꯨꯆꯔꯗ ꯀꯩ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨ ꯅꯪꯅ ꯑꯗꯨ ꯈꯟꯖꯜ ꯂꯩ ꯇꯥꯔꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯅꯤꯡꯉꯤ ꯄꯣꯠꯇꯨ ꯅꯪ ꯇꯧꯕ ꯉꯝꯃꯔꯣꯏꯕ ꯐ꯭ꯌꯨꯆꯔꯅ ꯐ꯭ꯌꯨꯆꯔꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩ ꯀꯩꯒꯨꯝꯕ ꯑꯩ ꯈꯟ ꯇꯥꯔꯗꯤ ꯃꯍꯦꯁꯃꯥ ꯑꯝꯇ ꯋꯥ ꯑꯃ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦ ꯅꯉꯣꯟꯗ ꯄꯥꯎꯈꯨꯝ ꯑꯩ ꯔꯤꯌꯦꯜ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯍꯥꯏꯔꯛꯀꯦꯕ ꯑꯩ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯑꯃ ꯃꯤ ꯑꯅꯧꯕ ꯑꯃ ꯊꯕꯛ ꯇꯧꯃꯤꯟꯅꯗꯣꯔꯦꯕ ꯊꯕꯛ ꯇꯧꯃꯤꯟꯅꯗꯣꯏ ꯄꯣꯠꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯜꯂꯦꯕ ꯍꯌꯦꯡ ꯁꯤ ꯃꯤꯁꯤꯕꯨ ꯍꯌꯦꯡ ꯑꯩꯅ ꯏꯊꯟꯗ ꯇꯧꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯅꯦ ꯑꯗꯒꯤꯗꯤ ꯍꯌꯦꯡ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯤ ꯑꯅꯧꯕ ꯑꯃ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯕꯗ ꯃꯥ ꯁꯥꯎꯅꯤꯡꯕ ꯄꯣꯠ ꯑꯣꯏꯗ꯭ꯔꯅꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯃꯥ ꯁꯥꯎꯔꯒ ꯏꯕꯥꯅꯤ ꯃꯔꯛꯇ ꯑꯃꯨꯛ ꯁꯣꯛꯅꯒꯗ꯭ꯔꯅꯤ ꯈꯟ ꯇꯥꯔꯗꯤ ꯃꯦ ꯕꯤ ꯏꯕꯥꯅꯤ ꯆꯥꯎꯈꯠꯃꯤꯟꯅꯒꯦ ꯈꯜꯂꯝꯕ ꯊꯕꯛꯇꯣ ꯆꯥꯎꯈꯠꯄ ꯁꯨ ꯎꯗꯅ ꯑꯗꯨꯝ ꯃꯥꯏꯅꯔ ꯊꯤꯡꯀꯤꯡ ꯂꯩꯕꯗꯒꯤ ꯏꯕꯥꯅꯤ ꯇꯧꯕ ꯉꯝꯃꯝꯗꯕꯁꯨ ꯌꯥꯏꯑꯕ ꯅꯠꯇ꯭ꯔꯥ ꯁꯣ ꯁꯝꯇꯥꯏꯝꯁ ꯈꯨꯠꯇꯨꯁꯨ ꯈꯤꯇꯪ ꯊꯥꯗꯣꯛꯑꯣꯕ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯌꯥꯝ ꯄ꯭ꯔꯦꯁꯔꯗꯨ ꯍꯣꯜ ꯇꯧꯔꯨꯅꯨ ꯈꯤꯇꯪ ꯊꯥꯗꯣꯛꯑꯣꯕ ꯍꯥꯏꯕꯗꯤ ꯂꯨꯖ ꯑꯣꯏꯊꯣꯛꯑꯣ ꯈꯤꯇꯪ ꯍꯥꯏꯕꯗꯤ ꯂꯦꯠꯁ ꯁꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯃꯁꯨ ꯈꯤꯇꯪ ꯊꯝꯃꯣꯕ ꯂꯦꯠꯁ ꯁꯤ ꯑꯥꯝ ꯔꯦꯗꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨꯃ ꯈꯔ ꯊꯝꯃꯣ ꯈꯤꯇꯪ ꯐꯤꯌꯔꯂꯦꯁ ꯑꯣꯏꯌꯣ ꯍꯥꯏꯅꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯊꯣꯛꯑ ꯇꯝ ꯇꯥꯔꯗꯤ ꯊꯣꯛꯑꯦꯅ ꯑꯗꯨ ꯃꯥꯅ ꯀꯩꯒꯨꯝꯕ ꯃꯥꯅ ꯑꯗꯨꯗ ꯋꯥꯈꯜ ꯄꯤꯛꯁꯜꯂꯛ ꯇꯥꯔꯗꯤ ꯅꯪꯒꯤ ꯑꯔꯥꯟꯕ ꯅꯠꯇꯦ ꯃꯥꯏ ꯑꯁꯣꯏꯕꯅꯤ ꯅꯪ ꯋꯥꯈꯜ ꯆꯥꯎꯊꯣꯛ ꯁꯣ ꯑꯗꯨꯅ ꯅꯪꯅ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯂꯩꯔꯒ ꯑꯗꯒꯤꯗꯤ ꯅꯪꯗꯤ ꯍꯤꯡꯅꯕ ꯅꯪꯁꯨ ꯁꯦꯝꯕ ꯂꯥꯛꯏꯅꯤ ꯅꯪꯁꯨ ꯊꯕꯛ ꯇꯧꯔꯒ ꯄꯩꯁꯥ ꯐꯪꯉꯒ ꯑꯗꯩ ꯃꯉꯣꯟꯗꯁꯨ ꯇꯝꯖꯍꯧꯔꯒ ꯏꯁꯥꯒꯤꯁꯨ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯗ꯭ꯔꯤꯝ ꯑꯃꯅꯤ ꯀꯩ ꯃꯥꯁꯨ ꯑꯣꯖꯥ ꯑꯃꯅꯤ ꯑꯣꯖꯥ ꯑꯃꯅ ꯍꯌꯦꯡ ꯅꯪꯉꯣꯟꯗ ꯀꯥꯟꯅꯕ ꯑꯃ ꯄꯤꯕꯤ ꯇꯥꯔꯗꯤ ꯃꯥꯏ ꯃꯃꯥꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯄꯣꯠꯇꯣ ꯃꯥꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯃꯥ ꯈꯟꯐꯝ ꯊꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯉꯝꯗ ꯇꯥꯔꯗꯤ ꯏꯠꯁ ꯅꯣꯠ ꯌꯣꯔ ꯐꯣꯜꯠ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯉꯝꯈ꯭ꯔꯕꯗꯤ ꯑꯗꯨꯝ ꯐꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅꯁꯨ ꯑꯗꯨꯝ ꯀꯩꯒꯨꯝꯕ ꯇꯝꯃꯦꯅ ꯈꯟ ꯇꯥꯔꯒꯁꯨ ꯀ꯭ꯔꯦꯗꯤꯠꯀꯨꯝꯕꯅꯤ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯃꯉꯣꯟꯗ ꯑꯗꯨꯝ ꯄꯤꯕꯤ ꯈꯣꯠꯄꯤꯔꯒ ꯇꯧꯔꯒ ꯇꯧꯔꯕꯨꯗꯤ ꯌꯥꯔꯛꯄꯗꯤ ꯌꯥꯏ ꯑꯗꯨ ꯇꯥꯔꯒꯁꯨ ꯑꯩꯁꯨ ꯆꯪꯁꯤꯔ ꯆꯪꯉꯣꯏꯁꯤꯔ ꯇꯝꯗꯕꯗꯤ ꯁꯨꯡꯌꯥꯗꯤ ꯌꯥꯗ꯭ꯔꯦꯕꯀꯣ ꯁꯥꯔ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯍꯪꯉꯛꯄꯗ ꯈꯪꯗꯦ ꯍꯥꯏꯅ ꯄꯤꯗꯕꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯁꯦ ꯑꯗꯨꯗꯨꯒ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯗꯣꯛꯇꯔꯁꯤꯡꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯦꯕ꯭ꯔꯣꯗꯀꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯑꯝꯇ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯐꯥꯔꯃꯥꯁꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯑꯌꯥꯝꯕꯅ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦꯕ ꯑꯗꯨꯗꯨꯅ ꯌꯥꯗꯕ ꯃꯣꯏꯒ ꯑꯃꯨꯛ ꯀꯣꯂꯥꯞ ꯇꯧꯔꯒ ꯑꯩ ꯇꯧꯒꯦ ꯇꯧꯔꯕꯅꯤ ꯁꯤꯖꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔ ꯑꯃꯒ ꯑꯩꯅꯁꯨ ꯌꯦꯡꯕ ꯃꯥꯅ ꯇꯧꯒꯦ ꯇꯧꯔꯕꯅꯤ ꯑꯗꯣ ꯃꯣꯏꯅ ꯑꯗꯨ ꯇꯧꯕꯗ ꯑꯇꯣꯞꯄ ꯑꯦꯕ꯭ꯔꯣꯗꯀꯤꯗꯤ ꯁꯤ ꯃꯌꯥꯝ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯇꯣꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯇꯝꯗꯕꯗꯤ ꯁꯨꯡꯌꯥꯗꯤ ꯌꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯃꯐꯝꯁꯦ ꯖꯒꯥꯁꯦ ꯄꯩꯁꯥ ꯂꯩꯁꯦ ꯈꯪꯉꯦꯕꯀꯣ ꯁꯥꯔ ꯁꯤꯁꯦ ꯑꯩ ꯇꯨꯡ ꯀꯣꯏꯅ ꯑꯗꯨꯝ ꯚꯤꯖꯟꯁꯦ ꯎꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯆꯍꯤꯁꯦ ꯃꯇꯝꯁꯦ ꯂꯩꯔꯤꯉꯩꯗ ꯇꯝꯕ ꯍꯥꯏꯁꯦ ꯌꯥꯝ ꯀꯨꯏꯅ ꯆꯪꯒꯗꯕ ꯅꯠꯇꯦ ꯑꯗꯨꯝ ꯊꯥ 2-3ꯒꯤ ꯀꯣꯔꯁ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯥꯎꯠꯁꯥꯏꯗꯠꯇꯗꯤ ꯑꯗꯣ ꯑꯗꯨꯝ ꯊꯤꯔꯤ ꯑꯅꯛꯄꯒꯨꯝꯕ ꯑꯦꯔꯤꯌꯥ ꯍꯥꯏꯗꯤ ꯁꯝ ꯒꯨꯋꯥꯍꯥꯇꯤꯒꯨꯝꯕ ꯁꯤꯀꯤꯝ ꯁꯤꯂꯣꯡ ꯁ꯭ꯋꯥꯏꯗꯒ ꯂꯩꯕ꯭ꯔꯥ ꯂꯩ ꯇꯥꯔꯒꯗꯤ ꯑꯩ ꯕꯕꯥꯗ ꯐꯖꯅ ꯍꯥꯏꯔꯒ
ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯀꯦꯅ ꯑꯩ ꯁꯤ ꯄꯥꯝꯃꯨꯔꯕꯅꯤ ꯁꯤꯒꯤ ꯈꯣꯡ ꯍꯥꯡꯖꯜꯂꯨꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯄ ꯃꯤꯁ ꯃꯥꯏ ꯅꯉꯣꯟꯗ ꯌꯥꯝ ꯇꯦꯅ ꯁꯤꯒꯤ ꯑꯟꯁꯔ ꯄꯤꯔꯛꯑꯒꯦ ꯔꯣꯏꯕꯗ ꯁꯥꯔ ꯑꯩ ꯅꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯅꯪꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯅꯪꯉꯣꯟꯗ ꯊꯣꯛꯅꯤꯡꯗꯦ ꯑꯗꯨꯒꯨꯝꯕ ꯍꯩꯅꯗꯦ ꯍꯥꯏꯇꯥꯔꯗꯤ ꯆꯪꯉꯨꯔꯅꯨ ꯀꯣ ꯁꯤꯝꯄꯜ ꯑꯦꯁ ꯑꯦꯚꯣꯏꯗ ꯇꯧꯔꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯦꯟꯇꯦꯂꯤ ꯄ꯭ꯔꯦꯁꯔ ꯂꯧꯔꯣ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯀꯥꯟꯗꯕ ꯄꯣꯠꯀꯤ ꯃꯦꯟꯇꯦꯂꯤ ꯄ꯭ꯔꯦꯁꯔ ꯂꯧꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯑꯗꯨꯒꯤ ꯀꯥꯟꯗꯕ ꯄ꯭ꯔꯦꯁꯔꯗꯣ ꯑꯃꯨꯛ ꯂꯧꯔꯒ ꯅꯪ ꯍꯦꯟꯅ ꯅꯉꯣꯟꯗ ꯑꯋꯥꯕ ꯑꯣꯏꯅꯝꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯒꯤ ꯈꯣꯡꯗꯣ ꯊꯥꯡꯂꯨꯔꯅꯨ ꯊꯥꯡꯗꯕꯤꯗ ꯅꯪꯁꯨ ꯚꯤꯖꯟ ꯑꯆꯧꯕ ꯑꯃ ꯂꯧꯔ ꯂꯥꯛꯏꯅꯦ ꯍꯥꯏꯕꯅꯤꯅ ꯅꯪꯅ ꯀꯩꯒꯨꯝꯕ ꯇꯁꯦꯡꯅ ꯑꯩ ꯁꯔꯇꯤꯐꯥꯏꯠ ꯑꯣꯏꯅ ꯇꯝꯃꯒꯦ ꯍꯥꯏꯇꯥꯔꯗꯤ ꯅꯪꯒꯤ ꯄꯦꯔꯦꯟꯁꯇ ꯉꯥꯡꯅꯔꯒ ꯌꯥꯗꯣꯏ ꯑꯣꯏꯇꯥꯔꯗꯤ ꯗꯦꯟ ꯑꯅꯛꯄ ꯑꯃꯗ ꯇꯧꯔꯒ ꯅꯪꯅ ꯐꯖꯅ ꯇꯝꯊꯣꯛꯑꯣ ꯅꯪꯒꯤ ꯐ꯭ꯌꯨꯆꯔꯗ ꯄꯩꯁꯥ ꯐꯟ ꯂꯥꯛꯇꯣꯔꯕꯅꯤ ꯑꯗꯨ ꯅꯪꯒꯤ ꯏꯟꯚꯦꯁꯠꯃꯦꯟ ꯉꯁꯤ ꯋꯥ ꯇꯥꯔꯁꯨ ꯅꯪꯒꯤ ꯍ꯭ꯌꯨꯖ ꯏꯟꯚꯦꯁꯠꯃꯦꯟꯅꯤ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯅꯪꯉꯣꯟꯗ ꯀꯥꯟꯅꯕ ꯃꯌꯥꯝ ꯂꯥꯛꯇꯣꯔꯕꯅꯤ ꯄꯩꯁꯥ ꯃꯌꯥꯝ ꯂꯥꯛꯇꯣꯔꯕꯅꯤ ꯁꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟꯗꯤ ꯅꯪꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯉꯣꯟꯗ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯦꯁꯇꯨ ꯂꯩꯇꯥꯔꯗꯤ ꯁꯨꯡ ꯆꯪꯉꯨꯔꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯦꯁꯇꯨ ꯂꯧꯔꯒ ꯑꯩ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇꯨꯗꯤ ꯑꯦꯚꯣꯏꯗ ꯇꯧꯊꯣꯛꯑꯒ ꯅꯪꯒꯤ ꯁꯔꯇꯤꯐꯥꯏꯠ ꯑꯣꯏꯅ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯥ ꯑꯃꯒꯤ ꯑꯣꯏꯒꯦꯔꯥ 2ꯒꯤ ꯑꯣꯏꯒꯦꯔꯥ 3ꯒꯤ ꯑꯣꯏꯒꯦꯔꯥ ꯇꯧꯊꯣꯛꯎꯔꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯏꯗꯤ ꯅꯪ ꯂꯝꯕꯦꯜ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯔꯦ ꯍꯣꯏ ꯁꯥꯔ ꯕꯠ ꯅꯪꯅ ꯍꯧꯖꯤꯛ ꯗꯥꯎꯠ ꯂꯩꯔꯤꯁꯦ ꯀꯩꯅꯣꯕ ꯑꯗꯩ ꯅꯪꯅ ꯑꯅꯤꯁꯦ ꯍꯪꯉꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯍꯥꯏꯕꯗꯤ ꯑꯅꯤꯁꯦ ꯑꯩ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯆꯪꯕ ꯍꯥꯏꯕꯁꯤ ꯁꯤ ꯈꯜꯂꯤꯁꯦ ꯑꯗꯒꯤ ꯁꯔꯇꯤꯐꯥꯏꯠ ꯑꯣꯏꯊꯣꯛꯄ ꯇꯧꯊꯣꯛꯄ ꯑꯅꯤꯁꯤꯗ ꯅꯪꯉꯣꯟꯗ ꯀꯩ ꯗꯥꯎꯠ ꯂꯩꯔꯤꯅꯣ ꯅꯪꯉꯣꯟꯗ ꯑꯀꯤꯕ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯁ꯭ꯇꯥꯐ ꯑꯣꯏꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯅꯤꯗꯣ ꯁꯥꯔ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯥꯗꯣ ꯀꯩꯅꯣ ꯑꯣꯏꯅꯗꯤ ꯂꯩꯇꯦꯗꯅ ꯍꯥꯏꯗꯤ ꯇꯝꯅꯕ ꯇꯥꯛꯅꯕꯗꯤ ꯂꯩꯇꯦꯗꯅ ꯑꯗꯣ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯂꯩ ꯇꯥꯔꯗꯤ ꯃꯥꯏꯗꯨꯗ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯂꯩ ꯇꯥꯔꯒꯗꯤ ꯃꯥꯅ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯗꯣ ꯑꯩꯅ ꯎꯗꯣꯏꯅꯦꯕꯀꯣ ꯃꯥꯅ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯃꯤꯗ ꯁꯤꯒꯨꯝꯕ ꯄ꯭ꯔꯗꯛꯁꯦ ꯊꯥꯏꯌꯦ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯗꯨ ꯈꯪꯗꯣꯏꯅꯤꯗꯅ ꯑꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯗ ꯂꯩꯕꯗ ꯀꯥ ꯍꯦꯟꯅ ꯈꯪꯕꯗꯤ ꯌꯧꯕꯨꯗꯤ ꯌꯧꯔꯣꯏꯕꯀꯣ ꯇꯝꯕ ꯑꯗꯨꯃꯥꯏꯅ ꯁ꯭ꯇꯥꯐ ꯑꯣꯏꯅ ꯍꯥꯏꯁꯤꯅ ꯑꯗꯨꯅꯦꯕ ꯑꯗꯨ ꯁꯔꯇꯤꯐꯤꯀꯦꯠꯇꯤ ꯐꯪꯉꯣꯏꯕ ꯀꯩꯅꯣꯗꯒꯤꯗꯤ ꯃꯉꯣꯟꯗꯒꯤꯗꯤ ꯑꯃꯨꯛꯀ ꯑꯗꯨ ꯍꯥꯏꯕꯁꯦ ꯑꯗꯨ ꯋꯥꯈꯟꯗꯣ ꯌꯥꯗ꯭ꯔꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯩ ꯀꯩꯅꯣꯝ ꯆꯨꯝꯊꯣꯛꯄꯤꯔꯛꯀꯦꯀꯣ ꯅꯪ ꯂꯧꯅꯤꯡꯉꯗꯤ ꯂꯧꯔꯣꯏ ꯑꯦꯗꯚꯥꯏꯁꯁꯨ ꯂꯧꯅꯤꯡꯗ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯂꯧꯗꯣꯏꯅꯦ ꯁꯥꯔ ꯑꯗꯨꯏꯅꯦ ꯍꯪꯉꯛꯏꯁꯦ ꯁꯥꯔꯗꯩ ꯂꯧꯒꯦꯅ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕ ꯋꯥꯈꯟꯗꯣ ꯑꯄꯤꯛꯄ ꯋꯥꯈꯟ ꯀꯧꯋꯦꯕꯀꯣ ꯑꯗꯨ ꯈꯟꯒꯅꯣꯕ ꯍꯣꯏ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯍꯦꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏꯒꯦꯕ ꯑꯗꯨꯕꯨꯗꯤ ꯍꯥꯏꯗꯦ ꯁꯥꯔ ꯑꯗꯨ ꯀꯅꯥꯝ ꯍꯥꯏꯖ ꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯁꯔꯇꯤꯐꯥꯏꯠꯇꯣ ꯑꯣꯏꯊꯣꯛꯑꯒ ꯅꯪꯅ ꯃꯥꯒꯤ ꯈꯪꯕ ꯈꯪꯗꯕ ꯇꯣꯛꯈ꯭ꯔꯣ ꯅꯪꯒꯤ ꯐꯤꯕꯝ ꯊꯣꯛꯄ ꯅꯪꯒꯤ ꯄꯦꯁꯟ ꯅꯪꯒꯤꯗꯤ ꯄꯦꯁꯟꯅꯤ ꯀꯩꯅꯣ ꯁꯤ ꯄꯣꯠꯁꯦ ꯅꯪꯒꯤ ꯄꯥꯝꯖꯕ ꯄꯣꯠꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯄꯦꯁꯟꯗꯨ ꯆꯪꯁꯤꯜꯂꯒ ꯃꯤꯒ ꯀꯝꯄꯤꯇꯤꯁꯟ ꯀꯩꯗꯧꯕꯩ ꯇꯧꯗꯣꯏꯅꯣ ꯅꯪꯅ ꯕꯦꯁ ꯂꯦꯚꯦꯜꯗ ꯅꯪꯅ ꯇꯧꯊꯣꯛꯑꯒ ꯅꯪꯒꯤ ꯑꯣꯏꯅ ꯇꯁꯦꯡꯅ ꯁꯦꯝꯒꯠꯆ ꯇꯥꯔꯗꯤ ꯅꯪꯅ ꯍꯦꯟꯅ ꯀꯩꯅꯣ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯑꯗꯨ ꯄꯣꯠꯇꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯤ ꯀꯅꯥ ꯈꯪꯅꯤ ꯃꯤꯁꯦ ꯖꯁ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩ ꯖꯁ ꯇꯧꯗꯦ ꯕꯠ ꯃꯥꯅ ꯈꯪꯉꯤꯗꯨꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯇꯝꯃꯨꯔꯀꯥꯟꯗ ꯅꯪꯅ ꯍꯦꯟꯅ ꯃꯉꯣꯟꯗ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯈꯪꯒꯠꯂꯛ ꯇꯥꯔꯗꯤ ꯍꯣꯏ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯈꯜꯂꯨ ꯀꯩꯗꯧꯒꯦ ꯃꯦꯁꯃꯥ ꯍꯥꯏꯕꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯀꯩꯗꯧ ꯅꯪ ꯌꯥꯝ ꯊꯤꯅ ꯌꯪ ꯑꯣꯏꯔꯤꯕ ꯐꯤꯃꯦꯜ ꯑꯃꯅꯤ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯌꯥꯝ ꯊꯤꯅ ꯕ꯭ꯔꯥꯏꯠꯅꯤ ꯌꯥꯝꯁꯨ ꯁ꯭ꯇ꯭ꯔꯦꯁ ꯇꯧꯁꯟꯅꯨ ꯌꯥꯝꯁꯨ ꯈꯟꯖꯟꯅꯨ ꯇꯁꯦꯡꯅ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯈꯟꯖꯟ ꯇꯥꯔꯗꯤ ꯃꯤꯑꯣꯏꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯈꯜ ꯄꯤꯛꯁꯜꯂꯛꯄꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧ ꯅꯪꯅ ꯄꯦꯔꯦꯟꯁꯇ ꯌꯥꯔꯒꯗꯤ ꯅꯪꯅ ꯃꯥꯒꯤ ꯃꯐꯝꯗ ꯁ꯭ꯇꯥꯐ ꯑꯣꯏꯔꯒ ꯅꯪꯉꯣꯟꯗ ꯀꯩ ꯀꯥꯟꯅꯕ ꯐꯪꯒꯗꯒꯦ ꯑꯗꯨꯁꯨ ꯍꯣꯠꯇꯣꯛꯑꯣ ꯑꯦꯟ ꯗꯦꯟ ꯅꯠꯇꯕꯤꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯁꯔꯇꯤꯐꯥꯏꯠ ꯑꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯩ ꯀꯥꯟꯅꯕ ꯐꯪꯒꯗꯒꯦ ꯑꯗꯨ ꯍꯣꯠꯇꯣꯛꯑꯀꯥꯟꯗ ꯏꯗꯔ ꯋꯦ ꯅꯪꯒꯤꯗꯤ ꯏꯟꯚꯦꯁꯠꯃꯦꯟ ꯏꯗꯔ ꯋꯦ ꯅꯪꯒꯤꯗꯤ ꯃꯇꯝ ꯅꯪꯅ ꯁ꯭ꯇꯥꯐ ꯑꯣꯏꯇꯥꯔꯁꯨ ꯅꯪꯒꯤ ꯃꯇꯝ ꯏꯟꯚꯦꯁꯠ ꯇꯧꯔꯤꯅꯦ ꯃꯉꯣꯟꯗ ꯁꯣꯝꯗ ꯇꯝꯕꯗꯁꯨ ꯄꯩꯁꯥꯁꯨ ꯃꯇꯝꯁꯨ ꯏꯟꯚꯦꯁꯠ ꯇꯧꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯄꯣꯠ ꯑꯅꯤꯗꯨꯅ ꯅꯪꯉꯣꯟꯗ ꯑꯦꯠ ꯗꯤ ꯑꯦꯟꯗ ꯗꯤ ꯔꯤꯖꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯤꯔꯛꯇꯣꯏꯅꯦꯕ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯔꯤꯖꯜ ꯄꯤꯔꯛꯇꯣꯏꯕ ꯃꯐꯝꯁꯦ ꯀꯥꯏꯗꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯅꯪꯅ ꯅꯁꯥꯅ ꯗꯤꯁꯥꯏꯠ ꯇꯧꯖꯔꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯪꯅ ꯁꯔꯇꯤꯐꯥꯏꯠ ꯑꯣꯏꯊꯣꯛꯄꯗꯨꯅ ꯍꯦꯟꯅ ꯔꯤꯖꯜꯇꯣ ꯆꯥꯎꯋꯦ ꯍꯣꯏ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯣꯏ ꯑꯩꯒꯤ ꯑꯦꯗꯚꯥꯏꯁꯇꯣ ꯂꯧꯁꯜꯂꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯪꯊꯣꯛꯈ꯭ꯔꯤꯔꯥ ꯂꯧꯁꯜꯂꯦ ꯁꯥꯔ ꯂꯧꯁꯟꯕꯅꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯂꯣꯡ ꯇꯔꯝꯒꯤ ꯅꯪꯒꯤ ꯀꯥꯟꯅꯅꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗꯤꯀꯣ ꯍꯥꯏꯕꯗꯤ ꯌꯥꯝ ꯊꯤꯅ ꯑꯣꯞꯁꯟꯗꯣ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯍꯣꯏ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯔꯦꯀꯣ ꯑꯣꯏꯔꯦ ꯁꯥꯔ ꯅꯪ ꯒ꯭ꯌꯥꯟ ꯋꯥꯈꯜ ꯇꯥꯔꯦ ꯌꯥꯝ ꯈꯟꯖꯜꯂꯣ ꯋꯥꯈꯜ ꯗꯤꯞ ꯊꯤꯡꯀꯔ ꯑꯣꯏꯅꯨꯀꯣ ꯗꯤꯞ ꯊꯤꯡꯀꯔ ꯑꯣꯏꯅꯨ ꯁꯝꯇꯥꯏꯝ ꯂꯦꯠ ꯏꯠ ꯒꯣ ꯍꯥꯏꯕꯗꯣ ꯂꯦꯠ ꯏꯠ ꯒꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯇꯦ ꯂꯦꯠ ꯏꯠ ꯒꯣ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯃꯌꯥꯝ ꯇꯨꯝꯅꯤꯡꯕ ꯌꯥꯎꯔꯕꯣ ꯇꯨꯝꯅꯤꯡꯕ ꯌꯥꯎꯔꯕꯣ ꯑꯔꯖꯨꯟ ꯇꯨꯝꯅꯤꯡꯉꯕꯣ ꯇꯨꯝꯅꯤꯡꯗꯦꯗ ꯁꯥꯔ ꯕꯤꯗ꯭ꯌꯥꯅꯟꯗ ꯀꯦ ꯑꯩꯆ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯕꯤꯗ꯭ꯌꯥꯅꯟꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ
ꯇꯥꯏꯁꯦ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯪꯕꯨ ꯅꯪ ꯅꯁꯛꯁꯨ ꯎ ꯐꯪꯗꯦ ꯑꯩꯅ ꯅꯣꯡꯇ ꯅꯍꯥꯟꯒꯩ ꯃꯃꯥꯡꯗꯁꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯅꯪꯕꯨ ꯁꯥꯔ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯂꯩꯔꯤꯌꯦ ꯄꯥꯎꯈꯨꯝꯗꯨꯗꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯝ ꯀꯩ ꯇꯧꯈꯠꯂꯒꯦ ꯍꯥꯏꯕꯗꯨꯅ ꯑꯩꯅ ꯇꯥꯅꯤꯡꯉꯤꯁꯦ ꯁꯥꯔ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯤꯖꯣꯔꯠ ꯁꯥꯕꯩ ꯀꯩꯅꯣ ꯇꯧꯔꯤ ꯁꯥꯔ ꯀꯥꯏꯗ ꯔꯤꯖꯣꯔꯠ ꯍꯥꯏꯅꯣ ꯕꯤꯁꯅꯨꯄꯨꯔꯗ ꯁꯥꯔ ꯀꯥꯏꯗ ꯕꯤꯁꯅꯨꯄꯨꯔꯗ ꯕꯤꯁꯅꯨꯄꯨꯔꯗ ꯑꯥ ꯅꯪꯒꯤ ꯐꯦꯃꯤꯂꯤ ꯅꯪ ꯅꯁꯥꯒꯤꯔꯣ ꯍꯣꯏ ꯁꯥꯔ ꯃꯥꯅꯦ ꯒ꯭ꯔꯦꯠ ꯑꯣꯀꯦ ꯇꯧꯔꯣ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯁꯨ ꯐꯣꯀꯁ ꯇꯧ ꯑꯩ ꯉꯁꯤ ꯍꯥꯏꯗꯣꯏꯁꯤꯀꯣ ꯃꯌꯥꯝꯗ ꯕꯠ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯑꯩ ꯇꯣꯄꯤꯛꯁꯨ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗꯦ ꯉꯁꯤꯗꯤ ꯗꯥꯏꯔꯦꯛꯂꯤ ꯀꯩꯅꯣꯅꯦ ꯑꯩꯅ ꯆꯠꯂꯤꯁꯦꯀꯣ ꯍꯥꯏꯕꯗꯤ ꯔꯣꯅꯦ ꯑꯩꯅ ꯉꯁꯤ ꯆꯠꯂꯤꯁꯦ ꯃꯌꯥꯝꯗ ꯑꯩꯅ ꯊꯃꯣꯏꯅꯨꯡꯗ ꯐꯥꯎꯔꯛꯄ ꯄꯤꯅꯤꯡꯕ ꯑꯦꯗꯚꯥꯏꯁ ꯃꯌꯥꯝꯁꯤꯡꯗꯨꯅ ꯃꯌꯥꯝꯗ ꯄꯤꯔꯤꯁꯦ ꯀꯥꯟꯅꯔꯝꯕ ꯌꯥꯏ ꯀꯥꯟꯅꯔꯝꯗꯕ ꯌꯥꯏ ꯀꯥꯟꯅꯔꯝꯗꯕꯗꯨꯅ ꯂꯪꯊꯣꯛꯈ꯭ꯔꯣ ꯀꯥꯟꯅꯔꯝꯗꯕꯗꯨꯅ ꯁꯨꯃꯥꯏꯅ ꯂꯪꯊꯣꯛꯈ꯭ꯔꯣ ꯀꯥꯟꯅꯕ ꯄꯣꯠꯇꯨꯅ ꯍꯥꯞꯆꯤꯟꯕꯤꯍꯧꯔꯣ ꯑꯗꯨꯒ ꯏꯁꯥꯗ ꯀꯥꯟꯅꯕ ꯄꯣꯠꯇꯨ ꯂꯧꯁꯜꯂꯨꯅꯨ ꯀꯩ ꯀꯥꯟꯅꯕ ꯂꯩꯔꯣ ꯉꯁꯥꯏ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯄꯥꯔꯠꯅꯔ ꯇꯥꯏꯗ ꯀꯃꯥꯏꯅ ꯇꯧꯖꯦ ꯃꯉꯥ ꯇꯧꯕꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯗꯒꯤꯗꯤ ꯐꯖꯅꯕꯨꯗꯤ ꯆꯠꯂꯤ ꯁꯥꯔ ꯑꯗꯨ ꯀꯩ ꯍꯥꯏꯅꯤ ꯑꯩ ꯏꯁꯥ ꯏꯊꯟꯗꯅ ꯁꯨꯝ ꯂꯣꯏ ꯃꯦꯅꯦꯖ ꯇꯧꯔꯕꯅꯦ ꯑꯗꯣ ꯗꯦꯂꯤꯚꯔꯤ ꯆꯠꯄꯁꯨ ꯑꯩꯅ ꯆꯠꯂꯦꯕ ꯁꯥꯔ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯑꯣꯛꯇꯣ ꯋꯥꯊꯣꯛꯑ ꯆꯠꯄꯗꯨꯗ ꯃꯤꯅ ꯀꯩ ꯍꯥꯏꯅꯤ ꯍꯟꯊꯕꯗꯧꯅ ꯈꯟꯕ ꯑꯃꯁꯨ ꯇꯧꯔꯛꯏ अरे यार क्या है रे? ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯤꯁꯦ ꯑꯣꯛꯇꯣ ꯅꯩꯅ ꯊꯧꯕꯗꯤ ꯋꯥ ꯅꯠꯇꯕ ꯁꯥꯔ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯔꯣ ꯍꯥꯏꯅꯤ ꯑꯣꯛꯇꯣ ꯊꯧꯕꯗꯨꯒꯤ ꯋꯥ ꯅꯠꯇꯕ ꯍꯥꯏꯗꯤ ꯆꯦꯡ ꯊꯥꯕ ꯂꯥꯛꯏ ꯀꯥꯏ ꯍꯥꯏꯗꯤ ꯃꯤꯒꯤ ꯀꯁꯇꯃꯔꯒꯤ ꯃꯥꯏꯟꯁꯦꯠꯇꯣ That's totally wrong, my brother. That's totally wrong. ꯑꯗꯨꯒꯤ ꯃꯥꯏꯟꯁꯦꯠꯇꯣ ꯌꯥꯝꯅ ꯂꯥꯟꯕ ꯃꯥꯏꯟꯁꯦꯠꯅꯤ ꯃꯉꯥꯁꯅꯥ ꯑꯩ ꯉꯁꯤ ꯍꯥꯏꯗꯣꯏꯁꯦ ꯅꯪꯅ ꯈꯜꯂꯤꯁꯦ ꯃꯉꯥꯁꯅꯥ ꯀꯩꯅꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯅꯠꯇꯦ ꯁꯥꯔ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯩꯁꯨꯝꯗꯤ ꯈꯟꯖꯗꯦꯕꯀꯣ ꯀꯁꯇꯃꯔꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗ ꯑꯩꯅ ꯁꯨꯝ ꯈꯪꯖꯕ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯅꯤ ꯃꯤ ꯌꯥꯝ ꯍꯟꯊꯅ ꯈꯟꯕꯗꯧꯅ ꯋꯥ ꯉꯥꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯅꯨꯡꯉꯥꯏꯖꯗꯕ ꯋꯥꯅꯤ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯃꯉꯥꯁꯅꯥ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯅ ꯁꯥꯎꯅꯤꯡꯗ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯗꯕ ꯄꯣꯠꯁꯦ ꯇꯧꯗꯕ ꯌꯥꯗꯕ ꯄꯣꯠ ꯈꯔ ꯂꯩꯕꯅꯦ ꯃꯉꯥꯁꯅꯥ ꯑꯩꯁꯨ ꯉꯥꯏꯔꯦ ꯁꯄꯣꯁ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯅꯪꯅ ꯎꯗꯕꯩ ꯅꯪꯅ ꯈꯪꯗꯕꯩꯅꯦ ꯑꯩꯅ ꯑꯣꯟꯂꯤ ꯊꯤꯡ ꯅꯣꯏꯅ ꯑꯩꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯕ ꯅꯠꯇꯦꯕ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯀꯦꯕ ꯁꯤ ꯋꯥꯈꯜꯁꯦ ꯈꯟꯒꯅꯣꯕ ꯑꯩꯗꯤ ꯆꯦꯡꯒꯤ ꯃꯄꯨꯅꯤ ꯑꯩꯗꯤ ꯃꯤꯜꯒꯤ ꯃꯄꯨꯅꯤ ꯍꯥꯏꯅ ꯑꯗꯒꯤꯗꯤ ꯑꯩꯗꯤ ꯁꯤꯒꯤ ꯃꯄꯨꯅꯤ ꯍꯥꯏꯅ ꯅꯪ ꯈꯛꯇꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯑꯩꯗꯤ ꯁꯤꯒꯤ ꯋꯥꯈꯜꯅꯦ ꯁꯤꯒꯤ ꯃꯄꯨꯅꯤ ꯍꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯃ ꯄꯣꯠ ꯑꯝꯗ ꯍꯟꯊꯍꯟꯕ ꯐꯥꯎꯍꯟ ꯇꯥꯔꯗꯤ ꯗꯦꯠꯁ ꯅꯣꯠ ꯑ ꯒꯨꯗ ꯊꯤꯡ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯉꯣꯟꯗ ꯒꯨꯗ ꯊꯤꯡ ꯅꯠꯇꯦꯕ ꯁꯦꯡꯅ ꯍꯥꯏ ꯃꯇꯝꯗ ꯑꯩꯁꯨ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯄꯣꯠ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯁꯨꯝꯁꯤ ꯁꯤꯠꯅꯤ ꯁꯨꯝꯁꯤ ꯁꯤꯠꯅꯤ ꯑꯗꯒꯤꯗꯤ ꯇꯛꯊꯣꯛꯀꯅꯤ ꯍꯥꯄꯦꯟ ꯑꯃ ꯁꯦꯠꯂꯒꯗꯤ ꯇꯛꯊꯣꯛꯀꯅꯤ ꯑꯗꯒꯤꯗꯤ ꯍꯥꯄꯨ ꯍꯅꯥꯏ ꯆꯨꯔ ꯂꯩꯅꯤ ꯂꯩꯇꯕ ꯃꯇꯥꯡ ꯌꯥꯎꯗꯕ ꯌꯥꯗꯕ ꯃꯇꯥꯡ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯤꯅ ꯍꯣꯏ ꯃꯤꯅ ꯈꯟꯕ ꯀꯅꯥꯒꯨꯝꯕ ꯃꯥꯁꯦ ꯀꯩꯅꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯥꯁꯦ ꯁꯤ ꯗꯨꯀꯥꯟꯁꯤꯒꯤ ꯁ꯭ꯋꯤꯄꯔ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯁꯦ ꯃꯥꯁꯦ ꯁꯦꯡꯗꯣꯛꯄ ꯂꯥꯛꯏꯕ ꯃꯥꯜꯂꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯃꯤꯅ ꯈꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯈꯟꯕꯁꯨ ꯌꯥꯎꯗꯣꯏꯅꯦ ꯑꯗꯨꯝ ꯁꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯗꯤ ꯑꯥꯏ ꯗꯣꯟꯠ ꯒꯤꯞ ꯑ ꯗꯦꯝ ꯍꯥꯏꯅꯦꯕ ꯑꯩꯅ ꯍꯥꯏ ꯄꯣꯠꯁꯤꯗꯤ ꯑꯥꯏ ꯗꯣꯟꯠ ꯒꯤꯞ ꯑ ꯗꯦꯝ ꯍꯥꯏ ꯇꯥꯔꯗꯤ ꯃꯉꯥꯁꯅꯥ ꯁꯥꯎꯅꯤꯡꯕ ꯃꯇꯥꯡꯗ ꯑꯩꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯃꯤꯅ ꯎꯁꯤꯜꯂꯛꯇꯕ ꯃꯇꯥꯡ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅꯤ ꯃꯤꯁꯦ ꯃꯤꯅꯦꯕ ꯑꯗꯨ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗ ꯋꯥꯈꯜ ꯍꯟꯊ ꯇꯥꯔꯗꯤ ꯃꯉꯥꯁꯅꯥ ꯅꯪ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯛꯑꯅꯤꯕ ꯅꯪ ꯊꯕꯛ ꯇꯧꯕ ꯉꯝꯃꯛꯑꯔꯣꯏꯕ ꯅꯪ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯂꯥꯛꯑꯅꯤꯕ ꯅꯪ ꯁꯥꯎꯅꯤꯡꯕ ꯂꯥꯛꯑꯅꯤꯕ ꯑꯩꯁ ꯊꯕꯛꯁꯦ ꯇꯣꯛꯑꯒꯦꯗ ꯀꯔꯤ ꯊꯕꯛꯅꯣ ꯁꯨꯃꯥꯏꯅ ꯃꯤꯅꯒ ꯍꯟꯊꯅ ꯇꯧꯁꯤꯜꯂꯗꯤ ꯁꯥꯎꯅꯤꯡꯉꯦ ꯀꯥꯏ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯅꯪꯉꯣꯟꯗ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯂꯥꯛꯑꯅꯤꯕ and that is totally wrong ꯑꯗꯨ ꯄꯣꯠꯇꯣ ꯃꯇꯝ ꯂꯥꯛꯈꯤꯅꯤꯕ ꯅꯪꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤꯕ ꯑꯗꯨꯃꯛꯇꯤ ꯈꯟꯗꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯕꯠ ꯈꯔꯗꯤ ꯅꯪ ꯗꯦꯂꯤꯚꯔꯤꯒꯤ ꯑꯍꯤꯡꯗꯒ ꯃꯑꯣꯡꯁꯦ ꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯈꯔꯗꯤ ꯈꯪꯍꯧꯗꯅ ꯁꯥꯎꯅꯤꯡꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯔꯤꯅꯦ ꯅꯉꯣꯟꯗ ꯑꯗꯨꯝ ꯑꯩ ꯐꯤꯜ ꯇꯧꯕ ꯉꯝꯃꯦꯕ ꯉꯁꯥꯏꯒꯤ ꯃꯤꯗꯨꯅ ꯍꯣꯏ ꯁꯨꯃꯥꯏꯅ ꯁꯥꯔ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯀꯥꯏꯅ ꯅꯪꯉꯣꯟꯗ ꯑꯩꯕꯨ ꯀꯩ ꯑꯣꯏꯅ ꯈꯜꯂꯤꯖꯥꯠꯅꯣ ꯀꯥꯏꯅ ꯅꯪꯉꯣꯟꯗ ꯈꯟꯕ ꯑꯃꯗꯤ ꯂꯩꯔꯝꯗꯣꯏꯅꯦꯕ ꯍꯣꯏ ꯁꯥꯔ ꯆꯨꯝꯃꯤꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯛꯄꯁꯨ ꯁꯤꯅꯦꯕ ꯅꯪꯅ ꯑꯗꯨ ꯈꯟ ꯇꯥꯔꯗꯤ ꯅꯪꯒꯤ ꯗ꯭ꯔꯤꯝ ꯅꯪꯅ ꯆꯥꯎꯔꯤꯕ ꯗ꯭ꯔꯤꯝꯗꯣ ꯀꯅꯥꯅ ꯌꯧꯍꯟꯗꯣꯏꯅꯣ ꯃꯥꯅꯤ ꯃꯉꯥꯁꯅꯥ ꯁꯤ ꯁꯝꯇꯥꯏꯝꯁ ꯃꯦꯇꯔ ꯑꯣꯏꯗꯦ ꯁꯝꯇꯥꯏꯝꯁ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯃꯤꯅ ꯑꯩꯉꯣꯟꯗ ꯁꯝꯇꯥꯏꯝꯁ ꯈꯟꯅ ꯍꯧꯔꯛꯄꯒ ꯌꯥꯎꯋꯦꯕ ꯑꯩ ꯐꯨꯅꯤꯡꯕ ꯃꯤꯁꯦ ꯊꯤꯅ ꯉꯥꯡꯅꯤꯡꯕ ꯃꯇꯥꯡꯒ ꯌꯥꯎꯋꯦꯕ ꯂꯝꯕꯤꯗ ꯕꯠ ꯑꯩ ꯀꯟꯇ꯭ꯔꯣꯜ ꯇꯧꯔ ꯂꯥꯛꯑꯦꯕ ꯁꯝꯇꯥꯏꯝꯁ ꯑꯩ ꯈꯜꯂꯦꯕ ꯋꯥꯈꯜ ꯑꯅꯤ ꯊꯣꯛꯑꯦꯕ ꯑꯩꯉꯣꯟꯗ ꯑꯃꯅ ꯀꯩ ꯃꯥꯁꯤꯕꯨ ꯃꯥꯁꯤꯕꯨ ꯀꯤꯔꯦ ꯀꯥꯏꯅ ꯈꯟꯖꯥꯠꯂ ꯑꯩꯅ ꯃꯥꯁꯤꯕꯨ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯍꯜꯂꯝꯁꯤꯔꯥ ꯀꯥꯏꯅ ꯋꯥꯈꯟꯗ ꯈꯟꯕ ꯃꯇꯥꯡ ꯑꯗꯩ ꯑꯃꯅ
ꯀꯩꯀꯥꯟꯗꯣ ꯃꯥ ꯃꯥꯟꯅꯔ ꯀꯩꯀꯥꯟꯗ ꯋꯥꯊꯤ ꯋꯥꯔꯦꯝꯁꯤꯡꯒ ꯃꯥꯟꯅꯔ ꯑꯩ ꯍꯧꯖꯤꯛ 에너지 ꯋꯦꯁ ꯇꯧꯊꯣꯛꯏꯀꯥꯟ ꯑꯩꯒꯤ ꯊꯕꯛ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝ ꯂꯩ ꯍꯥꯏꯕ ꯑꯅꯤꯁꯦ ꯋꯥꯈꯜ ꯑꯅꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯕ ꯁꯨꯝ ꯉꯥꯁꯅ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯗꯤ that is totally wrong ꯅꯪ ꯑꯗꯨꯃꯥꯏꯅ ꯈꯟ ꯇꯥꯔꯗꯤ ꯃꯤꯗꯣ ꯃꯥꯅ ꯍꯟꯊꯅꯕ ꯃꯇꯨꯡ ꯅꯪ ꯑꯗꯨꯝ ꯍꯥꯏꯌꯣ ꯅꯪꯅ ꯍꯥꯏꯌꯣ ꯅꯪꯅ ꯐꯖꯅ ꯔꯦꯁꯄꯦꯛ ꯂꯩꯅ ꯄꯤꯌꯣ ꯑꯗꯒꯤ ꯃꯥꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯉꯦ ꯑꯗꯨꯃꯥꯏꯅꯗꯤ ꯀꯩꯅꯣ ꯅꯪ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯈꯣꯠꯅꯨ ꯍꯥꯏꯕꯗꯤ ꯐꯖꯅ ꯍꯥꯏꯌꯣ ꯑꯗꯨꯝ ꯅꯪꯅ ꯁꯤꯗ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯗ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡ ꯇꯥꯕꯅꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯤꯠ ꯇꯧꯔꯛꯏꯗꯣ ꯃꯥ ꯃꯁꯥꯗꯣ ꯑꯦꯖꯨꯀꯦꯠ ꯇꯧꯗꯕ ꯃꯥ ꯃꯁꯥꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯄꯜꯂꯕꯗ ꯊꯥꯔꯠ ꯀ꯭ꯂꯥꯁ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯕꯩꯗꯃꯛꯇꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯤꯠ ꯇꯧꯔꯤꯗꯣ ꯃꯥꯁꯅ ꯁꯦꯡꯅ ꯍꯥꯏꯒꯦ ꯑꯩꯒꯤ ꯌꯨꯝꯗ ꯁ꯭ꯋꯤꯄꯔ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯁꯦꯡꯗꯣꯛꯄ ꯃꯤ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯔꯦꯁꯄꯦꯛ ꯄꯤꯕ ꯃꯣꯏꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯏꯕ ꯃꯣꯏ ꯀꯩꯅꯣꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯦꯕ ꯃꯉꯥꯜꯁꯅꯥ ꯁꯤꯗ ꯀꯩꯝ ꯂꯩꯇꯦꯕꯀꯣ ꯑꯗꯨ ꯇ꯭ꯔꯤꯠ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯃꯤꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯊꯦꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯪꯗꯤ ꯃꯣꯏꯅ ꯈꯪꯄꯣꯠꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤ ꯑꯃꯒꯤ ꯀꯣꯛꯅꯦꯕ ꯑꯗꯨ ꯄꯣꯠꯇꯨꯗꯒꯤ ꯅꯪꯅ ꯊꯥꯛ ꯌꯥꯝ ꯋꯥꯡꯕ ꯌꯥꯝ ꯍꯦꯜꯂꯦꯕ ꯃꯉꯥꯜꯁꯅꯥ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯅꯪꯉꯣꯟꯗ ꯅꯝꯊꯍꯟꯒꯅꯣ ꯃꯉꯥꯜꯁꯅꯥ ꯑꯗꯨꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯪꯒꯤ ꯊꯕꯛꯇꯨ ꯅꯪꯅ ꯇꯧꯗ ꯇꯥꯔꯗꯤ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯣ ꯁꯣ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯑꯣꯏꯍꯟꯒꯅꯨ ꯀꯩꯕ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯂꯩꯍꯟꯒꯅꯨ ꯗꯤꯄ꯭ꯔꯦꯁ ꯂꯩꯍꯟꯒꯅꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯇꯣꯏꯅ ꯊꯣꯛꯄ ꯄꯣꯠ ꯉꯥꯛꯇꯅꯤꯁꯦ ꯃꯉꯥꯜꯁꯅꯥ ꯑꯩꯅ ꯑꯩꯒꯤ ꯖꯔꯅꯤꯗ ꯌꯥꯝ ꯊꯦꯡꯅꯔꯛꯄ ꯉꯥꯛꯇꯅꯤꯁꯦ ꯑꯗꯨꯒꯨꯝꯕ ꯄꯣꯠꯇ ꯌꯥꯝ ꯃꯋꯥ ꯂꯧꯒꯗꯕ ꯅꯠꯇꯦ ꯑꯚꯣꯏꯗ ꯇꯧꯕ ꯇꯝꯃꯣ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯁꯦ ꯀꯩꯅꯣ ꯃꯉꯥꯜꯁꯅꯥ ꯈꯪꯕ꯭ꯔꯥ ꯇꯥꯁꯜꯂꯒ ꯃꯤꯉꯣꯟꯗ ꯁ꯭ꯃꯥꯏꯜ ꯑꯃ ꯄꯤꯊꯣꯛꯑꯒ ꯅꯣꯛꯑꯒ ꯎꯁꯟꯅꯗꯕꯤꯗ ꯂꯥꯛꯄ ꯄꯣꯠꯁꯦ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯃꯉꯥꯜꯁꯅꯥ ꯑꯩ ꯉꯁꯤ ꯍꯥꯏꯔꯤꯁꯦ ꯁꯥꯎꯔꯨꯗꯅ ꯀꯂꯪꯒ ꯇꯧꯔꯨꯗꯅ ꯃꯉꯣꯟꯗ ꯅꯪ ꯍꯧꯖꯤꯛꯀꯤꯗꯤ ꯀꯩ ꯍꯥꯏꯅꯣ ꯅꯪ ꯅꯞꯁꯜꯍꯧꯔ ꯅꯪ ꯍꯧꯖꯤꯛꯀꯤꯗꯤ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯗꯨꯝ ꯇꯧꯔꯤꯗꯤ ꯀꯩꯅꯣꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯄꯪ ꯊꯧꯅꯥꯒ ꯑꯣꯏꯕ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯂꯦꯝꯅ ꯊꯤꯒꯦ ꯚꯥꯏ ꯇꯨ ꯁꯍꯤ ꯍꯥꯏ ꯊꯥꯗꯣꯛꯑꯝꯃꯒ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔ ꯂꯥꯛꯄꯁꯨ ꯁꯤꯅ ꯈ꯭ꯋꯥꯏ ꯕꯦꯁꯅꯦꯕ ꯅꯠꯇ꯭ꯔꯒ ꯃꯉꯥꯜꯁꯅꯥ ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯃꯇꯝ ꯂꯩꯇꯦꯕ ꯅꯪ ꯕꯤꯖꯤꯅꯦꯁꯄꯨ ꯁꯦꯟꯅꯒꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯤꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯌꯥꯝꯁꯤꯕꯨ ꯅꯪ ꯇꯥꯒꯗ꯭ꯔꯣ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕ ꯄꯣꯏꯟꯠꯅꯦꯕ ꯃꯉꯥꯜꯁꯅꯥ ꯑꯗꯨꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠꯇꯨ ꯅꯉꯣꯟꯗ ꯂꯧꯊꯣꯛꯈꯣꯕ ꯍꯥꯏꯕꯗꯤ ꯇ꯭ꯔꯤꯠ ꯇꯧꯍꯟꯗꯅꯕ ꯍꯣꯠꯅꯔ ꯃꯇꯨꯡꯗꯒꯤ ꯍꯥꯏꯔꯣ ꯅꯪꯅ ꯀꯩꯅꯣꯅꯦ ꯈꯪꯍꯜꯂꯣ ꯃꯣꯏ ꯇꯞ ꯇꯞꯅ ꯑꯩꯅ ꯏꯁꯥꯅ ꯆꯂꯥꯏꯖꯔꯛꯄꯅꯦ ꯆꯦꯡ ꯊꯥ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯍꯜꯂꯣ ꯃꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯣꯏ ꯁꯣꯜꯕ ꯇꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯋꯥꯈꯟꯗ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯑꯣꯏꯍꯟꯒꯅꯨ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯒ꯭ꯌꯥꯟ ꯍꯦꯟꯃꯟꯈ꯭ꯔꯕꯣ ꯒ꯭ꯌꯥꯟ ꯍꯦꯟꯃꯟꯈ꯭ꯔꯕꯣ ꯁꯥꯖꯤꯠ ꯌꯥꯏ ꯁꯥꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯁꯥꯔꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯗ ꯊꯣꯛꯀꯗꯕ ꯃꯌꯥꯝ ꯑꯃ ꯑꯥꯔꯖꯦꯟꯇꯤꯅꯥ ꯒ꯭ꯌꯥꯟ ꯍꯦꯟꯃꯟꯈ꯭ꯔꯕꯣ ꯍꯦꯟꯃꯟꯗꯦꯗ ꯁꯥꯔ ꯑꯗꯨꯝ ꯆꯪꯉꯦ ꯐꯖꯅ ꯄꯨꯔꯥ ꯑꯣꯄꯟ ꯑꯣꯏꯌꯦꯕ ꯑꯩ ꯃꯥꯏꯟꯗ ꯍꯥꯟꯅ ꯂꯩꯔꯝꯕꯅꯤ ꯈꯪꯖꯜꯂꯣ ꯆꯍꯤ ꯌꯥꯝꯃꯒ ꯁꯨꯝ ꯈꯪꯉꯛꯀꯅꯤ ꯆꯍꯤ ꯌꯥꯝꯗ꯭ꯔꯤꯉꯩ ꯈꯪꯉꯣꯏ ꯑꯗꯣ ꯆꯍꯤ ꯌꯥꯝꯃꯒꯁꯨ ꯈꯪꯗꯕ ꯃꯤ ꯌꯥꯝ ꯂꯩꯀꯣ ꯆꯍꯤ ꯌꯥꯝꯃꯒꯁꯨ ꯆꯍꯤ 50 ꯁꯨꯔꯒꯁꯨ ꯈꯪꯗꯕ ꯃꯤ ꯌꯥꯝ ꯂꯩ ꯁꯥꯔꯗꯒꯤ ꯑꯗꯨꯝ ꯑꯩ ꯂꯧꯒꯦ ꯌꯥꯏ ꯌꯥꯏ ꯁꯥꯔꯒ ꯑꯩꯒ ꯃꯃꯥꯡꯗ ꯋꯥꯔꯤ ꯁꯥꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄ ꯑꯥꯏꯗꯤꯌꯥꯗꯣ ꯑꯗꯨꯗꯩ ꯑꯩꯅ ꯑꯃ ꯂꯧꯋꯦꯕꯀꯣ ꯕꯦꯝꯕꯨ ꯇꯨꯠ ꯕ꯭ꯔꯁꯁꯦ ꯍꯥꯏꯕꯤꯔꯛꯑꯣ ꯁꯥꯔꯅ ꯕꯦꯝꯕꯨ ꯏꯟꯗꯤꯌꯥꯒꯤ ꯑꯃ ꯑꯩꯉꯣꯟꯗ ꯌꯦꯡꯍꯜꯂꯦ ꯁꯥꯔ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯅ ꯈꯤꯇꯪ ꯔꯤꯁꯔꯁ ꯇꯧꯕ ꯀꯥꯟꯗ ꯕꯦꯝꯕꯨ ꯇꯨꯠ ꯕ꯭ꯔꯁꯁꯦ ꯁꯥꯎꯠ ꯑꯁꯣꯝ ꯈꯔ ꯇꯧꯔꯦ ꯌꯦꯁ ꯅꯣꯔꯠꯇ ꯈꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁ ꯑꯗꯨꯗꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒ ꯁꯨꯡꯌꯧ ꯌꯧꯗ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯌꯧꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯅ ꯈꯜꯂꯤꯁꯦ ꯕꯦꯝꯕꯨ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯑꯩꯅ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯔꯦꯕ ꯃꯣꯏꯒꯤ MOQꯁꯦ 600 ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯅ ꯂꯧꯐꯝꯁꯦ ꯍꯥ ꯂꯧꯐꯝꯁꯦ ꯗꯦꯜꯂꯤ ꯑꯣꯏꯕ ꯑꯥ ꯗꯦꯜꯂꯤꯗꯩꯅꯦꯕ ꯑꯩ ꯑꯣꯔꯗꯔꯗꯤ ꯇꯧꯈ꯭ꯔꯦ ꯃꯣꯏ ꯀ꯭ꯋꯥꯟꯇꯤꯇꯤꯗꯣ ꯑꯗꯨ ꯍꯥꯟꯅ ꯇꯧꯔꯒ ꯑꯩ ꯊꯥ 4-5 ꯁꯨꯃꯥꯏꯅ ꯁ꯭ꯋꯥꯏꯗ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯅ ꯌꯦꯡꯒꯦ ꯇꯧꯕ ꯑꯗꯨ ꯌꯥꯔꯦ ꯑꯩꯅ ꯊꯥ 3-4 ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯐꯖꯅ ꯁꯄ꯭ꯂꯥꯏꯁꯦ ꯇꯥꯔꯒꯗꯤ ꯑꯩꯅ ꯃꯦꯅꯨꯐꯦꯛꯆꯔꯗꯨ ꯄꯥꯏꯒꯦ ꯇꯧꯕ ꯃꯦꯅꯨꯐꯦꯛꯆꯔꯁꯦ ꯑꯍꯥꯟꯕꯗ ꯑꯩ ꯑꯗꯨ ꯇꯧꯔꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯦ ꯑꯗꯨꯗꯩꯗ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯃꯥꯒꯤ ꯏꯀ꯭ꯋꯤꯞꯃꯦꯟꯁꯤꯡꯗꯣ ꯁꯨꯝ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯑꯇꯩ ꯃꯣꯏ ꯗ꯭ꯔꯤꯜꯂꯤꯡ ꯃꯦꯆꯤꯟ ꯑꯗꯨꯗꯤ ꯑꯩꯅ ꯁꯤꯗ ꯁꯨꯝ ꯁꯥꯁꯨ ꯉꯝꯕꯀꯣ ꯑꯗꯨ ꯃꯣꯏꯒꯤ ꯇꯞꯁꯇꯤꯡ ꯃꯦꯆꯤꯟꯗꯣ ꯃꯣꯏꯒꯤ ꯅꯥꯏꯂꯣꯟ ꯐꯥꯏꯕꯔ ꯍꯥꯞꯅꯅꯕꯗꯣ ꯑꯗꯨꯗꯤ ꯈꯔ ꯇꯥꯡꯉꯦꯕ ꯑꯩꯅ ꯋꯥꯔꯤ ꯁꯥꯕ ꯀꯥꯟꯗ ꯂꯨꯄꯥ 1,10,000 ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯑꯁ ꯈꯔ ꯋꯥꯈꯤꯅꯦ ꯑꯩꯅ ꯍꯥꯟꯅ ꯈꯔ ꯂꯧꯔꯒ
ꯃꯣꯏꯒꯤ ꯃꯤꯅꯤꯃꯝ